Try lives. Yeah, blah. Okay. I talk train is the command. Talk train. Bonang Kamali. My life over. Ma'am, yeah, bro, I check to bune do somna kan site gi. Ngang ba sa tay ko. Okay. Doris na may pom hello bro hi. Hello bro. Ready King Baluang hi bro. Hi. I edition ke hi no. Edition Tongbram hai do male bro hona ba lep kum se. Hoi. Hona ba lep kum se amtang di mayam mateng pang biraga amtang mai pak pa do oise duga aisu mayam ga ina ngamba mateng pang ba ba ai site gi dum pang no bo hona jage. Do live sing asi je matam di khar thieng gre pung tara ta dore je 9:52 chalai. Ai je kitang na bu tawning mane ko ngasai pung at least pung nipan natraga mapan dagi hauge na ikhalam bane do yagidre ai je ngakang mapan tho ba duna hanjalakpa aduga battery sumu phone je lai taw do igi phone do battery do 10% katang ngai lere mo ko adagi ai je ngakang charge tawraga aduga tarakpane aduna matam ji khara thiengre aduna waro bibia de ai ngasai aina community post adi ai hapcha ke me ngasi ji soina live tarokke na aduna aina hai gi budui matung ina ai ja hayeng tawsera ja muksu khalam me ko do hai gi budui matung ina thenga su thengna ngakang orsu tawroge na tarakpane do mayam thengba bo ngai biramba eng birei mayam singse thagatchari asi chak chabi matang se kingba luangna kai matil charage he chak si ko ai gi di chadri ai chak sam theng theng chagal leba aduna ai hoji pau chadri chak pudi loire laire mathel zen khanda hawai thongdong male ngasi de ai ngasi je chaju nungai to be khanau je kya make sing de wa aduna ta pada nungai traga so dum make sing jaga so dum haibiro aduga kitang adjust to ya bai mong da lere gadi waro bir no dum adjust to biro khangembam lanchin ba maitei na yamba chak chara ba hai chadri ko jikta aina enoge kingba luang gi dain hai gi budo Mr. Fantastic Beast hai hello bro hi da September 5 offer la toy bro kamai to hai to se hi bro ka hana September 5 offer la to re bro kamai to se hi bro offer do September 5 ti dai duman exactly hai ta bane ko date 5 to 15 hai tare ne first week sai sida compulsory la ani amadi maramdi page Durga Puja festival se sigi mamang thama khai muki mamang adaidi nimi kun nimi mamang da dum sale se dum lakne bu ko adugi sale duna aroi bana te dum matung da muka mu Diwali mamang da muka lakine ba do hadaki Durga Puja festival se October gi date 9 adai da ta bane duna khrang ngan khat ta bane na ko si mamang si leis na moi matam thama khai nimi kun nimi mamang da to bu ne do aina
ꯁꯨꯝ ꯇꯥꯕꯗ ꯑꯗꯩ ꯑꯇꯣꯞ ꯑꯇꯣꯞꯄ ꯌꯨꯇꯨꯕꯔ ꯑꯆꯧ ꯑꯆꯧꯕꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯏꯟꯗꯤꯌꯥꯒꯤ ꯂꯩꯗꯅ ꯑꯗꯨꯝꯕ ꯃꯌꯥꯝꯁꯤꯡꯗꯨꯅ ꯃꯣꯏꯅ ꯍꯥꯏꯕꯗ ꯍꯥꯏꯔꯤꯕ ꯃꯇꯝꯁꯦ ꯀꯝꯄꯜꯁꯔꯤ ꯑꯣꯏꯅꯦꯅ ꯃꯣꯏ ꯔꯤꯃꯔꯁꯤꯡ ꯂꯤꯛꯁꯤꯡ ꯑꯗꯩꯗꯤ ꯕ꯭ꯂꯣꯒꯀꯨꯝꯕ ꯏꯅꯕ ꯀꯥꯡꯕꯨꯅ ꯑꯗꯨꯝ ꯏꯕꯗꯀꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯦ ꯑꯗꯨꯅ ꯁꯤ ꯃꯇꯝꯁꯤꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯀꯗꯕ ꯃꯥꯜꯂꯤ ꯑꯗꯨꯒ ꯍꯤꯡꯕ ꯂꯨꯋꯥꯡꯅ ꯕ꯭ꯔꯣ ꯔꯦꯗꯃꯤ 13 ꯅꯣꯠ 13 ꯄ꯭ꯔꯣꯁꯦ ꯄꯕꯖꯤ ꯁꯥꯟꯅꯕꯗꯤ ꯃꯩ ꯇꯥꯏ ꯑꯗꯨꯒ ꯁ꯭ꯀ꯭ꯔꯤꯟ ꯔꯦꯀꯣꯔꯠ ꯇꯧꯕꯗꯤ ꯈꯔ ꯀꯩ ꯍꯥꯏꯅ ꯆꯞꯄ ꯎꯗ꯭ꯔꯦ ꯃꯥꯒꯤꯁꯦꯀꯣ ꯆꯞꯄꯦ ꯀꯩ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏ ꯔꯦꯗꯃꯤ ꯅꯣꯠ 13 ꯄ꯭ꯔꯣꯁꯦ ꯅꯣꯠ 13 ꯄ꯭ꯔꯣꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯈꯔ ꯂꯩꯔꯦ ꯍꯥꯏꯗꯤ ꯌꯥꯝ ꯍꯦꯚꯤꯗꯤ ꯅꯠꯇꯦꯕꯀꯣ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯃꯃꯥꯡꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃꯁꯨ ꯃꯥꯁꯤꯒꯤ ꯐꯣꯟꯁꯦ ꯂꯩꯔꯒ ꯄꯥꯏ ꯑꯗꯣ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯁꯤꯖꯤꯟꯅꯔꯝꯃꯦ ꯃꯇꯝ ꯈꯔꯗꯤꯀꯣ ꯑꯗꯨꯒ ꯃꯥ ꯁꯣꯐꯋꯦꯌꯔ ꯑꯞꯗꯦꯠ ꯂꯥꯛꯑꯦꯅ ꯃꯥꯁꯦ ꯑꯞꯗꯦꯠ ꯇꯧꯔꯨꯕꯅꯦꯕ ꯑꯗꯣ ꯑꯩ ꯃꯥ ꯑꯞꯗꯦꯠ ꯇꯧꯕ ꯃꯇꯥꯡꯁꯤꯗ ꯑꯩꯁꯨ ꯈꯪꯍꯧꯗ꯭ꯔꯦ ꯃꯥꯅ ꯑꯗ ꯑꯩꯁꯨ ꯍꯥꯏꯍꯧꯗ꯭ꯔꯕ ꯍꯥꯏꯇꯥꯔꯦꯀꯣ ꯇꯧꯗ꯭ꯔꯁꯨ ꯌꯥꯕ ꯄꯣꯠ ꯑꯣꯏꯔꯒꯗꯤ ꯇꯧꯔꯨꯅꯨ ꯍꯥꯏꯗꯣ ꯍꯥꯏꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯇꯧꯔꯀꯥꯟꯗ ꯃꯥꯏ ꯀꯦꯃꯦꯔꯥꯒꯁꯦ ꯐꯪꯁꯟ ꯇꯧꯔꯛꯇꯗꯅꯀꯣ ꯀꯩꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯗꯣꯏꯅꯣ ꯃꯥꯁꯦ ꯒꯨꯒꯜ ꯄꯦꯗ ꯄꯩꯁꯥ ꯊꯥꯒꯦꯅ ꯇꯧꯕ ꯁ꯭ꯀꯦꯟ ꯇꯧꯒꯦ ꯀꯥꯟꯗ ꯇꯧꯒꯦ ꯀꯥꯟꯗ ꯀꯦꯃꯦꯔꯥꯁꯦ ꯕ꯭ꯂꯦꯛ ꯑꯣꯏꯔ ꯂꯩꯊꯣꯛꯈ꯭ꯔꯕ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯅ ꯇꯧꯅ ꯑꯩꯅ ꯇꯧꯔꯀꯥꯟꯗ ꯑꯩꯅ ꯊꯦꯡꯅꯔꯨꯕ ꯇꯥꯟꯖꯥ ꯆꯥꯅ ꯊꯦꯡꯅꯔꯨꯕꯗꯩꯀꯣ ꯑꯗ ꯑꯩꯅ ꯃꯁꯤ ꯃꯣꯏ ꯁꯣꯐꯋꯦꯌꯔ ꯑꯞꯗꯦꯠ ꯂꯥꯛꯄꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯗꯧ ꯃꯥꯜꯂꯦ ꯍꯥꯏꯗꯅ ꯑꯝꯇꯪ ꯔꯤꯁꯇꯥꯔꯠ ꯇꯧꯊꯣꯛꯑ ꯌꯦꯡꯉꯣ ꯍꯥꯏꯅ ꯔꯤꯁꯇꯥꯔꯠ ꯇꯧꯊꯣꯛꯄꯗꯗꯤ ꯌꯥꯈ꯭ꯔꯦꯕ ꯑꯗꯣ ꯃꯁꯤꯁꯦ ꯉꯁꯥꯏꯒꯤ ꯁꯣꯐꯋꯦꯌꯔ ꯑꯞꯗꯦꯠ ꯂꯥꯛꯄꯗꯣ ꯑꯗꯨꯗꯨꯅ ꯑꯣꯏꯔꯛꯄ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯦ ꯑꯗꯨꯅ ꯁꯤꯁꯦ ꯈꯔ ꯊꯣꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯣ ꯃꯩ ꯆꯞꯄꯤꯁꯦ ꯍꯥꯏꯁꯦ ꯆꯞꯄꯤꯗꯣ ꯈꯔ ꯍꯦꯡ ꯆꯠꯄ ꯈꯣꯠꯄ ꯇꯧꯋꯤꯗꯣ ꯑꯗꯨꯗꯨꯅꯅꯤ ꯍꯥꯏꯇꯥꯔꯦ ꯔꯣꯂꯤꯁꯅ ꯕ꯭ꯔꯣ ꯂꯦꯞꯇꯣꯞꯁꯦ ꯆꯥꯔꯖ ꯊꯤꯟꯅ ꯃꯦꯠꯄꯁꯤ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯥ ꯕ꯭ꯔꯣ ꯍꯥꯏ ꯍꯣꯏ ꯆꯥꯔꯖ ꯇꯧꯅ ꯁꯤꯖꯤꯟꯅꯕꯁꯦ ꯀꯩꯁꯨꯕꯨꯗꯤ ꯊꯣꯏꯗꯣꯛꯅ ꯀꯥꯏꯗꯦꯕꯀꯣ ꯑꯗꯨꯕꯨ ꯀꯥꯏꯗꯦ ꯍꯥꯏꯔꯤꯁꯦ ꯑꯗꯨꯝ ꯈꯔꯗꯤ ꯃꯥꯒꯤ ꯃꯥꯡꯖꯕꯗꯤ ꯑꯗꯨꯝ ꯈꯤꯇꯪꯗꯤ ꯂꯩꯌꯦꯕ ꯑꯗꯨꯅ ꯌꯥꯔꯤꯈꯩꯗꯤ ꯑꯩꯈꯣꯏꯁꯦ ꯁꯤꯖꯤꯟꯅꯔꯣꯏꯗꯕꯅꯦꯕ ꯕꯦकअꯞꯇꯣ ꯐꯖꯅ ꯆꯥꯔꯖꯇꯣ ꯊꯜꯍꯜꯂꯒ ꯑꯗꯨꯒ ꯁꯤꯖꯤꯟꯅꯕ ꯍꯣꯏ ꯇꯉꯥꯏ ꯐꯗꯕ ꯊꯕꯛ ꯃꯌꯥꯝ ꯂꯩꯗꯅꯀꯣ ꯃꯤ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯇꯧꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯁꯣꯞꯀꯨꯝꯕ ꯗꯨꯀꯥꯟꯒꯨꯝꯕꯗꯒ ꯁꯤꯖꯤꯟꯅꯕ ꯂꯩꯗꯅꯀꯣ ꯂꯦꯞꯇꯣꯞ ꯑꯗꯨꯝꯕꯗꯨꯗꯤ ꯉꯁꯥꯏꯒꯤ ꯃꯥꯏ ꯕꯦꯀꯞꯇꯣ ꯄꯤꯕ ꯉꯝꯃꯛꯇ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯀꯝꯄꯜꯁꯔꯤ ꯆꯥꯔꯖꯔꯗꯣ ꯊꯤꯟꯖꯜꯂꯀꯥꯟꯗ ꯁꯤꯖꯤꯟꯅꯩ ꯑꯗꯣ ꯆꯥꯔꯖꯔꯗ ꯊꯤꯟꯖꯜꯂꯒ ꯁꯤꯖꯤꯟꯅꯩ ꯍꯥꯏꯗꯅ ꯑꯗꯨꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯦꯛꯇ ꯑꯣꯏꯅꯤ ꯍꯥꯏꯕꯕꯨꯗꯤ ꯂꯩꯕ ꯅꯠꯇꯦ ꯑꯗꯨ ꯌꯥꯔꯤꯈꯩꯗꯤ ꯑꯗꯨ ꯇꯧꯗꯕꯅꯗꯤ ꯐꯩ ꯆꯥꯔꯖꯇꯣ ꯃꯥꯒꯤ ꯕꯦꯀꯞꯇꯣ ꯄꯤꯕ ꯉꯝꯗꯕꯗꯨ ꯉꯝꯅꯕꯒꯤꯗꯃꯛꯇꯅꯤꯗ ꯑꯗꯨꯒ ꯀꯩ ꯍꯥꯏꯅꯣꯁꯦ ꯀꯨꯃꯥꯔꯖꯤꯠ ꯃꯩꯇꯩꯅ ꯍꯥꯏꯕ꯭ꯔꯣ ꯌꯥꯝ ꯌꯦꯡꯅꯤꯡꯕꯅꯦ ꯕ꯭ꯔꯣ ꯑꯗꯣ ꯊꯕꯛ ꯉꯟꯅ ꯆꯠꯇꯨꯕ ꯇꯨꯝꯃꯒꯦ ꯕ꯭ꯔꯣ ꯒꯨꯗ ꯅꯥꯏꯠ ꯍꯥꯏ ꯍꯣꯏ ꯕ꯭ꯔꯣ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯕꯤꯔ ꯊꯦꯡꯖꯤꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯩꯁꯨ ꯉꯁꯤ ꯂꯥꯏꯐꯁꯦ ꯈꯔ ꯊꯦꯡꯅ ꯍꯧꯔꯦ ꯑꯗꯨꯒ ꯑꯩꯁꯦ ꯉꯁꯤ ꯃꯌꯥꯝꯗ ꯍꯥꯏꯗꯣꯛꯈꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯉꯁꯤ ꯂꯥꯏꯚ ꯇꯧꯔꯛꯀꯅꯤꯅ ꯑꯩꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗ ꯄꯣꯁט ꯇꯧꯈꯤꯕꯗꯣ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩ ꯇꯧꯔꯔꯣꯏꯒꯦꯐꯥꯎ ꯈꯜꯂꯝꯃꯦꯕ ꯉꯁꯤꯁꯦ ꯊꯦꯡꯕꯗꯨꯗ ꯑꯩꯁꯦ ꯃꯄꯥꯟ ꯊꯣꯛꯎꯕꯗꯨꯗꯒꯤ ꯑꯗꯣ ꯑꯩꯅ ꯍꯥꯏꯗꯣꯛꯈꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯇꯧꯔꯒꯦꯅ ꯇꯧꯔꯛꯄꯅꯤ ꯑꯗꯨꯅ ꯃꯇꯝꯗꯤ ꯌꯥꯝ ꯊꯦꯡꯉꯦ ꯑꯗꯨꯅ ꯍꯌꯦꯡ ꯊꯕꯛ ꯆꯠꯀꯗꯕ ꯂꯩꯕ ꯈꯣꯠꯄ ꯑꯗꯨꯝꯕ ꯃꯌꯥꯝꯁꯤꯡꯗꯤ ꯂꯣꯏꯅꯃꯛ ꯒꯨꯗ ꯅꯥꯏꯠ ꯄꯣꯊꯥꯕꯤꯔꯣ ꯑꯩꯒꯤ ꯂꯥꯏꯐꯁꯤꯅ ꯍꯦꯟꯕ ꯅꯠꯇꯦ ꯇꯨꯡꯗ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯈꯤꯅꯤ ꯑꯗꯩ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯊꯥꯒꯠꯂꯛꯈꯤꯅꯤ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯌꯦꯡꯉꯁꯨ ꯌꯥꯏ ꯂꯥꯏꯐꯁꯦ ꯂꯣꯏꯔꯒ ꯌꯦꯡꯉꯁꯨ ꯌꯥꯏ ꯑꯗꯨꯅ ꯏꯁꯥꯒꯤ ꯊꯕꯛꯇꯤ ꯀꯥꯏꯍꯜꯂꯣꯏꯗꯕꯅꯤꯀꯣ ꯏꯁꯥꯒꯤ ꯊꯕꯛ ꯀꯥꯏꯅ ꯑꯩꯉꯣꯟꯗ ꯀꯥꯟꯅꯒꯗꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯀꯩꯅꯣ ꯂꯩꯔꯒꯗꯤ ꯅꯠꯇ꯭ꯔꯒ ꯇꯉꯥꯏ ꯐꯗꯕ ꯑꯃ ꯂꯩꯔꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯗꯨꯝ ꯑꯁꯣꯏꯕ ꯑꯣꯏꯔꯛꯀꯗꯕ ꯑꯣꯏꯇꯥꯔꯗꯤ ꯃꯗꯨ ꯇꯧꯍꯟꯅꯤꯡꯗꯦ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯂꯣꯡꯖꯝ ꯑꯅꯟ ꯀ꯭ꯔꯤꯌꯦꯁꯟꯅ ꯏꯌꯥꯝꯕ ꯑꯥꯏꯐꯣꯟ 12ꯁꯦ ꯍꯦꯚꯤ ꯒꯦꯃꯤꯡ ꯑꯗꯨꯝ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯍꯥꯏꯌꯦ ꯍꯣꯏ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅꯤ ꯒꯦꯝ ꯁꯥꯟꯅꯕ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅꯤ ꯃꯔꯝꯗꯤ ꯑꯗꯨꯒꯤ ꯄ꯭ꯔꯣꯁꯦꯁꯔꯗꯣ ꯔꯤꯐ꯭ꯂꯦꯛꯁꯤꯞ ꯂꯦꯚꯦꯜ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯉꯁꯤꯗꯒꯤꯅꯗꯤ ꯃꯇꯝ ꯈꯔ ꯀꯨꯏꯈꯤꯕꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯂꯣꯟꯁ ꯇꯧꯈꯤꯕ ꯆꯍꯤ ꯈꯔ ꯃꯁꯤꯡ ꯈꯔ ꯌꯥꯝꯃꯛꯄꯒꯤ ꯃꯉꯣꯟꯗꯒꯤ ꯑꯍꯦꯟꯕ ꯄ꯭ꯔꯣꯁꯦꯁꯔ ꯈꯔ ꯑꯗꯨꯝ ꯊꯣꯛꯂꯛꯄꯩ ꯋꯥꯅꯦꯕ ꯑꯗꯣ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯥꯏꯐꯣꯟꯒꯤ ꯁꯦꯔꯤꯁꯇꯨꯗ ꯃꯥꯅ ꯄꯤꯔꯤꯕ ꯄ꯭ꯔꯣꯁꯦꯁꯔꯗꯣ ꯑꯗꯨꯝ ꯐꯔꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯃꯇꯝꯗꯨꯒꯤ ꯐ꯭ꯂꯦꯛꯁꯤꯞꯀꯤ ꯑꯦꯟꯗ꯭ꯔꯣꯏꯗꯀꯤ ꯁ꯭ꯃꯥꯔꯠ ꯐꯣꯟꯁꯤꯡꯒ ꯀꯝꯄꯤꯌꯔ ꯇꯧꯅꯔꯤꯕ ꯄ꯭ꯔꯣꯁꯦꯁꯔꯅꯦꯕ ꯍꯧꯖꯤꯛꯐꯥꯎ ꯁꯤꯖꯤꯟꯅꯕꯗ ꯑꯗꯨꯝ ꯀꯔꯤꯝꯇ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯕ ꯑꯗꯨꯝꯕ ꯄꯣꯠ ꯑꯃꯅꯤ ꯑꯥꯏꯐꯣꯟ 12 ꯃꯌꯥꯝ ꯑꯃ ꯑꯩꯒꯤ ꯐ꯭ꯔꯦꯟꯁꯤꯡꯗ ꯀꯩꯗ ꯁꯤꯖꯤꯟꯅꯔꯤꯀꯣ ꯃꯣꯏ ꯄꯥꯏꯅꯩ ꯑꯗꯣ ꯑꯩꯕꯨꯗꯤ ꯑꯥꯏꯐꯣꯟ ꯄꯥꯏꯗꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯃꯣꯏꯅ ꯄꯥꯏꯕ ꯑꯗꯩ ꯁꯤꯖꯤꯟꯅꯕꯗꯣ ꯑꯗꯨꯝ ꯑꯩꯅ ꯎꯏ ꯏꯃꯥꯡꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯗꯨꯝ ꯑꯩꯅ ꯑꯗꯨꯝ ꯎꯕ ꯐꯪꯕ ꯄꯣꯠ ꯑꯃ ꯑꯣꯏꯕꯅꯤꯅꯀꯣ ꯑꯗꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯩꯝꯇ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯃꯤꯁꯇꯔ ꯐꯦꯟꯇꯥꯁꯇꯤꯛ ꯕꯤꯁꯅ 20 ꯔꯨꯄꯤꯁꯀꯤ ꯀꯩꯅꯣ ꯁꯨꯄꯔ ꯆꯦꯠ ꯇꯧꯕꯤꯔꯛꯏ ꯃꯥꯜꯂꯦ ꯊꯥꯒꯠꯆꯔꯤ ꯃꯇꯦꯡ ꯀꯩꯅꯣ ꯇꯧꯕꯤꯔꯛꯄ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯄꯗꯣ ꯑꯩꯁꯨ ꯁꯤꯒꯤ ꯌꯨꯇꯨꯕ ꯆꯦꯅꯦꯜꯁꯤꯅ ꯀꯩ ꯍꯥꯏꯅꯤ ꯑꯩꯒꯤ ꯃꯦꯟ ꯁꯣꯔꯁ ꯑꯣꯐ ꯏꯟꯀꯝ ꯑꯗꯨꯗꯤ ꯑꯣꯏꯗꯦꯕꯀꯣ ꯍꯧꯖꯤꯛ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯃꯌꯥꯝ ꯈꯪꯕꯤꯔꯝꯒꯅꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯃꯇꯝꯗ ꯑꯦꯗꯚꯔꯇꯥꯏꯖꯃꯦꯟ ꯊꯣꯛꯂꯛꯄꯗꯣ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯔꯤꯗꯣ ꯃꯣꯅꯤꯇꯥꯏꯁ ꯇꯧꯔꯕꯅꯦꯕ ꯑꯗꯣ ꯑꯩ ꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯇꯧꯔꯦ ꯅꯠꯇ꯭ꯔꯒꯅ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏꯗꯅ ꯑꯩ ꯃꯤ ꯃꯌꯥꯝꯗꯤ ꯕ꯭ꯂꯣꯛ ꯁꯦꯝꯅꯩ ꯅꯠꯇ꯭ꯔꯒ ꯀꯩ ꯀꯩ ꯇꯧꯔꯀꯥꯟꯗ ꯁꯨꯝ ꯍꯥꯏꯅꯩꯗꯅꯀꯣ ꯃꯌꯥꯝꯗ ꯑꯗꯣ ꯑꯩꯗꯤ ꯑꯗꯨꯁꯨ ꯁꯦꯝꯗ꯭ꯔꯦ ꯑꯗꯣ ꯃꯣꯅꯤꯇꯥꯏꯖꯄꯨꯗꯤ ꯇꯧꯕ ꯍꯧꯔꯦ ꯑꯗꯣ ꯄꯩꯁꯥ ꯍꯥꯏꯇꯥꯔꯦꯅꯦ ꯌꯨꯇꯨꯕ ꯆꯦꯅꯦꯜꯁꯤꯗꯒꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯄ ꯍꯧꯗ꯭ꯔꯤꯕ ꯀꯩꯁꯨ ꯑꯗꯨꯝ ꯍꯧꯒꯠꯂꯛꯄꯗ ꯉꯥꯏꯔꯤ ꯚ꯭ꯌꯨꯁꯨ ꯀꯩꯁꯨ ꯌꯥꯝ ꯅꯠꯇꯦ ꯃꯌꯥꯝꯅ ꯍꯦꯟꯅ ꯎꯕꯤꯔꯤꯗꯨꯅꯤ
ꯑꯗꯨꯝ ꯑꯩꯗꯤ ꯏꯟꯐꯣꯔꯃꯦꯁꯟ ꯁꯦꯌꯔ ꯇꯧꯅꯤꯡꯕꯒꯤ ꯇꯧꯕꯅꯤ ꯃꯗꯨꯗꯩꯗꯨꯗ ꯅꯨꯡꯁꯤꯕꯤꯔꯒ ꯉꯁꯥꯏ ꯆꯦꯅꯦꯜꯗꯣ ꯚꯤꯗꯤꯑꯣꯗꯣ ꯄꯥꯝꯃꯨꯔꯒ ꯃꯌꯥꯝ ꯌꯦꯡꯕꯤꯔꯛꯄꯁꯨ ꯌꯥꯎꯋꯤ ꯑꯗꯣ ꯌꯦꯡꯉꯛꯇꯕꯁꯨ ꯌꯥꯎꯋꯤꯗꯅꯀꯣ ꯑꯗꯨꯗꯨꯅ ꯑꯁꯤꯅ ꯃꯦꯟ ꯁꯣꯔꯁ ꯑꯣꯐ ꯏꯟꯀꯝꯗꯨꯗꯤ ꯑꯣꯏꯗ꯭ꯔꯤꯕꯅꯤꯅ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯀꯔꯤ ꯍꯥꯏꯅꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯏꯗꯣ ꯌꯥꯝ ꯐꯩ ꯑꯁꯤꯅ ꯍꯌꯦꯡ ꯀꯣꯟꯅ ꯃꯄꯨꯡ ꯐꯥꯕ ꯆꯦꯅꯦꯜ ꯑꯃ ꯑꯣꯏꯔꯛꯑꯀꯥꯟꯗ ꯑꯩ ꯑꯇꯩ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯊꯧꯔꯝ ꯃꯌꯥꯝꯁꯦ ꯂꯣꯏ ꯊꯥꯗꯣꯛꯑꯒ ꯌꯨꯇ꯭ꯌꯨꯕꯁꯤꯗ ꯑꯗꯨꯝ ꯑꯣꯟꯁꯤꯜꯂꯒ ꯃꯌꯥꯝꯒꯤ ꯑꯄꯥꯝ ꯑꯄꯥꯝꯕ ꯀꯟꯇꯦꯟꯁꯤꯡ ꯍꯥꯏꯔꯛꯄ ꯀꯟꯇꯦꯟꯁꯤꯡꯗꯣ ꯂꯦꯞꯄ ꯂꯩꯇꯅ ꯍꯥꯏꯇꯥꯔꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯥꯒꯠꯄ ꯉꯝꯅꯕ ꯍꯣꯠꯅꯔꯁꯨ ꯑꯗꯨꯝ ꯍꯣꯠꯅꯖꯔꯛꯀꯦ ꯃꯤꯇ꯭ꯔꯪꯅ ꯕ꯭ꯔꯣ ꯍꯟꯗꯛ ꯁꯦꯝꯁꯪ S21 FE ꯍꯟꯗꯛꯀꯤ UI 6.1 ꯑꯞꯗꯦꯠ ꯇꯧꯔꯨꯕꯗꯩ ꯅꯥꯏꯠ ꯃꯣꯗ ꯀꯦꯃꯦꯔꯥꯁꯦ ꯌꯥꯝ ꯁꯦꯡꯗ꯭ꯔꯦ ꯕ꯭ꯔꯣ ꯏꯗꯤꯛ ꯀꯩꯝ ꯇꯧꯗꯕ꯭ꯔꯥ ꯍꯥꯏ ꯅꯥꯏꯠꯀꯤ ꯃꯣꯗꯁꯦ ꯑꯩꯒꯤꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯏꯅ ꯂꯩꯇꯦ ꯑꯩ ꯉꯔꯥꯡ ꯅꯍꯥꯟꯇꯁꯨ ꯑꯩ ꯅꯨꯃꯤꯗꯥꯡꯗ ꯐꯣꯇꯣ ꯀꯥꯞꯄꯦ ꯑꯗꯨꯒ ꯁꯨꯝ ꯃꯣꯏꯒꯤ ꯖꯨꯝꯗꯣ 30x ꯐꯥꯎ ꯌꯥꯏꯗꯅ ꯑꯗꯨ ꯖꯨꯝꯗꯨꯅ ꯑꯩꯁꯦ ꯊꯥꯒꯗꯣ ꯆꯤꯡꯖꯜꯂ ꯑꯗꯨꯝ ꯐꯣꯇꯣ ꯀꯥꯞꯄꯦ ꯑꯗꯨꯝ ꯁꯦꯡꯉꯦ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯏꯗꯣꯛꯄ ꯀꯩꯝꯇ ꯂꯩꯇꯦ ꯈꯤꯡꯕ ꯂꯨꯋꯥꯡꯅ ꯑꯟꯗꯔ 25ꯇꯒꯤꯅ 30K ꯃꯅꯨꯡꯗ ꯂꯩ ꯒꯦꯃꯤꯡ ꯗꯤꯚꯥꯏꯁ ꯑꯝꯇ ꯁꯖꯦꯁ ꯇꯧꯕꯤꯔꯛꯑꯣ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ 25 ꯂꯥꯡꯈꯠꯈ꯭ꯔꯒꯗꯤ ꯑꯃꯨꯛ ꯈꯤꯇꯪ ꯃꯥꯒꯤ ꯕꯖꯦꯠ ꯁꯦꯒꯃꯦꯟꯇꯣ ꯈꯦꯠꯅꯔꯦꯗꯅꯀꯣ ꯑꯗꯣ 25ꯇꯒꯤꯅ 30 ꯐꯥꯎ ꯍꯥꯏꯔꯕꯅꯤꯅ 25 ꯃꯅꯨꯡꯗ ꯍꯥꯏꯇꯥꯔꯒꯗꯤ ꯄꯣꯀꯣ F6ꯇꯣ ꯌꯥꯝ ꯐꯔꯦ ꯒꯦꯝ ꯁꯥꯟꯅꯕꯒꯤꯗꯃꯛꯇꯗꯤꯀꯣ ꯑꯗꯨꯒ ꯒꯦꯝ ꯁꯥꯟꯅꯕꯒꯤꯗꯃꯛꯇ 25 ꯂꯥꯡꯈꯠꯈ꯭ꯔꯒ 30 ꯑꯃꯨꯛ ꯌꯧꯈꯤ ꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯣ ꯃꯣꯇꯣꯒꯤꯗꯣ ꯑꯗꯨ ꯌꯥꯝ ꯐꯔꯦ ꯍꯥꯏꯇꯥꯔꯦ ꯒꯦꯝ ꯁꯥꯟꯅꯅꯕꯒꯤ ꯑꯗꯨ ꯑꯅꯤꯗꯣ ꯒꯦꯝ ꯁꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯌꯦꯡꯕ ꯌꯥꯏ ꯑꯗꯨꯒ ꯃꯈꯥꯗ ꯀꯣꯟꯊꯧꯖꯝ ꯖꯣꯟꯁꯟ ꯍꯥꯏꯔꯛꯏꯁꯦ 15,000ꯒꯤ ꯃꯅꯨꯡꯗ ꯕꯦꯁ ꯀꯦꯃꯦꯔꯥꯒꯤ ꯐꯣꯟ ꯑꯝꯇ ꯍꯥꯏꯕꯤꯌꯣ ꯍꯥꯏ ꯀꯦꯃꯦꯔꯥ ꯈꯛꯇꯪꯒꯤ ꯈꯟ ꯇꯥꯔꯒꯗꯤ ꯁꯦꯝꯁꯪꯒꯤ ꯈꯔ ꯐꯣꯟ ꯈꯔ ꯂꯩꯗꯣ F15 ꯀꯥꯏꯅ ꯂꯩꯗꯣ ꯑꯗꯨꯝꯕ ꯐꯣꯟ ꯌꯦꯡꯕꯤꯌꯣ ꯑꯗꯨꯒ ꯍꯧꯖꯤꯛ M35 ꯍꯥꯏꯕ ꯃꯥꯜꯂꯦꯀꯣ ꯃꯥꯅꯦ M35 ꯍꯥꯏꯅ 20,000ꯗ ꯂꯩꯕꯗꯣ ꯑꯗꯨꯗꯣ 20,000ꯒꯤ ꯃꯅꯨꯡꯗ ꯂꯩꯕꯅꯦ ꯍꯧꯖꯤꯛ ꯑꯗꯨ ꯃꯅꯨꯡꯗ ꯂꯩꯕꯁꯦ ꯑꯣꯐꯔ ꯂꯥꯛꯑꯅꯤꯅ ꯃꯃꯥꯡꯗꯁꯨ ꯑꯩ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯖꯈ꯭ꯔꯦꯗꯅ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯑꯩꯅ ꯍꯥꯏꯖꯈꯤꯕꯅꯦ ꯑꯗꯨꯒꯤ ꯑꯣꯐꯔꯗꯣ ꯂꯥꯛ ꯃꯇꯝꯗ ꯁꯣꯏꯗꯅꯃꯛꯀꯤ 25,000ꯒꯤ ꯔꯦꯟꯖꯇ ꯐꯪꯒꯅꯤ ꯑꯗꯨꯒꯤ ꯐꯣꯟꯗꯣ ꯂꯩꯕ ꯌꯥꯏ ꯕ꯭ꯔꯣ ꯔꯦꯗꯃꯤ ꯅꯣꯠ 11ꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯍꯥꯏ ꯔꯦꯗꯃꯤ ꯅꯣꯠ 11ꯁꯦ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯒꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯊꯣꯏ ꯆꯅꯨꯅ ꯍꯪꯉꯛꯄꯅꯤꯀꯣ ꯃꯥꯁꯦ ꯃꯇꯝ ꯈꯔ ꯀꯨꯏꯔꯦ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯅꯣꯠ 12 ꯅꯣꯠ 13 ꯀꯥꯏꯅ ꯃꯥꯒꯤ ꯖꯦꯅꯦꯔꯦꯁꯟ ꯑꯅꯤ ꯑꯍꯨꯝ ꯊꯣꯛꯈ꯭ꯔꯦꯗꯅꯀꯣ ꯃꯥꯏ ꯃꯇꯨꯡꯗ ꯑꯗꯨꯏ ꯃꯇꯨꯡꯗ ꯑꯃꯨꯛꯀ ꯑꯃꯨꯛ ꯍꯧꯖꯤꯛ ꯀꯨꯏꯗꯅ ꯑꯃꯃꯨꯛ ꯊꯣꯛꯂꯛꯑꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅ ꯃꯗꯨ ꯃꯇꯝ ꯈꯤꯇꯪ ꯀꯨꯏꯔꯕ ꯑꯣꯏꯕꯅꯤꯅ ꯃꯗꯨ ꯑꯩꯗꯤ ꯂꯩꯍꯟꯅꯤꯡꯗ꯭ꯔꯦ ꯑꯗꯨꯒꯤ ꯄ꯭ꯔꯥꯏꯁ ꯔꯦꯟꯖꯇꯨꯗ ꯑꯇꯣꯞꯄ ꯐꯣꯟ ꯑꯣꯏꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯅꯧꯅ ꯂꯣꯟꯆ ꯇꯧꯕ ꯄꯣꯠ ꯑꯣꯏꯅ ꯑꯩ ꯌꯦꯡꯍꯟꯅꯤꯡꯉꯦ ꯃꯔꯝꯗꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯁꯨꯝ ꯑꯅꯧꯕ ꯑꯅꯧꯕ ꯍꯥꯏꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗꯨꯗ ꯄ꯭ꯔꯣꯁꯦꯁꯔ ꯑꯣꯏꯁꯅꯨ ꯏꯚꯟ ꯁꯣꯐꯋꯦꯌꯔ ꯑꯣꯏꯁꯅꯨ ꯁꯣꯐꯋꯦꯌꯔ ꯑꯞꯗꯦꯠ ꯑꯅꯧꯕ 11ꯗꯣ ꯂꯩꯔꯨ ꯀꯥꯟꯗ Android 13 ꯂꯥꯛꯑꯝꯕꯗꯣ ꯃꯥ ꯑꯞꯗꯦꯠ ꯂꯥꯛꯑꯔꯣꯏ ꯑꯦꯛꯖꯥꯝꯄꯜꯅꯤꯀꯣ ꯍꯥꯏꯁꯦ ꯑꯗꯣ ꯑꯅꯧꯕ ꯂꯩ ꯇꯥꯔꯗꯤ 14 ꯌꯥꯎꯔ ꯂꯥꯛꯄ ꯌꯥꯏ ꯑꯗꯣ ꯑꯞꯗꯦꯠ ꯂꯥꯛꯑꯒꯁꯨ 15 16 ꯑꯞꯗꯦꯠ ꯇꯧꯕ ꯌꯥꯏ ꯑꯗꯨꯃꯥꯏꯅ ꯁꯣꯐꯋꯦꯌꯔꯒꯨꯝꯕ ꯑꯗꯩꯗꯤ ꯃꯥꯏ ꯄ꯭ꯔꯣꯁꯦꯁꯔꯗꯨꯁꯨ ꯍꯥꯟꯅꯒꯤ ꯑꯔꯤꯕ ꯐꯣꯟꯗꯗꯤ ꯑꯔꯤꯕ ꯄ꯭ꯔꯣꯁꯦꯁꯔ ꯌꯥꯎꯔꯅꯤ ꯃꯇꯝ ꯃꯇꯝꯒꯤ ꯑꯅꯧ ꯑꯅꯧꯕ ꯂꯥꯛꯄꯁꯤꯡꯗꯣ ꯑꯞꯒ꯭ꯔꯦꯗ ꯇꯧꯔꯛꯄꯁꯤꯡꯗꯣ ꯑꯗꯨꯝꯕꯗꯨ ꯈꯔ ꯌꯦꯡꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯌꯥꯝ ꯍꯦꯚꯤ ꯀꯩꯝ ꯁꯤꯖꯤꯟꯅꯗꯕ ꯁꯨꯝꯅꯒꯤ ꯚꯤꯗꯤꯑꯣ ꯈꯔ ꯌꯦꯡꯕ ꯀꯦꯃꯦꯔꯥ ꯀꯥꯞꯄ ꯐꯣꯟ ꯇꯧꯕ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯉꯁꯥꯏ ꯄ꯭ꯔꯣꯁꯦꯁꯔ ꯐꯔꯁꯨ ꯌꯥꯏ ꯐꯠꯇ꯭ꯔꯁꯨ ꯌꯥꯏ ꯑꯗꯨꯃꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯏꯅ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯒ ꯑꯁꯥꯄꯌꯥꯔꯤ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯍꯥꯏ ꯃꯣꯏꯔꯥꯡ ꯍꯥꯏꯅ ꯑꯩꯅ ꯃꯣꯇꯣ S50 Pro ꯐ꯭ꯌꯨꯖꯟꯒꯤ ꯔꯤꯚ꯭ꯌൂ ꯇꯧꯕꯤꯔꯣ ꯍꯥꯏꯈꯤꯕꯅꯤ ꯍꯥꯏ ꯍꯣꯏ ꯐ꯭ꯌꯨꯖꯟ ꯀꯣ ꯄ꯭ꯔꯣ ꯅꯠꯇꯕ ꯐ꯭ꯌꯨꯖꯟ ꯍꯣꯏ ꯑꯗꯨ ꯑꯩ ꯚꯤꯗꯤꯑꯣꯗꯣ ꯁꯦꯝꯕ ꯉꯝꯅꯕ ꯍꯣꯠꯅꯔꯛꯀꯦ ꯍꯥꯏꯕꯗꯤ ꯑꯩꯁꯦ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ 3-4ꯗꯤ ꯑꯩ ꯔꯦꯀꯣꯔꯠ ꯍꯥꯏꯗꯤ ꯁꯦꯝꯕ ꯍꯧꯔꯒ ꯂꯩꯔꯦꯕ ꯁꯤꯒꯤ ꯍꯌꯦꯡꯁꯤꯗ ꯚꯤꯗꯤꯑꯣ ꯑꯃ OnePlus Nord 4ꯒꯤ ꯌꯥꯝ ꯀꯟꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯤꯔꯛꯄ ꯑꯃ ꯂꯩ ꯑꯗꯨꯒꯤ OnePlus Nord 4ꯗꯨꯃ ꯊꯥꯒꯠꯂꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩ ꯚꯤꯗꯤꯑꯣ ꯑꯅꯤꯃꯛꯁꯨ ꯑꯩ ꯂꯥꯏꯟ ꯑꯞ ꯇꯧꯔ ꯂꯩꯈ꯭ꯔꯦꯕ ꯑꯗꯨꯗꯨꯅ ꯑꯩ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩ ꯅꯤꯡꯁꯤꯡꯉꯝꯕꯅꯦ ꯑꯗꯣ ꯊꯥꯒꯠꯄ ꯉꯝꯈꯤꯗ꯭ꯔꯦ ꯑꯗꯨ ꯁꯣꯏꯗꯅꯃꯛꯀꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯨꯗ ꯑꯩ ꯊꯥꯒꯠꯅꯕ ꯍꯣꯠꯅꯔꯛꯀꯦ ꯕꯟꯇꯠ ꯌꯥꯝꯅ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏ ꯑꯩ ꯃꯊꯦꯜꯁꯦ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯍꯋꯥꯏ ꯊꯣꯡꯉꯝꯗꯧ ꯃꯥꯜꯂꯦ ꯑꯗꯨꯒ ꯁꯨꯍꯦꯜ ꯃꯀꯥꯛ ꯆꯥ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯕ꯭ꯔꯣ ꯔꯦꯗꯃꯤ ꯅꯣꯠ 14 Pro Maxꯀꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕꯤꯔꯛꯑꯣ ꯍꯥꯏ ꯅꯣꯠ 14 Pro Maxꯀꯤ ꯑꯗꯨꯗꯤ ꯂꯣꯟꯆ ꯇꯧꯔꯝꯒꯗꯧ ꯃꯥꯟꯗꯦ ꯑꯗꯨ ꯍꯣꯏ ꯔꯤꯃꯔꯁꯀꯨꯝꯕ ꯂꯤꯛꯁꯀꯨꯝꯕ ꯃꯥꯒꯤ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟꯒꯨꯝꯕ ꯂꯥꯛꯀꯗꯕ ꯑꯗꯨꯝꯕ ꯃꯌꯥꯝꯁꯤꯡꯗꯣ ꯑꯩ ꯊꯤꯖꯤꯜꯂꯀꯥꯟꯗ ꯈꯔ ꯇꯞꯅ ꯍꯥꯏꯇꯥꯔꯦꯀꯣ ꯍꯞꯇꯥ ꯑꯃꯅꯤ ꯃꯇꯨꯡꯗ ꯑꯣꯏꯍꯜꯂꯛꯀꯦ ꯃꯔꯝꯗꯤ ꯑꯩ ꯚꯤꯗꯤꯑꯣ ꯉꯁꯥꯏꯅ ꯍꯥꯏꯖꯈꯤꯕꯗ ꯚꯤꯗꯤꯑꯣ ꯈꯔ ꯂꯩꯈ꯭ꯔꯦꯕ ꯑꯩ ꯁꯦꯝꯃꯒ ꯁꯦꯝꯕ ꯂꯣꯏꯗꯩ ꯇꯧꯕꯁꯨ ꯌꯥꯎꯔꯦ ꯁꯦꯝꯕ ꯍꯧꯒꯠꯂꯛꯄꯗꯁꯨ ꯉꯥꯏꯕꯁꯨ ꯂꯩꯔꯤ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯗꯣ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯑꯩ ꯊꯥꯒꯠꯆꯔꯛꯑ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯁꯨꯃꯥꯏꯅ ꯃꯌꯥꯝꯅ ꯀꯃꯦꯟ ꯇꯧꯔꯛꯄ ꯑꯗꯩꯗꯤ ꯃꯌꯥꯝꯅ ꯁꯦꯝꯍꯟꯕꯤꯅꯤꯡꯕ ꯑꯗꯨꯝꯕ ꯚꯤꯗꯤꯑꯣꯁꯤꯡꯗꯣ ꯑꯩ ꯃꯇꯪ ꯃꯅꯥꯎ ꯅꯥꯏꯅ ꯑꯩ ꯂꯧꯈꯠꯄꯅꯦ ꯑꯌꯥꯝꯕꯅꯗꯤ ꯑꯩ ꯁꯣꯔꯤ ꯀꯃꯦꯟ ꯇꯧꯔꯛꯄꯒꯨꯝꯕꯁꯦ ꯑꯩ ꯑꯗꯨꯝ ꯆꯥꯅꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯀꯃꯦꯟꯁꯤꯗ ꯍꯥꯏꯔꯛꯏꯕ ꯄꯣꯠꯁꯤꯃꯗꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯌꯥꯏꯅ ꯅꯠꯇ꯭ꯔꯒꯅ ꯌꯥꯗꯦꯅ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯑꯗꯨꯝ ꯌꯦꯡꯉꯀꯥꯟꯗ ꯀꯃꯦꯟꯒꯁꯨ ꯑꯗꯨꯝ ꯄꯥꯔꯀꯥꯟꯗ
ꯌꯥꯝꯅ ꯇꯣꯏꯅ ꯍꯥꯏꯕꯤꯔꯛꯄ ꯑꯗꯨꯝꯕꯁꯤꯡꯗꯨꯗꯤ ꯑꯩ ꯁꯦꯝꯖꯕꯅꯦꯕꯀꯣ ꯑꯗꯣ ꯁꯦꯝꯅꯕ ꯍꯣꯠꯅꯔꯛꯀꯦ ꯑꯗꯨꯒ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈꯤꯕꯗꯣ ꯐꯣꯟꯗꯣ ꯌꯥꯝ ꯂꯤꯔꯕ ꯃꯁꯤꯗꯩꯅ ꯆꯍꯤ 2-3 ꯃꯃꯥꯡꯗ ꯂꯣꯟꯆ ꯇꯧꯈꯤꯕꯒꯨꯝꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ ꯆꯥꯟꯅꯗ꯭ꯔꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝꯕ ꯐꯣꯟ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯣꯝꯅ ꯌꯥꯝ ꯄꯥꯝꯕꯤꯅ ꯍꯥꯏꯔꯛ ꯇꯥꯔꯒꯁꯨ ꯑꯩ ꯃꯗꯨ ꯁꯦꯝꯖꯗꯕꯅꯦ ꯃꯔꯝꯗꯤ ꯑꯗꯨ ꯁꯦꯝꯕꯒꯤ ꯃꯍꯨꯠꯇ ꯑꯗꯨꯒꯤ ꯄ꯭ꯔꯥꯏꯁ ꯔꯦꯟꯖꯇꯨꯗ ꯍꯧꯖꯤꯛ ꯃꯇꯝꯗ ꯆꯥꯟꯅꯕ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯆꯥꯟꯅꯔꯤꯕ ꯗꯤꯖꯥꯏꯟ ꯐꯖꯕ ꯑꯗꯨꯒ ꯑꯐꯕ ꯐꯣꯟ ꯑꯣꯏꯅ ꯑꯩ ꯑꯗꯨꯝ ꯁꯖꯦꯁ ꯇꯧꯖꯕꯅꯤ ꯑꯗꯨꯒꯤꯗꯃꯛꯇ ꯋꯥꯔꯧꯕꯤꯒꯅꯨ ꯕ꯭ꯔꯣ ꯑꯥꯏꯐꯣꯟꯒꯤ ꯀꯥꯟꯅꯕ ꯈꯤꯇ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯌꯦ ꯑꯥꯏꯐꯣꯟꯒꯤ ꯀꯥꯟꯅꯕꯁꯦ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯐꯣꯟ ꯈꯨꯗꯤꯡꯃꯛ ꯑꯦꯟꯗ꯭ꯔꯣꯏꯗꯁꯨ ꯑꯗꯨꯝ ꯀꯥꯟꯅꯩ ꯑꯗꯨꯒ ꯑꯥꯏꯐꯣꯟꯒꯤ ꯀꯥꯟꯅꯕ ꯍꯥꯏꯇꯥꯔꯒꯗꯤ ꯃꯥꯁꯤ ꯀꯦꯃꯦꯔꯥ ꯌꯥꯝ ꯁꯦꯡꯉꯦ ꯀꯦꯃꯦꯔꯥ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯅꯝꯕꯗꯅꯤꯀꯣ ꯚꯤꯗꯤꯑꯣ ꯀꯥꯞꯄꯁꯤꯃꯗꯤ ꯌꯥꯝ ꯁꯦꯡꯉꯦ ꯑꯥꯏꯐꯣꯟ ꯁꯦꯔꯤꯁꯄꯨ ꯃꯥꯒꯤ ꯀꯩꯅꯣ ꯍꯥꯏꯕ ꯂꯩꯇ꯭ꯔꯦ 11 10 ꯁ꯭ꯋꯥꯏꯋꯥꯏꯗꯩ ꯍꯧꯔꯀꯥꯟꯗ ꯂꯣꯏꯅꯃꯛ IP68 ꯁꯔꯇꯤꯐꯤꯀꯦꯁꯟꯗꯒꯤ ꯇꯥꯗꯕ ꯋꯥꯇꯔ ꯄ꯭ꯔꯨꯐ ꯑꯣꯏꯕ ꯐꯣꯟ ꯉꯥꯛꯇ ꯑꯣꯏꯔꯦ ꯑꯗꯨꯗꯒꯤ ꯑꯃꯨꯛꯁꯨ ꯁꯤꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯇꯥꯡꯁꯦ ꯉꯁꯥꯏꯒꯤ ꯄ꯭ꯔꯥꯏꯚꯦꯁꯤꯒꯤ ꯃꯇꯥꯡꯗ ꯗꯦꯇꯥ ꯑꯩꯈꯣꯏꯒꯤ ꯐꯣꯟꯗꯨꯗ ꯌꯥꯎꯔꯤꯕ ꯗꯦꯇꯥꯁꯤꯡꯗꯨꯒꯤ ꯄ꯭ꯔꯥꯏꯚꯦꯁꯤꯒꯤ ꯃꯇꯥꯡꯗ ꯃꯥ ꯑꯃꯨꯛ ꯐꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯗꯨꯒꯤ ꯄ꯭ꯔꯥꯏꯚꯦꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯖꯔꯤꯕꯅꯤ ꯑꯩ OnePlus Nord 4ꯒꯤ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯔꯀꯥꯟꯗ ꯊꯥꯒꯠꯀꯦꯅ ꯁꯦꯝꯕꯅꯤ ꯁꯦꯝꯕ ꯍꯧꯒꯠꯂꯛꯄꯇ ꯉꯥꯏꯔꯤ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯕꯤꯔꯣ ꯑꯗꯨꯗꯩꯗꯨꯗ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯄ꯭ꯔꯥꯏꯚꯦꯁꯤ ꯗꯦꯇꯥꯅꯆꯤꯡꯕꯁꯤꯡꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯖꯔꯤ ꯑꯗꯨ ꯃꯌꯥꯝ ꯁꯣꯏꯗꯅꯃꯛ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩ ꯈꯅꯥꯎꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯑꯩ ꯋꯥ ꯉꯥꯡꯕꯁꯦ ꯈꯔ ꯇꯞꯅꯁꯨ ꯉꯥꯡꯉꯦ ꯑꯗꯨꯒ ꯇꯥꯕꯗ ꯃꯌꯦꯛ ꯁꯦꯡꯗ꯭ꯔꯒꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯒꯁꯨ ꯋꯥꯔꯧꯕꯤꯅꯨ ꯃꯊꯪꯗ ꯈꯥꯡꯉꯦꯝꯕꯝ ꯂꯟꯆꯦꯟꯕꯅ ꯁꯦꯝꯁꯪ S23 FE ꯀꯦꯃꯦꯔꯥꯗ ꯅꯠꯇ꯭ꯔꯒ ꯚꯤꯗꯤꯑꯣ ꯅꯝꯕꯗ ꯐꯒꯗ꯭ꯔꯥ ꯍꯥꯏ S23 FE ꯀꯣ ꯐꯒꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯂꯥꯏꯐꯀ ꯇꯧꯔꯤꯕ ꯑꯁꯤꯕꯨꯗꯤ ꯉꯁꯤꯁꯦ ꯑꯩ ꯂꯥꯏꯠꯁꯦ ꯀꯥꯁꯦ ꯔꯨꯝꯁꯦ ꯃꯩ ꯈꯔ ꯃꯝꯕꯒꯤ ꯃꯌꯦꯛ ꯁꯦꯡꯉꯝꯗꯕꯁꯨ ꯌꯥꯏ ꯅꯨꯃꯤꯗꯥꯡ ꯑꯣꯏꯕꯩꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯑꯇꯩ ꯃꯇꯝꯗ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯃꯤꯕ ꯈꯣꯠꯂꯤꯕ ꯇꯧꯔꯤ ꯃꯌꯥꯝꯁꯤꯡꯁꯦ S21 FE ꯗꯩꯅꯦꯕꯀꯣ ꯑꯗꯨ S23 FE ꯁꯦ ꯑꯗꯨꯝ ꯐꯩ ꯑꯩꯅ ꯈꯪꯕ ꯃꯤꯁꯤꯡ ꯄꯥꯏꯕ ꯌꯥꯎꯏ ꯃꯌꯦꯛ ꯌꯥꯝ ꯁꯦꯡꯉꯤ ꯀꯩꯝꯇ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯣꯏ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯗꯨꯒ ꯒꯥꯏꯁ ꯂꯥꯏꯛ ꯅꯝꯃꯁꯦ ꯍꯥꯏꯌꯦ ꯗꯤꯅꯦꯁ SSꯅ ꯃꯌꯥꯝ ꯍꯣꯏ ꯂꯥꯏꯛ ꯑꯝꯇ ꯅꯝꯁꯤꯟꯕꯤꯔꯣ ꯑꯗꯨꯒ ꯂꯥꯏꯚꯁꯦ ꯇꯧꯔꯤꯉꯩꯁꯤꯗ ꯃꯤꯁꯦ ꯉꯁꯤꯗꯤ ꯌꯥꯝꯗꯦ ꯃꯇꯝ ꯊꯦꯡꯕꯒꯤꯕꯨꯗꯤ ꯑꯣꯏꯅꯤ ꯈꯜꯂꯦ ꯑꯗꯣ ꯁꯤꯌꯔ ꯇꯧꯕ ꯌꯥꯕ ꯂꯩꯔꯒꯗꯤ ꯁꯤꯌꯔ ꯇꯧꯔꯒ ꯂꯥꯏꯐꯇ ꯆꯪꯉꯛꯅꯕ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯁꯟꯕꯤꯔꯣ ꯍꯥꯏꯇꯥꯔꯦ ꯃꯔꯝꯗꯤ ꯑꯩꯁꯦ ꯉꯁꯤꯁꯨ ꯂꯥꯏꯐꯁꯦ ꯌꯥꯝ ꯀꯨꯏꯅꯁꯨ ꯇꯧꯖꯔꯣꯏꯒꯦ ꯉꯁꯤꯁꯦ ꯑꯩ ꯊꯦꯡꯁꯨ ꯊꯦꯡꯕꯒ ꯑꯗꯨꯒ ꯏꯁꯥꯁꯦ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯗꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩ ꯌꯥꯝ ꯀꯨꯏꯅ ꯁꯥꯡꯅ ꯇꯧꯕ ꯉꯝꯃꯣꯏ ꯕ꯭ꯔோ ꯁꯦꯝꯁꯪ A35ꯁꯦ ꯐꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯍꯣꯏ ꯁꯦꯝꯁꯪꯒꯤ ꯐꯣꯟ ꯄꯥꯝꯕꯁꯤꯡꯒꯤꯗꯤ ꯁꯦꯝꯁꯪ A35 ꯅꯠꯇ꯭ꯔꯒꯅ F55 ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯒꯤ ꯐꯣꯟ ꯑꯅꯤꯁꯦ ꯑꯗꯨꯝ ꯐꯔꯕꯅꯤ ꯂꯨꯄꯥ 50,000 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯍꯥꯏꯔꯤꯕ ꯐꯣन ꯑꯅꯤꯁꯦ ꯁꯦꯝꯁꯪ ꯕ꯭ꯔꯥꯟ ꯄꯥꯝꯕ ꯈꯛꯇꯒꯤꯅꯤꯀꯣ ꯑꯇꯣꯞꯄ ꯕ꯭ꯔꯥꯟꯗꯁꯨ ꯌꯥꯏꯗ ꯑꯩꯗꯤ ꯍꯥꯏꯕ ꯑꯗꯨꯝꯕ ꯑꯣꯏꯔꯒꯗꯤ ꯍꯣꯏ ꯃꯣꯏ ꯑꯅꯤꯒ ꯆꯥꯡꯗꯝꯅꯕ ꯌꯥꯕ ꯐꯣꯟꯁꯨ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯁꯦꯝꯁꯪ ꯈꯛꯇꯪ ꯄꯥꯝꯖꯕ ꯑꯩꯗꯤ ꯁꯦꯝꯁꯪ ꯐꯣꯟ ꯅꯠꯇ꯭ꯔꯗꯤ ꯄꯥꯏꯔꯣꯏ ꯀ ꯍꯥꯏꯕ ꯑꯗꯨꯝꯕ ꯑꯣꯏꯇꯥꯔꯒꯗꯤꯀꯣ ꯃꯣꯏ ꯑꯅꯤꯁꯦ ꯐꯤꯆꯔꯁ ꯆꯞ ꯃꯥꯟꯅꯕꯅꯦ ꯑꯅꯤꯗꯨꯃꯛꯇ ꯑꯃꯍꯦꯛꯇ ꯂꯩꯕ ꯌꯥꯔꯦ ꯑꯗꯨꯝ ꯑꯐꯕ ꯐꯣꯟꯅꯦ ꯑꯗꯣ ꯑꯩꯗꯤ ꯍꯧꯖꯤꯛ ꯍꯥꯏꯕꯤꯔꯛꯏꯗꯣ ꯊꯣꯏ ꯆꯅꯨꯅ A35ꯁꯦ ꯃꯁꯤ ꯂꯩꯒꯦ ꯍꯥꯏꯅ ꯌꯦꯡꯉꯝ ꯇꯥꯔꯁꯨ ꯃꯇꯝ ꯈꯔꯗꯪ ꯉꯥꯏꯕꯤꯔꯣꯕꯀꯣ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯂꯥꯛꯀꯗꯧꯔꯤꯕ ꯁꯦꯜꯁꯦ ꯑꯣꯟꯂꯥꯏꯟꯗ ꯆꯦꯟꯕꯤ ꯃꯇꯝꯗ ꯑꯗꯣꯝꯅ ꯐ꯭ꯂꯤꯞꯀꯥꯔꯠꯇ ꯅꯠꯇ꯭ꯔꯒ ꯑꯦꯃꯥꯖꯣꯟꯗ ꯆꯦꯟꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯂꯨꯄꯥ 35,000ꯒꯤ ꯔꯦꯟꯖꯇꯒ ꯍꯧꯖꯤꯛ ꯎꯔꯤꯕ ꯃꯃꯥꯡꯗ ꯍꯥꯏꯕꯤꯔꯛꯈꯤꯕ S23 ꯐꯦꯟ 에디션 ꯀꯥꯏꯁꯦ ꯂꯨꯄꯥ 30,000 ꯃꯅꯨꯡꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯩꯕ ꯌꯥꯅꯦꯕ ꯑꯗꯨꯒꯤ ꯐꯣꯟꯗꯣ ꯑꯣꯏꯅ ꯂꯩꯕꯅ ꯍꯦꯟꯅ ꯐꯅꯤ ꯍꯥꯏꯇꯥꯔꯦ ꯃꯇꯝ ꯈꯔꯗꯪ ꯉꯥꯏꯔꯒ ꯑꯗꯨꯒ ꯀꯔꯝꯅ S23ꯒ ꯀꯔꯤ ꯈꯦꯠꯅꯒꯦ ꯍꯥꯏꯌꯦ S23ꯒ ꯐꯦꯟ 에디션ꯁꯤꯒ ꯑꯣꯏꯗꯧ ꯃꯥꯜꯂꯤꯀꯣ S23ꯁꯤꯅ ꯗꯥꯏꯔꯦꯛ ꯐ꯭ꯂꯦꯒꯁꯤꯞ ꯁꯦꯔꯤꯁꯇꯨꯒꯤ ꯃꯥꯒꯤ ꯍꯧꯔꯛꯄ ꯑꯦꯗꯤꯁꯟꯅꯤ S23 ꯄ꯭ꯂꯁ ꯑꯗꯩ ꯄ꯭ꯔꯣ ꯀꯥꯏꯅ ꯂꯩꯈ꯭ꯔꯦꯗꯅ ꯃꯣꯏ ꯑꯜꯇ꯭ꯔꯥ ꯀꯥꯏꯅ ꯂꯩꯅ ꯁꯦꯝꯁꯪꯒꯤꯗꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ S23 ꯐꯦꯟ 에디션ꯁꯤꯅ ꯉꯁꯥꯏꯒꯤ ꯑꯗꯨꯒ ꯌꯥꯎꯕ ꯐꯤꯆꯔꯁꯤꯡꯁꯦ ꯈꯔ ꯃꯈꯩ ꯄꯤꯔꯒ ꯈꯔ ꯑꯃꯗꯅ ꯈꯤꯇꯪ ꯀꯦꯃꯦꯔꯥꯒꯨꯝꯕꯗ ꯈꯤꯇꯪ ꯗꯥꯎꯟꯒ꯭ꯔꯦꯗ ꯇꯧꯊꯕ ꯕꯦꯇ꯭ꯔꯤꯒꯗꯣ ꯈꯤꯇꯪ ꯍꯟꯊꯍꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯦꯟꯇ꯭ꯔꯤ ꯂꯦꯚꯦꯜꯗ ꯕꯖꯦꯠ ꯂꯦꯚꯦꯜꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝꯕ ꯃꯐꯝꯗ ꯐꯣꯟ ꯄꯥꯝꯕ ꯕꯖꯦꯠꯇ ꯌꯥꯝꯅꯗꯤ ꯂꯩꯖꯗꯕ ꯑꯗꯨꯝꯕꯁꯤꯡꯗ ꯇꯥꯔꯒꯦꯠ ꯇꯧꯕ ꯄꯣꯠꯅꯤ ꯑꯗꯨꯝ ꯀꯦꯃꯦꯔꯥ ꯀꯩꯀꯩꯗꯤ ꯂꯣꯏ ꯁꯦꯡꯕꯅꯤ ꯐꯕꯅꯤ ꯇꯣꯅꯤ ꯍꯤꯖꯝꯅ ꯄꯣꯀꯣ X6 Neo 5G ꯍꯥꯏꯌꯦ ꯄꯣꯀꯣ X6 Neo 5G ꯍꯥꯏꯁꯦ ꯄꯣꯀꯣꯁꯤꯀꯣ ꯄꯣꯀꯣ ꯅꯠꯇꯦ ꯄꯣꯀꯣꯁꯦ ꯃꯃꯥꯡꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝ ꯂꯩꯈꯤꯕꯀꯣ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯥꯗꯔꯕꯣꯔꯗ ꯆꯥꯛꯄ ꯃꯌꯥꯝ ꯂꯩꯒꯦ ꯍꯥꯏꯁꯦ ꯍꯦꯛꯇ ꯄꯥꯛꯇꯛꯅꯅ ꯐꯣꯟ ꯈꯨꯗꯤꯡꯃꯛ ꯇꯧꯕꯗꯤ ꯅꯠꯇꯦ ꯂꯥꯏꯕꯛ ꯊꯤꯕ ꯗꯥꯎ ꯌꯥꯗꯕꯒꯤ ꯐꯣꯟ ꯑꯃ ꯑꯅꯤ ꯇꯧꯕꯩ ꯋꯥꯅꯤ ꯑꯗꯣ ꯍꯟꯗꯛꯁꯨ ꯑꯃꯨꯛ ꯇꯥꯏꯌꯦꯕ
ꯑꯩꯈꯣꯏꯒꯤ ꯋꯥꯟ ꯄ꯭ꯂꯁꯇꯁꯨ ꯑꯃꯨꯛꯀ ꯃꯗꯔꯕꯣꯔꯗ ꯆꯥꯛꯄꯒꯤ ꯏꯁꯨꯒ ꯇꯥꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯇꯧꯕꯗꯒꯤ ꯄꯣꯀꯣ ꯍꯥꯏꯕ ꯕ꯭ꯔꯥꯟꯁꯦ ꯃꯌꯥꯝꯅ ꯈꯤꯇꯪ ꯄꯥꯝꯅꯕꯗꯤ ꯋꯥꯠꯄ ꯕ꯭ꯔꯥꯟ ꯑꯃꯅꯤ ꯑꯗꯨꯕꯨ xiaomi ꯍꯥꯏꯕ ꯀꯝꯄꯅꯤꯁꯦ ꯑꯩꯈꯣꯏꯅ MI ꯍꯥꯏꯅ ꯈꯪꯅꯔꯤꯁꯦ ꯁꯤꯒꯤ ꯀꯝꯄꯅꯤꯁꯤꯒꯤ ꯁꯕ ꯕ꯭ꯔꯥꯟꯅꯤ ꯀꯝꯄꯅꯤꯗꯨꯒꯤ ꯃꯁꯥꯃꯛꯀꯤ ꯁꯣꯐꯋꯦꯌꯔꯗꯒꯤ ꯍꯧꯔꯒ ꯍꯥꯔꯗꯋꯦꯌꯔ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯁꯤꯖꯤꯟꯅꯔꯤꯕꯅꯤ ꯑꯗꯨꯒ ꯀꯩꯁꯨ ꯌꯥꯝꯅ ꯐꯠꯇꯕꯗꯤ ꯅꯠꯇꯦꯕ ꯃꯣꯏꯗꯤ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯒꯦꯝ ꯁꯥꯟꯅꯕ ꯄꯥꯝꯕꯁꯤꯡꯗ ꯇꯥꯔꯒꯦꯠ ꯇꯧꯕ ꯑꯗꯨꯝꯕ ꯁꯕ ꯕ꯭ꯔꯥꯟ ꯑꯃꯅꯤ ꯑꯗꯨꯅ ꯁꯤꯒꯤ ꯐꯣꯟꯁꯦ ꯑꯗꯨꯝ ꯐꯩ ꯕꯟꯇꯊꯤ ꯌꯥꯝꯅ ꯂꯥꯏꯛ ꯌꯦꯡꯕ ꯅꯠꯇꯅ ꯂꯥꯏꯛꯁꯨ ꯅꯝꯕꯁꯤ ꯍꯥꯏꯌꯦ ꯍꯣꯏ ꯃꯌꯥꯝ ꯂꯥꯏꯛꯁꯨ ꯅꯝꯖꯟꯕꯤꯔꯣ ꯑꯗꯨꯒ ꯁꯤꯌꯔ ꯇꯧꯕ ꯌꯥꯔꯗꯤ ꯇꯧꯁꯟꯕꯤꯔꯣ ꯑꯗꯨꯒ ꯂꯥꯏꯚꯁꯦ ꯑꯩ ꯍꯌꯦꯡꯗꯤ ꯑꯃꯨꯛ ꯇꯧꯔꯛꯀꯗꯕ ꯃꯥꯟꯗꯦ ꯑꯩꯁꯦ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯗ ꯃꯔꯝꯗꯤ ꯍꯌꯦꯡꯁꯦ ꯚꯤꯗꯤꯑꯣ ꯑꯃꯁꯨ ꯊꯥꯒꯠꯀꯦꯅ ꯑꯩꯅ ꯍꯥꯏꯕ ꯄ꯭ꯂꯥꯟ ꯇꯧꯔꯦ ꯑꯗꯨꯒ ꯍꯞꯇꯥ ꯑꯃꯗ ꯑꯃꯨꯛꯃꯨꯛꯇꯤ ꯁꯣꯏꯗꯅ ꯑꯩꯁꯦ ꯂꯥꯏꯐ ꯑꯃꯃꯨꯛꯇꯪꯗꯤ ꯇꯧꯒꯦꯅ ꯑꯩ ꯍꯣꯠꯅꯖꯕꯅꯤ ꯑꯗꯨꯅ ꯉꯁꯤꯁꯦ ꯍꯟꯗꯛꯀꯤ ꯍꯞꯇꯥꯁꯤꯒꯤ ꯑꯣꯏꯅ ꯇꯧꯔꯛꯄꯅꯤꯅ ꯉꯁꯤ ꯀꯩꯅꯣ ꯇꯧꯔꯤꯉꯩꯁꯤꯗ ꯌꯥꯎꯁꯟꯕꯤꯔꯣ ꯃꯌꯥꯝꯅ ꯍꯪꯕꯤꯅꯤꯡꯕ ꯈꯪꯅꯤꯡꯕ ꯑꯗꯨꯇꯁꯨ ꯅꯠꯇꯅꯀꯣ ꯀꯣꯏꯁꯟ ꯍꯪꯕ ꯑꯟꯁꯔ ꯈꯨꯝꯕ ꯈꯛꯇ ꯅꯠꯇꯅ ꯁꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯀꯟꯚꯔꯁꯦꯁꯟ ꯇꯧꯕꯅꯦꯅ ꯈꯟꯕꯤꯌꯨ ꯃꯔꯝꯗꯤ ꯑꯩꯒꯤ ꯌꯨꯇꯨꯕ ꯆꯦꯅꯦꯜꯗꯨꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝꯁꯤ ꯂꯣꯏꯅꯃꯛ ꯑꯩ ꯌꯨꯇꯨꯕ ꯐꯦꯃꯤꯂꯤ ꯍꯥꯏꯇꯥꯔꯦ ꯑꯗ ꯑꯩꯅ ꯊꯥꯒꯠꯄ ꯚꯤꯗꯤꯑꯣꯗ ꯀꯃꯦꯟ ꯇꯧꯔꯛꯄ ꯃꯌꯥꯝ ꯌꯥꯎꯋꯦ ꯑꯗꯣ ꯀꯃꯦꯟꯗꯣ ꯑꯩꯅ ꯑꯟꯁꯔ ꯇꯧꯖꯕꯅꯤ ꯃꯇꯝ ꯃꯇꯝ ꯑꯩꯅ ꯊꯦꯡꯅꯕ ꯃꯇꯝꯗ ꯑꯗꯩ ꯑꯩꯅ ꯁꯪꯉꯛꯄ ꯃꯇꯝꯗ ꯑꯗꯣ ꯑꯗꯨꯗꯤ ꯈꯨꯗꯛꯇ ꯂꯥꯏꯐ ꯑꯣꯏꯗꯦꯗꯅꯀꯣ ꯍꯪꯉꯛꯏꯕ ꯀꯣꯏꯁꯟꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯣ ꯉꯁꯤ ꯍꯪꯉꯒ ꯍꯌꯦꯡ ꯈꯨꯝꯃꯛꯄꯁꯨ ꯌꯥꯏ ꯑꯣ ꯅꯠꯇ꯭ꯔꯒꯅ ꯃꯗꯨ ꯑꯩꯅ ꯊꯦꯡꯅꯍꯧꯗꯕ ꯐꯔꯛ ꯇꯥꯕꯗꯒꯤ ꯑꯩ ꯍꯜꯂꯛꯈꯤꯗꯕꯁꯨ ꯌꯥꯏ ꯑꯗꯣ ꯂꯥꯏꯐꯁꯤꯗꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯁꯦ ꯑꯩꯅꯗꯤ ꯃꯌꯥꯝ ꯎꯕ ꯐꯪꯗꯦ ꯍꯥꯏꯕ ꯋꯥꯅꯤ ꯃꯌꯥꯝꯅꯗꯤ ꯑꯩ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯥꯏꯐ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯇꯥꯕꯤꯔꯤꯅꯤ ꯑꯩꯅ ꯉꯥꯡꯉꯤꯁꯤꯗ ꯀꯣꯏꯁꯟ ꯍꯪꯉꯤꯗꯨꯗ ꯄꯥꯎꯈꯨꯝ ꯐꯪꯉꯤꯕꯅꯤꯅ ꯁꯤꯗ ꯌꯥꯎꯁꯟꯕꯤꯕ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯑꯩꯅ ꯈꯟꯖꯕꯗ ꯅꯨꯡꯉꯥꯏꯅꯦꯅꯁꯨ ꯈꯜꯂꯤ ꯑꯗꯨꯒ ꯑꯩꯅꯁꯨ ꯇꯧꯍꯟꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯕ꯭ꯔꯣ H50 ꯐ꯭ꯌꯨꯖꯟꯁꯦ ꯄꯥꯏꯕ ꯑꯗꯨꯝ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯂꯩꯒꯦꯗꯤ ꯈꯜꯂꯦ ꯄꯥꯝꯕ ꯍꯥꯏ ꯍꯣꯏ ꯄꯥꯏꯕ ꯅꯨꯡꯉꯥꯏꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ S ꯁꯦꯔꯤꯁꯀꯤ ꯃꯣꯇꯣꯔꯣꯂꯥꯒꯤ S ꯁꯦꯔꯤꯁꯀꯤ ꯀꯩꯅꯣꯗꯣ ꯁꯀ꯭ꯔꯤꯟ ꯀꯔꯐ ꯑꯣꯏꯕꯗꯣ ꯍꯥꯏꯗꯤ ꯁꯀ꯭ꯔꯤꯟ ꯁꯨꯃꯥꯏꯅ ꯐ꯭ꯂꯦꯠ ꯑꯣꯏꯗꯕ ꯃꯥꯒꯤ ꯁꯨꯃꯥꯏꯅ ꯀꯣꯟꯕ ꯑꯃ ꯌꯥꯎꯕꯗꯣ ꯃꯇꯥꯏ ꯃꯇꯥꯏꯗ ꯑꯗꯨ ꯀꯣꯟꯕ ꯑꯃ ꯌꯥꯎꯕꯗꯣ ꯑꯩꯈꯣꯏꯒꯤ ꯐꯣꯟ ꯈꯔꯇꯗꯤ ꯉꯁꯥꯏꯒꯤ ꯃꯄꯥꯟꯗ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯈꯨꯠꯅ ꯁꯨꯃꯥꯏꯅ ꯄꯥꯏꯕ ꯃꯇꯝꯗ ꯈꯨꯗꯣꯝꯕꯤ ꯁꯨꯝꯕꯁꯤꯅ ꯁꯀ꯭ꯔꯤꯟꯗ ꯊꯦꯡꯖꯤꯜꯂꯀꯥꯟꯗ ꯇꯆ ꯇꯧꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯥꯏꯗꯤ ꯄꯥꯏꯕ ꯍꯩꯅꯗꯕꯁꯤꯡꯒꯤꯗꯗꯤ ꯑꯗꯨꯗꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏ ꯄꯥꯝꯅꯗꯦꯕꯀꯣ ꯁꯀ꯭ꯔꯤꯟꯗꯣ ꯀꯔꯞ ꯑꯣꯏꯕꯁꯦ ꯑꯗꯨꯗꯣ ꯀꯔꯞ ꯑꯣꯏꯕ ꯁꯀ꯭ꯔꯤꯟ ꯀꯩꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯌꯥꯝ ꯐꯔꯕ ꯐꯣꯟ ꯑꯃꯅꯤ ꯑꯗꯨꯒ ꯃꯣꯇꯣꯔꯣꯂꯥꯒꯤ ꯐꯣꯟꯁꯤꯡꯗꯤ ꯉꯁꯥꯏꯒꯤ ꯑꯗꯨꯒꯤ ꯁꯦꯔꯤꯁꯇꯨꯗ S ꯁꯦꯔꯤꯁꯇꯨꯗ ꯃꯣꯏꯁꯦ IP67 IP68ꯀꯤ ꯁꯥꯔꯇꯤꯐꯤꯀꯦꯁꯟ ꯄꯤꯕꯗꯣ ꯑꯦꯟꯗ꯭ꯔꯣꯏꯗ ꯐꯣꯟ ꯑꯣꯏꯇꯥꯔꯁꯨ ꯋꯥꯇꯔ ꯄ꯭ꯔꯨꯞ ꯑꯣꯏꯕꯗꯣ ꯑꯗꯨ ꯌꯥꯝ ꯐꯕ ꯐꯤꯆꯔꯅꯤ ꯑꯗꯨꯏ ꯃꯊꯛꯇ ꯆꯥꯔꯖꯤꯡꯁꯨ ꯐꯥꯁ ꯆꯥꯔꯖꯤꯡ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯃꯣꯇꯣꯔꯣꯂꯥꯒꯤ ꯈ꯭ꯋꯥꯏ ꯐꯔꯤꯁꯦ ꯁꯖꯦꯁꯟ ꯌꯥꯝ ꯇꯧꯅꯤꯡꯉꯤꯁꯦ ꯑꯩꯅ ꯀꯔꯤꯗꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯃꯣꯏꯒꯤ ꯁꯣꯐꯋꯦꯌꯔ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯑꯩꯈꯣꯏꯒꯤ ꯁꯣꯐꯋꯦꯌꯔꯁꯦ ꯁ꯭ꯇꯣꯛ ꯑꯦꯟꯗ꯭ꯔꯣꯏꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯍꯥꯞꯄ ꯍꯥꯏꯇꯥꯔꯦ ꯕ꯭ꯂꯣꯠꯋꯦꯌꯔ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯄꯥꯝꯗꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯃꯌꯥꯝ ꯑꯃ ꯒꯦꯝꯅꯤ ꯀꯩꯅꯤ ꯈꯪꯗꯦ ꯏꯟꯁꯇꯣꯜ ꯄꯪꯇꯧ ꯇꯧꯁꯜꯂꯒ ꯍꯥꯞꯆꯜꯂ ꯊꯥꯔꯛꯄꯗꯣ ꯑꯗꯨ ꯅꯠꯇꯕ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯌꯥꯝ ꯁ꯭ꯃꯨꯠ ꯑꯣꯏꯕ ꯀ꯭ꯂꯤꯟ UI ꯑꯃ ꯑꯣꯏꯕꯒꯤ ꯃꯌꯥꯝ ꯌꯥꯝ ꯄꯥꯝꯅꯩꯌꯦꯕꯀꯣ ꯑꯗꯨꯗꯨꯅ ꯐꯕꯅꯦ ꯍꯥꯏꯅ ꯑꯩ ꯁꯖꯦꯁ ꯇꯧꯅꯤꯡꯉꯤ ꯂꯩꯕ ꯌꯥꯏ ꯀꯩꯝ ꯀꯥꯏꯗꯦ ꯑꯗꯣ ꯑꯇꯣꯞꯄ ꯐꯣꯟ ꯑꯝꯇ ꯌꯦꯡꯉꯔꯣꯏꯒꯦ ꯑꯗꯨꯇꯪ ꯂꯩꯔꯒꯦ ꯍꯥꯏ ꯇꯥꯔꯒꯁꯨ ꯉꯁꯥꯏꯒꯤ ꯑꯣꯐꯔ ꯃꯇꯝꯗꯣ ꯂꯥꯛꯑꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯃꯜꯗꯨꯗꯒꯤ ꯂꯨꯄꯥ 3,000-4,000ꯇꯪ ꯁꯦꯞ ꯇꯧꯍꯧꯔꯁꯨ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯌꯥꯝ ꯀꯥꯟꯅꯕꯅꯤꯅꯀꯣ ꯑꯩꯈꯣꯏ ꯂꯩꯗꯣꯔꯤꯕ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯗꯨꯏ ꯃꯊꯛꯇ ꯑꯃꯨꯛ ꯃꯁꯥꯒꯤ ꯑꯣꯐꯔ ꯂꯥꯛꯄ ꯃꯇꯝ ꯑꯣꯏꯕꯒꯤ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯍꯥꯏꯔꯕꯗ 12 ꯄꯤꯕꯗꯣ 12ꯗ 12ꯗ ꯑꯣꯐꯔ ꯄꯤꯊꯣꯔꯛꯑꯦꯅ ꯈꯜꯂꯁꯦ ꯑꯗꯨꯗ ꯑꯃꯨꯛ ꯑꯩꯅ ꯃꯣꯏꯅ ꯍꯥꯏꯔꯤꯕ SBIꯒꯤ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ICICI HDFC ꯃꯣꯏꯅ ꯍꯥꯏꯔꯤꯕ ꯕꯦꯡꯛꯇꯨꯒꯤ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗꯇꯣ ꯑꯩꯅ ꯑꯩ ꯏꯁꯥꯒꯤ ꯂꯩꯇ꯭ꯔꯒꯁꯨ ꯏꯃꯥꯟꯅꯕꯗꯩ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕꯗꯩ ꯋꯥꯏꯊꯣꯛ ꯋꯥꯏꯁꯤꯟ ꯇꯧꯕ ꯌꯥꯕ ꯂꯩꯇꯥꯔꯗꯤ ꯗꯥꯏꯔꯦꯛ 10% ꯗꯤꯁꯀꯥꯎꯟ ꯑꯃꯒ ꯑꯣꯏꯇꯥꯔꯗꯤ ꯂꯨꯄꯥ 2,000-1,000ꯃꯨꯛ ꯇꯥꯔꯛꯇꯣꯏꯅꯦꯕ ꯈꯨꯗꯛꯇꯨꯗ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏ ꯂꯩꯕ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯄꯥꯝꯃꯤꯕ ꯄꯣꯠꯇꯣ ꯑꯐꯕ ꯄꯣꯠꯇꯣ ꯍꯣꯡꯅ ꯐꯕ ꯍꯥꯏꯁꯦ ꯌꯥꯝ ꯐꯪꯕ ꯍꯥꯏꯁꯦ ꯌꯥꯝ ꯐꯩꯗꯅꯀꯣ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯑꯣꯐꯔ ꯃꯇꯝꯗꯣ ꯉꯥꯏꯕꯤꯌꯨ ꯑꯣꯏꯅ ꯍꯥꯏꯖꯕꯩ ꯋꯥꯅꯤ ꯑꯗꯣ ꯂꯩꯕ ꯌꯥꯕ ꯑꯐꯕ ꯐꯣꯟ ꯑꯃꯅꯤ ꯑꯗꯨꯒ ꯈꯤꯡꯕ ꯑꯗꯣ ꯕ꯭ꯔꯣ ꯔꯦꯗꯃꯤ ꯅꯣꯠ ꯁꯦꯔꯤꯁꯁꯦ ꯄꯥꯏꯕ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯅꯦ ꯑꯩꯅ ꯄꯥꯏꯔꯛꯏꯁꯦ ꯅꯣꯠ 7 ꯄ꯭ꯔꯣꯗꯒꯤ ꯄꯥꯏꯔꯛꯏꯅꯦ ꯄꯥꯔꯁꯨ ꯍꯣꯡꯉꯦ ꯍꯣꯏ ꯌꯥꯝ ꯐꯩ ꯃꯣꯏꯁꯦ MIꯁꯤꯗꯨꯅ ꯑꯗꯨꯅꯕꯨ ꯍꯥꯏꯇꯥꯔꯦ MIꯁꯦ ꯃꯃꯤꯡꯌꯥꯝ ꯆꯠꯂꯤꯁꯦ ꯏꯟꯗꯤꯌꯥꯒꯤ ꯅꯝꯕꯔ 1 ꯕ꯭ꯔꯥꯟ ꯑꯣꯏꯔꯝꯃꯤꯁꯦ ꯍꯦꯛꯇ ꯆꯪꯉꯛꯄꯒ ꯆꯥꯏꯅꯤꯁꯀꯤ ꯀꯝꯄꯅꯤ ꯑꯃꯅ ꯍꯦꯛꯇ ꯑꯗꯨ ꯌꯧꯅ ꯃꯥꯏꯊꯤꯕ ꯄꯤꯔꯀꯥꯟꯗ ꯃꯥꯔꯀꯦꯠ ꯁꯤꯌꯔꯁꯦ ꯂꯣꯏ ꯂꯧꯁꯤꯜꯂꯛꯄ ꯉꯝꯕ ꯍꯥꯏꯁꯦ ꯉꯁꯥꯏꯒꯤ ꯀꯁꯇꯃꯔ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯈꯪꯗꯨꯅꯤ ꯑꯍꯥꯟꯕ MIꯒꯤ ꯐꯣꯟ ꯂꯣꯟꯆ ꯇꯧꯕꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯦ ꯍꯦꯛꯇ ꯀꯦꯃꯦꯔꯥꯁꯨ 2-3 ꯌꯥꯎꯕ ꯒꯦꯝ ꯁꯥꯟꯅꯕꯁꯨ ꯅꯨꯡꯉꯥꯏꯕ ꯗꯤꯖꯥꯏꯟꯁꯨ ꯐꯖꯕ ꯕꯦꯇ꯭ꯔꯤꯁꯨ ꯈꯥꯡꯕ
matamsiga chanaba ama oiba aduga mamanju hongba haina yenga matamda MI na matamda market capture tawnabai damakta profit margin je hekta nemna thamma kanda phone amda lupa lising ani tongba samsam na haikanda Samsung na phone ama yole lupa lising ani tonge phone ama yon bada do moigi phone di tham da makha yole hapta am kha makha yole adu MI ge company sina tawri di lupa cham khang tongasu ei phone je nomoda phone tara kun yon chala di cham yon chala de duna market se capture ta hona ba adai after sale service ana yola matungda phone do khatana teba moina company sina yole phone do yola matungda phone do yarakta charger yola kani phone do gi camera natragana parts sing yarakta matamda yola kani adum bagi service to adum bagi business to the moina capture to kina do kasu phattaba nate ama MI phone khangdaba paidaba mi leramoi keno aduna yam phawani yam ka hena phattaba su nate do hujiki matamda mahode na phaba khara tholakpaduda khoidi pairiba khoigidi aina pamiba paisa du lupa lising tara tongos tara sida kwai fabadune ba laining do du gi makta suggest tawjabagi wani aduga madani hai malika bro iPhone 16 tholakpa matung ataya iPhone price kaya muk tarak taw man ki hai iPhone 16 thola matung da adum at least lupa lising tara kadi dum ilai lai na tai aduga yamna ultra pro leidana ko adumba model sing da di ka hena ta te tawtung su ta di tai ko ado section bi gadaba amadi ko aina stage ta mayam da ningsing janing ba pot am khakti laiba aina hojikte hona mangjona na mayam da aina aware tawri se aina khangan jai se kai ro hai kan da yeng biro ba example oina sai hai gi ba phone do Moto H40 Fusion ai do hoji hoji chi online de lupa kya lai gi yeng thok piro adu yeng thok piro aduga offer matam da adudagi tarak price yeng gyo ba samna har kan S21 FE se hoji lupa lising kun manga kun thrai chang da dum leidana offer matam du da moina hekta senan ton thajam da yaw ne flipkart na lupa lising humfu bi ba phone ni lupa lising kun thra mai thoi da yola bani 50% tar bani kai na tha yaw bani ba adu hoji yeng matam da kasu 30,000 piram mo aduna moina mayam se ko gi confuse na bai damakta dumaina thoi ki tawbasu yawe adudo sai sana pama model amam di loi leramani leina bai damakta adu myam do hojikte hona yeng thokpiro mai price tulpa ga pi gena offer matam do honga di laina offer ne hena ma sale la edana hani mamandagi tanga khoina kaisu leibe mathau ta deba adu do mati yengchen biro anisana MI phone gi latest si karamba sigi maramda details khara haibiro oi MI phone gi latest haibasi matam matam gi launch tawri je handaki am latest oina launch tawdi flagship level da MI Civic 14 ga launch tawbo do maina phone khara dum leikre aduga makhada debasor komna hello bro hai debasor kom hai hojikta changjan birakpa maliko aduga haruk na bro Samsung A54 ga Oppo F27 Pro Plus ka karabna fagi hai atai feature sing da di Samsung A54 na fare aduga Oppo gi phone du mai design fazaba aduga waterproof oiba IP certification yawdo adumadi mana khara hele haitare Google Slide na game gi phone haidadi karambana fai Android da 30k fauda laiba 35 fauda laiba haidani ko game khaktangi oina di mamang da haigre 30k ga yoholrano hojiki oina di ko atangba ngamagadi eta SSROG gumba lak pi badu laiba ngamagadi muigadi changnamnabadi aroi adubo kunthra do yohanbe video ko kun mangal di changda hojiki oina haitare aina mayam da toina suggest tawjase si phone je phabagi ni haitare F6 haise Poco si yam pharamni game sana bai damakta only game khaktangi ni ko haise nduga chinglen sana sarmana hai bro kai mathel unarage khara theng do khre hai hoi chinglen sana yam theng badi oidri chak chadri ani chak chadri nga yuk ni haina bado adumaina aiju yam ngalle ba chak chadri mina ai ge waina de duna chinglen sana changjan bi rei matam de chap cha re yam theng basu oidre yam ngan basu oidre Nanda Kumar Laishamna bro anouba OnePlus phone sing sida update tawrubada screen da green line chen je kayam kamaina fandoino haibagi matang da video ama sembiro mayamna su common oiba problem oi hai hoi asi green line gi issue si myam thengnare khoi khatana te atop atop channel mayam sing da mayam complain to bagi video myam thengnara mani YouTube te ko adudo akhoina fix tawbudi khara no torani warani maramdi madu software update lakpada yawarpa bugs ni na issue ni na ko adu moina torokadabni adu kamaina fix tawba yage hanagi software moina akoina install tawsalibudo uninstall tawthokpa yabi option leibra or natragana company da kamaina contact tawgani or natragana update anouba ama lakpada kamaina install tawgani ka haibudo adu
ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯁꯦꯝꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯖꯒꯦ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯌꯥꯕꯒꯤ ꯑꯣꯞꯁꯟ ꯂꯩ ꯇꯥꯔꯒꯗꯤ ꯑꯩ ꯁꯣꯏꯗꯅ ꯁꯦꯝꯖꯔꯛꯀꯦ ꯃꯔꯝꯗꯤ ꯑꯩꯅ ꯌꯥꯕꯒꯤ ꯑꯣꯞꯁꯟ ꯂꯩꯕ꯭ꯔꯥ ꯍꯥꯏꯁꯦ ꯉꯁꯥꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯔꯦ ꯑꯗꯨꯒꯤ ꯁꯣꯂꯨꯁꯟꯗꯣ ꯂꯩꯐꯝꯗꯤ ꯊꯣꯛꯑꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯗꯣ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯁꯦꯝꯕꯗꯗꯤ ꯍꯦꯛ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯍꯥꯏꯗꯤ ꯁꯦꯀꯦꯟ 30ꯗ ꯃꯤꯅꯤꯠ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯦꯛ ꯂꯣꯏꯒꯗꯧꯕꯀꯣ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯄꯣꯏꯟꯠ ꯂꯩꯇꯕ ꯁꯤꯅꯤ ꯍꯥꯏꯕꯗꯣ ꯁꯣꯔꯠꯁꯀꯨꯝꯕ ꯑꯣꯏꯅ ꯁꯦꯝꯕꯕꯨꯗꯤ ꯌꯥꯏ ꯑꯗꯣ ꯍꯦꯛ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯂꯣꯡ ꯐꯣꯔꯝ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯁꯦꯝꯕ ꯌꯥꯗꯕ ꯑꯗꯨꯝꯕ ꯄꯣꯠꯇꯨꯗꯤ ꯁꯨꯃꯥꯏꯅ ꯂꯥꯏꯐ ꯂꯥꯛꯄ ꯃꯇꯝꯗ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨꯒꯤ ꯑꯟꯁꯔꯗꯣ ꯑꯩꯅ ꯑꯗꯨꯝ ꯈꯨꯗꯛꯇ ꯑꯗꯨꯝ ꯍꯥꯏꯗꯣꯛꯑꯁꯨ ꯌꯥꯏꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯇꯧꯁꯦꯅ ꯈꯟꯕꯒꯤꯅꯤ ꯕ꯭ꯔꯣ ꯔꯤꯌꯦꯜꯃꯤ 13 ꯄ꯭ꯔꯣ ꯃꯇꯥꯡꯗ ꯈꯔ ꯍꯥꯏꯕꯤꯔꯛꯑꯣ ꯑꯃꯔꯖꯤꯠ ꯁꯥꯄꯝꯅ ꯔꯤꯌꯦꯜꯃꯤ 13 ꯄ꯭ꯔോ ꯌꯥꯝ ꯐꯕꯅꯦ 13 ꯄ꯭ꯔꯣ ꯄ꯭ꯂꯁꯁꯨ ꯌꯥꯝ ꯐꯕꯅꯦ ꯍꯧꯖꯤꯛꯇ ꯍꯟꯗꯛ ꯌꯥꯝꯅ ꯅꯧꯅ ꯂꯣꯟꯆ ꯇꯧꯕ ꯄꯣꯠ ꯑꯣꯏꯕꯅꯤꯅꯀꯣ ꯃꯇꯝ ꯃꯇꯝꯒꯤ ꯑꯅꯧꯕ ꯐꯤꯆꯔꯁ ꯌꯥꯝ ꯌꯥꯎꯋꯦ 13 ꯄ꯭ꯔോ ꯀꯦꯃꯦꯔꯥꯁꯨ ꯑꯗꯨꯝ ꯁꯦꯡꯕꯅꯦ ꯑꯗꯨꯝ ꯂꯩꯒꯦ ꯈꯟ ꯇꯥꯔꯒꯗꯤ ꯑꯗꯣꯝꯅ ꯄꯥꯝꯕꯤꯔꯒꯗꯤ ꯑꯗꯨꯝ ꯂꯩꯕ ꯌꯥꯕ ꯐꯣꯟ ꯑꯣꯏꯔꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯑꯃꯈꯛ ꯂꯩ ꯑꯩꯅ ꯉꯁꯤꯗꯒꯤꯅ ꯅꯨꯃꯤꯠ 6-4ꯅꯤ ꯌꯥꯝꯃꯕꯗ ꯅꯨꯃꯤꯠ 3 ꯃꯃꯥꯡꯗ ꯑꯩꯅ iPhone 15 ꯑꯃꯁꯨꯡ iPhone 16 ꯑꯅꯤꯒꯤ ꯀꯝꯄꯦꯔꯤꯖꯟꯒꯤ ꯇꯥꯏꯞꯇ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯖꯈꯤꯕꯅꯦꯕ ꯑꯩꯅ iPhone 16 ꯂꯣꯟꯆ ꯇꯧꯔꯛꯀꯗꯧꯔꯦ ꯍꯥꯏꯗꯅ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯣ ꯉꯁꯥꯏꯒꯤ 15ꯒꯤ ꯐ꯭ꯌꯨꯆꯔꯁ ꯃꯌꯥꯝꯗꯣ ꯑꯩ ꯂꯣꯏ ꯍꯥꯏꯔꯦ 15ꯗ ꯌꯥꯎꯔꯤꯁꯦ ꯁꯤꯅꯤ 15ꯗ ꯁꯨꯃꯥꯏꯅ ꯇꯧꯏ 16ꯗ ꯂꯥꯛꯀꯗꯧꯔꯤꯁꯤꯅ ꯌꯥꯎꯗꯣꯏꯁꯤꯅ ꯁꯤꯅꯤ 16ꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯏ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯔꯦꯕ ꯑꯗꯨꯗ ꯑꯩꯅ ꯃꯌꯥꯝꯗ ꯑꯣꯄꯤꯅꯤꯌꯟ ꯑꯩꯅ ꯊꯝꯃꯤꯁꯦ 15 ꯄꯥꯏꯔꯒ ꯂꯩ ꯇꯥꯔꯒꯗꯤ 15ꯗꯒꯤ 16 ꯑꯞꯒ꯭ꯔꯦꯗ ꯇꯧꯗ꯭ꯔꯁꯨ ꯌꯥꯏ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒ ꯀꯩꯒꯨꯝꯕ iPhoneꯒꯤ 15 ꯅꯠꯇ꯭ꯔꯒꯅ iPhone ꯑꯅꯧꯕ ꯑꯃ ꯂꯩꯒꯦꯅ ꯉꯥꯏꯔꯝꯕ ꯑꯣꯏꯇꯥꯔꯗꯤ 15ꯗꯣ ꯇꯣꯛꯊꯣꯛꯄꯤꯔꯒ 16ꯗꯣ ꯂꯥꯛꯑꯀꯥꯟꯗ ꯑꯣꯏꯅ ꯂꯩꯕꯤꯔꯣ ꯑꯗꯨꯅ ꯍꯦꯟꯅ ꯐꯔꯅꯤ ꯑꯅꯧꯕꯅꯤꯅ ꯃꯥꯅ ꯐꯤꯆꯔ ꯈꯤꯇꯪ ꯑꯞꯗꯦꯠ ꯇꯧꯔꯛꯀꯅꯤꯅ ꯍꯥꯏꯕꯅꯦ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯗꯤ 16 ꯂꯣꯟꯆ ꯇꯧꯔꯁꯨ ꯑꯩꯗꯤ 15ꯁꯤꯅ ꯍꯦꯟꯅ ꯄꯥꯝꯃꯤ ꯃꯁꯤꯅ ꯍꯦꯟꯅ ꯐꯖꯩ ꯁꯤ ꯑꯣꯏꯅ ꯂꯩꯅꯤ ꯈꯟꯕ ꯃꯤꯁꯨ ꯃꯌꯥꯝ ꯂꯩꯗꯅꯀꯣ ꯑꯗꯨꯗꯨꯅ ꯐꯣꯟꯁꯤꯡꯁꯦ ꯂꯩꯕ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯑꯣꯄꯤꯅꯤꯌꯟꯅꯤ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯊꯝꯖꯕꯅꯤ ꯑꯗꯨꯗꯩꯗꯨꯗ ꯉꯁꯥꯏꯒꯤ ꯀꯃꯦꯟꯗ ꯌꯥꯝ ꯊꯦꯡꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯐꯣꯟ ꯑꯃꯠꯇ ꯐꯠꯇꯕ ꯂꯩꯇ꯭ꯔꯤꯅꯦ ꯑꯗꯨꯗꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄꯀꯣ ꯑꯗꯣ ꯐꯠꯇꯕ ꯑꯗꯨꯝ ꯂꯩ ꯑꯐꯕꯁꯨ ꯑꯗꯨꯝ ꯂꯩ ꯑꯗꯨꯕꯨ ꯕꯖꯦꯠ ꯔꯦꯟꯖꯇꯨꯗ 10 ꯃꯅꯨꯡꯗ 10,000 ꯃꯅꯨꯡꯗ ꯐꯣꯟ 5 ꯂꯩꯔꯦ 10,000 ꯃꯅꯨꯡꯗ ꯐꯣꯟ 6-7 ꯂꯩꯔꯦ ꯃꯌꯥꯝꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯝꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯒꯦꯅ ꯈꯪꯗꯣꯛꯄꯗꯤ ꯌꯥꯒꯅꯤ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯄꯥꯝꯕ ꯑꯇꯣꯞꯄ ꯐꯣꯟꯗꯣ ꯄꯥꯝꯕ ꯃꯥꯒꯤꯗꯃꯛꯇꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯗꯣ ꯄꯥꯝꯗꯦ ꯑꯩꯅ ꯑꯃ ꯄꯥꯝꯃꯤꯕꯗꯣ ꯄꯥꯝꯃꯦ ꯑꯗꯨꯝ ꯂꯩꯈꯤꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯃꯁꯥ ꯃꯁꯥꯒꯤ ꯑꯣꯄꯤꯅꯤꯌꯟꯅꯦꯅ ꯊꯝꯖꯕꯅꯤ ꯑꯗꯨꯗꯩꯗꯨꯗ ꯌꯥꯅꯤꯡꯗꯕ ꯑꯩꯈꯣꯏꯒꯤ ꯄꯦꯟꯖꯗꯕ ꯃꯤꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯨꯅ ꯀꯃꯦꯟꯗ ꯇꯧꯔꯛꯄ ꯌꯥꯎꯋꯦꯀꯣ ꯑꯗꯨꯒꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯕ ꯄꯣꯏꯟꯠꯇꯣ ꯀ꯭ꯂꯦꯔꯤꯐꯥꯏ ꯇꯧꯊꯣꯛꯆꯕꯅꯤ ꯕ꯭ꯔꯣ ꯔꯤꯌꯦꯜꯃꯤ ꯚꯔꯁꯦꯁ ꯔꯦꯗꯃꯤꯒꯤ ꯁꯦꯝ ꯄ꯭ꯔꯥꯏꯁꯀꯤ ꯔꯦꯟꯖꯇ ꯂꯩꯕ ꯀꯔꯝꯕ ꯕ꯭ꯔꯥꯟ ꯌꯨꯁ ꯇꯧꯕꯅ ꯐꯒꯦ ꯍꯥꯏ ꯑꯩꯗꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯗꯤ ꯔꯤꯌꯦꯜꯃꯤ ꯇꯧꯍꯟꯅꯤꯡꯉꯦ ꯃꯥꯒꯤ ꯁꯣꯐꯋꯦꯌꯔ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯨ ꯃꯥ ꯈꯤꯇꯪ ꯅꯨꯡꯉꯥꯏꯀꯣ ꯃꯥꯒꯤ UI ꯒꯨꯝꯕꯁꯦ ꯑꯗꯨꯒ ꯀꯦꯃꯦꯔꯥꯒꯨꯝꯕꯁꯨ ꯃꯥꯅ ꯑꯗꯨꯝ ꯁꯦꯡꯕ ꯍꯦꯜꯂꯦꯕ ꯔꯦꯗꯃꯤꯁꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯤꯇꯪ ꯂꯩꯌꯦ ꯑꯗꯨꯗꯨꯅ ꯑꯩꯗꯤ ꯑꯗꯨꯒꯤ ꯑꯅꯤꯗꯨꯗ ꯍꯥꯏꯇꯥꯔꯗꯤ ꯔꯤꯌꯦꯜꯃꯤꯅ ꯍꯦꯟꯅ ꯐꯅꯤꯅ ꯍꯥꯏꯅꯤꯡꯉꯤ ꯐꯣꯟ ꯑꯃ ꯄꯣꯛꯈꯥꯏꯔꯛꯄ ꯃꯇꯝꯗ ꯐꯣꯟꯗꯨꯒꯤ ꯀꯝꯄꯅꯤꯗ ꯊꯥꯖꯤꯜꯂꯒ ꯄꯩꯁꯥ ꯂꯧꯕ ꯌꯥꯏ ꯍꯥꯏ ꯌꯥꯕ꯭ꯔꯣ ꯍꯥꯏ ꯊꯥꯖꯤꯜꯂꯒ ꯄꯩꯁꯥ ꯂꯧꯕ ꯌꯥꯏ ꯍꯥꯏꯕ ꯅꯠꯇꯦ ꯍꯣꯏ ꯀꯝꯄꯦꯟꯁꯦꯁꯟꯕꯨꯗꯤ ꯄꯤꯔꯛꯀꯅꯤ ꯀ꯭ꯂꯦꯝ ꯇꯧꯕꯕꯨꯗꯤ ꯌꯥꯏ ꯐꯣꯟꯗꯣ ꯀꯔꯤꯒꯨꯝꯕ ꯄꯣꯛꯈꯥꯏꯔꯦ ꯍꯥꯏ ꯇꯥꯔꯗꯤ ꯗꯥꯏꯔꯦꯛ ꯄ꯭ꯔꯨꯐ ꯑꯣꯏꯅ ꯐꯣꯇꯣ ꯅꯠꯇ꯭ꯔꯒꯅ ꯚꯤꯗꯤꯑꯣ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯐꯣꯟꯗꯨꯒꯤ ꯄꯥꯔꯠꯁꯤꯡꯗꯣ ꯅꯠꯇ꯭ꯔꯒꯅ ꯂꯩꯈꯤꯕꯒꯤ ꯕꯤꯜꯒꯨꯝꯕꯗꯣ ꯂꯩꯔꯀꯥꯟꯗ ꯀꯝꯄꯅꯤꯗ ꯁꯨꯃꯥꯏꯅ ꯇꯧꯅ ꯐꯣꯟ ꯑꯃ ꯄꯣꯛꯈꯥꯏꯈ꯭ꯔꯦ ꯅꯣꯏꯒꯤ ꯀꯝꯄꯅꯤꯁꯤꯒꯤ ꯄꯣꯛꯈꯥꯏꯈ꯭ꯔꯦ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯦ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯁꯤꯡꯕ ꯑꯣꯔ ꯅꯠꯇ꯭ꯔꯒ ꯐꯣꯟꯗꯣ ꯁꯤꯡꯕ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈꯤꯕꯁꯤꯡꯗꯨꯒꯤ ꯃꯍꯨꯠꯇ ꯑꯩꯉꯣꯟꯗ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯌꯨ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯕꯗ ꯑꯗꯨꯝ ꯀꯝꯄꯅꯤꯅ ꯉꯁꯥꯏꯒꯤ ꯃꯣꯏꯒꯤ ꯏꯖꯠ ꯁꯣꯛꯄ ꯌꯥꯗꯕꯅꯤꯅꯀꯣ ꯑꯗꯨꯝꯕꯗꯣ ꯃꯦꯗꯤꯌꯥꯗ ꯊꯣꯛꯂꯛꯇꯅꯕ ꯍꯥꯏꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯍꯧꯖꯤꯛꯀꯥꯟ ꯌꯥꯝ ꯀꯩꯅꯣ ꯇꯧꯋꯤꯗꯅ ꯑꯗꯨꯅ ꯀꯝꯄꯅꯤꯒꯤ ꯐꯣꯟꯗꯣ ꯄꯣꯛꯈꯥꯏꯔꯦ ꯍꯥꯏꯇꯥꯔꯗꯤ ꯃꯊꯪꯗ ꯃꯤꯅ ꯂꯩꯅꯤꯡꯉꯣꯏꯗꯣꯏꯅꯤꯅ ꯃꯥꯔꯀꯦꯠꯇ ꯄꯨꯔꯥ ꯃꯣꯏꯒꯤꯗꯃꯛꯇ ꯁꯤꯗꯣꯏꯅꯦ ꯑꯗꯨꯅ ꯑꯗꯨꯝꯕꯗꯣ ꯊꯣꯛꯇꯅꯕ ꯍꯥꯏꯅ ꯀꯝꯄꯅꯤꯅ ꯄꯩꯁꯥꯒ ꯄꯤꯔꯒ ꯃꯦꯟꯕ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯗꯨꯅꯤ ꯑꯗꯨꯒ ꯑꯗꯨꯝ ꯇꯧꯗꯤ ꯇꯧꯋꯤ ꯄꯩꯁꯥꯒꯨꯝꯕꯗꯤ ꯄꯤꯕꯅꯦ ꯑꯗꯨ ꯅꯠꯇ꯭ꯔꯒꯁꯨ ꯐꯣꯟ ꯑꯃ ꯑꯣꯏꯅ ꯑꯗꯨꯝ ꯁꯤꯡꯉꯛꯄꯅꯦ ꯅꯊꯤꯡ ꯐꯣꯟ 2ꯒꯤ ꯅꯨꯡꯉꯥꯏꯇꯕ ꯈꯔ ꯍꯥꯏꯕꯤꯌꯨ ꯑꯗꯨꯒ ꯅꯨꯡꯉꯥꯏꯕꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏ ꯅꯊꯤꯡ ꯐꯣꯟ 2 ꯅꯊꯤꯡ ꯐꯣꯟ 2ꯒꯤ ꯃꯥꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯌꯥꯝꯅ ꯄꯥꯝꯖꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯊꯤꯡ ꯐꯣꯟꯒꯤ ꯃꯅꯤꯡꯗ ꯂꯥꯏꯠꯀ ꯇꯤꯛ ꯇꯤꯛ ꯉꯥꯟꯕꯗꯣ ꯐꯣꯟꯒ ꯂꯥꯛꯀꯥꯟꯗ ꯈꯞꯄ ꯑꯗꯩꯗꯤ ꯗꯤꯖꯥꯏꯟ ꯑꯃ ꯑꯣꯏꯅ ꯑꯗꯩꯗꯤ ꯀꯦꯃꯦꯔꯥꯁꯨ ꯑꯗꯨꯝ ꯁꯦꯡꯕꯅꯦ ꯅꯊꯤꯡꯁꯦ ꯅꯊꯤꯡ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤꯁꯤꯒꯤ ꯐꯥꯎꯟꯗꯔꯁꯦ ꯀꯩꯅꯣꯗꯨꯅꯤꯗꯅ ꯋꯥꯟ ꯄ꯭ꯂꯁ ꯍꯥꯏꯕ ꯀꯝꯄꯅꯤꯁꯤꯒꯤ ꯍꯥꯟꯅꯒꯤ ꯐꯥꯎꯟꯗꯔꯗꯨꯅ ꯂꯤꯡꯈꯠꯂꯛꯄ ꯀꯝꯄꯅꯤ ꯑꯃꯈꯛꯅꯤ ꯑꯗꯨꯅ ꯃꯣꯏꯒꯤ ꯅꯊꯤꯡꯁꯦ ꯐꯖꯅ ꯃꯥꯔꯀꯦꯠ ꯁ꯭ꯇꯗꯤ ꯇꯧꯔꯒ R&D ꯍꯥꯏꯇꯥꯔꯦꯀꯣ ꯔꯤꯁꯔꯁ ꯑꯦꯟ ꯗꯦꯕꯂꯞꯃꯦꯟꯁꯤꯗꯩꯁꯦ ꯄꯩꯁꯥ ꯌꯥꯝ ꯊꯥꯗꯔꯒ
research ꯇꯧꯔꯒ launch ꯇꯧꯔꯛꯄ ꯑꯗꯨꯝꯕ company ꯑꯃꯈꯛꯅꯤ ꯃꯣꯏꯁꯦ flagship levelꯗ ꯑꯇꯥꯡꯕ levelꯗ ꯐꯣꯟꯁꯦ ꯄꯨꯈꯠꯅꯕ ꯍꯣꯠꯅꯕ ꯑꯗꯨꯝꯕ company ꯑꯃꯅꯤꯅ ꯁꯔꯚꯤꯁ ꯌꯥꯝ ꯐꯖꯅ ꯄꯤꯕꯅꯦ ꯁꯤꯖꯤꯟꯅꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯑꯗꯨꯝ ꯃꯤꯒꯤ ꯋꯥꯈꯜꯂꯣꯟꯗꯤ ꯇꯥꯔꯦ ꯑꯩꯒꯤ ꯑꯣꯏꯅ ꯄꯥꯝꯖꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯑꯣꯏꯅ ꯄꯥꯝꯖꯗꯕꯗꯤ ꯉꯁꯥꯏꯒꯤ ꯐꯣꯟꯗꯨꯒꯤ ꯃꯅꯤꯡꯗꯨꯗ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟꯒꯤ ꯇꯥꯏꯞ ꯇꯧꯔꯀꯥꯟꯗ ꯇꯧꯕ ꯗꯤꯖꯥꯏꯟꯗꯣ ꯑꯩꯗꯤ ꯄꯥꯝꯗꯦꯕ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯈꯤꯇꯪ ꯒ꯭ꯂꯥꯁ ꯕꯣꯗꯤꯒꯨꯝꯕ ꯈꯤꯇꯪ ꯐꯖꯕ ꯂꯩꯗꯅꯀꯣ ꯑꯥꯏꯐꯣꯟꯗꯒ ꯇꯧꯕꯗꯣ ꯁꯦꯝꯁꯪꯒꯤꯗꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯨꯃ ꯍꯦꯟꯅ ꯄꯥꯝꯖꯩ ꯑꯗꯨꯝꯕꯗꯨ ꯈꯔ ꯃꯉꯥꯏ ꯑꯗꯨꯒ ꯀꯌꯥ ꯊꯣꯏꯅ ꯐꯠꯇꯕꯗꯤ ꯅꯠꯇꯦ ꯔꯥꯖꯦꯁ ꯀꯣꯟꯊꯧꯖꯝꯅ ꯕ꯭ꯔꯣ 20K ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯀꯔꯝꯕ ꯐꯣꯟꯅ ꯐꯅꯤ ꯍꯥꯏ 20K ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯐꯕꯁꯦ ꯉꯁꯥꯏ ꯑꯩꯅ ꯄꯟꯖꯈꯤꯕ M35 ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨꯒ OnePlus Nord CE3 Lite ꯍꯥꯏꯕ ꯃꯥꯜꯂꯤꯀꯣ ꯂꯨꯄꯥ ꯂꯤꯁꯤꯡ 13ꯒꯤ ꯆꯥꯡ ꯂꯩꯕꯅꯦ ꯑꯗꯨꯁꯨ ꯑꯗꯨꯝ ꯐꯔꯕꯅꯤ ꯑꯗꯨꯒ ꯃꯣꯇꯣꯒꯤ G85 ꯍꯥꯏꯅ ꯑꯃꯁꯨ ꯂꯩꯕꯅꯦ ꯑꯗꯨꯁꯨ ꯌꯥꯏ ꯑꯅꯤꯁꯥꯅ ꯇꯥꯏꯃꯤꯡ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩꯗꯤ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯕ꯭ꯔꯣꯒꯤ ꯂꯥꯏꯐꯁꯤ ꯌꯥꯏ ꯑꯅꯤꯁꯥ ꯑꯩꯁꯦ ꯅꯨꯡꯇꯤꯒꯤꯗꯤ ꯑꯩ ꯂꯥꯏꯐ ꯇꯧꯖꯗꯦ ꯑꯩꯁꯦ ꯇꯧꯒꯗꯕ ꯂꯩꯔꯒꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯄꯣꯁ ꯍꯥꯏꯅ ꯂꯩꯕꯗꯨꯗ ꯑꯩ ꯄꯣꯁ ꯇꯧꯖꯕꯅꯤ ꯑꯩꯅ ꯇꯧꯔꯛꯀꯗꯕꯗꯣ ꯉꯁꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏ ꯇꯥꯔꯗꯤ ꯍꯌꯦꯡ ꯇꯧꯔꯛꯀꯅꯤ ꯍꯥꯏꯗꯤ ꯑꯩ ꯉꯁꯤ ꯃꯥꯡꯖꯧꯅꯅ ꯑꯗꯨꯝ ꯃꯌꯥꯝꯗ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯑꯦꯠꯂꯤꯁ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯇꯧꯅꯤ ꯍꯥꯏ ꯇꯥꯔꯗꯤ ꯉꯁꯤ ꯑꯌꯨꯛꯀꯨꯝꯕꯗꯒꯤ ꯑꯩ ꯏꯟꯐꯣꯔꯝ ꯇꯧꯖꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯖꯕꯅꯤ ꯑꯩꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯄꯣꯁꯇ ꯑꯗꯨꯅ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕ ꯑꯣꯏꯇꯥꯔꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯣ ꯑꯩꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯄꯣꯁꯇ ꯑꯩꯒꯤ ꯂꯥꯏꯚ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯣ ꯊꯦꯡꯅꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯍꯞꯇꯥ ꯑꯃꯗ ꯑꯩ ꯑꯦꯠꯂꯤꯁ ꯑꯃꯨꯛꯃꯨꯛꯇꯤ ꯇꯧꯅꯕ ꯍꯣꯠꯅꯖꯩ ꯑꯩ ꯅꯨꯡꯇꯤꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯦ ꯑꯗꯨꯅ ꯇꯥꯏꯃꯤꯡꯁꯤꯗꯤ ꯄꯨꯡ 9 ꯃꯥꯄꯟ ꯁ꯭ꯋꯥꯏꯗꯒꯤ ꯍꯧꯅꯕ ꯍꯣꯠꯅꯖꯕꯅꯤ ꯉꯁꯤꯁꯨ ꯑꯗꯨꯝ ꯉꯝꯈꯤꯗ꯭ꯔꯦ ꯊꯦꯡꯅ ꯄꯨꯡ 10 ꯇꯥꯔꯝꯗꯥꯏꯗ ꯍꯧꯔꯦ ꯑꯗꯨꯃꯥꯏꯅ ꯇꯥꯏꯃꯤꯡꯗꯤ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯦ ꯇꯥꯏꯃꯤꯡꯁꯨ ꯑꯗꯨꯝ ꯃꯌꯥꯝꯅ ꯍꯥꯏꯔꯛꯄꯗ ꯁꯖꯦꯁ ꯇꯧꯔꯛꯄꯗ 9ꯗ ꯇꯧꯁꯤ 8ꯗ ꯇꯧꯁꯤ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯑꯩ ꯁꯪꯉꯒꯗꯤ ꯑꯗꯨꯝ ꯇꯧꯋꯤ ꯐꯥꯔꯨꯛ ꯑꯦꯝꯅ ꯕ꯭ꯔꯣꯒꯤ ꯐꯣꯟ ꯅꯝꯕꯔ ꯍꯥꯞꯄꯤꯔꯛꯑꯣ ꯍꯥꯏ ꯑꯩ ꯐꯣꯟ ꯅꯝꯕꯔꯗꯤ ꯍꯥꯞꯆꯔꯔꯣꯏꯒꯦ ꯑꯩꯒꯤ ꯆꯦꯅꯦꯜꯒꯤꯗꯨꯗ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯣ ꯆꯦꯅꯦꯜꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯕꯥꯎꯠ ꯁꯦꯛꯁꯟ ꯍꯥꯏꯅ ꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯐꯣꯟ ꯑꯗꯨ ꯃꯈꯥꯗ ꯂꯤꯡꯛ ꯃꯌꯥꯝ ꯌꯥꯎꯕꯅꯦ ꯑꯗꯨꯗ ꯑꯩꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯗꯥꯏꯔꯦꯛ ꯑꯩꯒꯤ ꯏꯁꯥꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯄ꯭ꯔꯣꯐꯥꯏꯜꯒꯤ ꯂꯤꯡꯛ ꯌꯥꯎꯕꯅꯦ ꯑꯗꯨꯗ ꯂꯥꯛꯑꯀꯥꯟꯗ ꯀꯩꯅꯣ ꯇꯧꯕꯗ ꯃꯦꯁꯦꯁ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯑꯩꯒ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯔꯅꯤ ꯑꯗꯨꯗ ꯑꯣꯏꯅ ꯇꯧꯕꯤꯔꯣ ꯐꯣꯟ ꯅꯝꯕꯔ ꯑꯣꯏꯅꯗꯤ ꯑꯩ ꯍꯥꯞꯆꯔꯔꯣꯏꯒꯦ ꯄꯤꯊꯣꯛꯅꯤꯡꯗꯕꯒꯤ ꯅꯠꯇꯦ ꯄꯤꯔꯁꯨ ꯀꯩꯁꯨꯕꯨꯗꯤ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯑꯩ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩ ꯄꯤꯖꯔꯔꯣꯏꯒꯦ ꯋꯥꯔꯧꯕꯤꯅꯨ ꯆꯣꯡꯕ ꯁꯉꯥꯡꯊꯦꯝꯅ ꯕ꯭ꯔꯣ OnePlus Oppo Vivo Redmi Huawei Moto Infinix ꯍꯥꯏꯔꯤꯕ ꯕ꯭ꯔꯥꯟꯁꯤꯡꯁꯤꯗꯒꯤ ꯀꯔꯝꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯄ꯭ꯔꯥꯏꯁ ꯋꯥꯡꯕ ꯐꯣꯟ ꯑꯗꯤ ꯀꯔꯝꯕꯅꯣ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏ OnePlusꯅꯦ Oppoꯅꯦ Vivoꯅꯦ Redmi Huawei Moto Infinix ꯑꯁꯤ ꯃꯌꯥꯝꯁꯤꯗꯗꯤ ꯄꯩꯁꯥ ꯌꯥꯝ ꯇꯥꯡꯅ ꯃꯃꯜ ꯑꯇꯥꯡꯕ ꯐꯣꯟ ꯂꯩꯕꯁꯦꯀꯣ ꯑꯩꯈꯣꯏꯒꯤ Vivo ꯂꯩꯔꯦ Vivo Fine X ꯂꯩꯔꯦꯗꯅꯀꯣ ꯂꯥꯈ ꯃꯊꯛꯇ ꯄꯤꯔꯦ ꯆꯞ ꯆꯥꯕ ꯄ꯭ꯔꯥꯏꯁ ꯈꯪꯗ꯭ꯔꯦ Huaweiꯒꯤꯁꯨ ꯑꯩꯅ ꯍꯟꯗꯛ ꯁꯦꯝꯖꯈꯤꯕ ꯀꯦꯃꯦꯔꯥ ꯌꯦꯡꯁ ꯌꯥꯝ ꯁꯦꯡꯕ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯦꯃꯦꯔꯥ ꯁꯦꯡꯕ ꯐꯣꯟꯁꯤꯡꯒꯤ ꯃꯅꯨꯡ ꯆꯜꯂꯤꯕ Huawei Pura 70 ꯍꯥꯏꯗꯣ ꯑꯗꯩꯗꯤ ꯑꯇꯣꯞꯄꯗꯤ ꯃꯣꯇꯣꯒꯤ ꯐꯥꯏꯟ ꯔꯦꯖꯔ ꯍꯥꯏꯅ ꯂꯩꯕꯗꯣ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯤꯞ ꯐꯣꯟꯗꯣ ꯃꯥꯒꯤ ꯎꯝꯗꯣꯝꯁꯤꯡ ꯌꯥꯕꯗꯣ ꯑꯗꯨ ꯂꯥꯛ ꯍꯦꯟꯅ ꯄꯤꯕꯅꯦ ꯑꯇꯥꯡꯕ ꯂꯣꯟꯁ ꯇꯧꯕꯁꯦ ꯃꯣꯏ ꯈꯔꯁꯦ ꯍꯥꯏꯇꯥꯔꯦ MIꯒꯤꯁꯨ ꯑꯗꯨꯝ ꯂꯣꯟꯁ ꯇꯧꯋꯤ ꯑꯗꯣ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯇꯥꯡꯕ ꯍꯥꯏꯇꯥꯔꯒꯗꯤ ꯑꯗꯨꯃꯥꯏꯅꯗꯤ ꯂꯩꯇ꯭ꯔꯦ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕꯗꯤ ꯑꯩꯅ ꯈꯟꯕꯗ ꯁꯦꯝꯁꯪꯒꯤ S24 Ultraꯒꯨꯝꯕ ꯑꯗꯨꯒ ꯑꯥꯏꯐꯣꯟꯒꯤ ꯃꯥꯒꯤ Pro Max series ꯑꯗꯨꯝꯕꯅ ꯍꯦꯟꯅ ꯇꯥꯡꯉꯦ ꯍꯥꯏꯇꯥꯔꯦ ꯕꯣꯏꯅꯥꯎ ꯋꯥꯍꯦꯡꯕꯝꯅ eSIM ꯍꯥꯏꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏ ꯍꯣꯏ ꯑꯁꯤꯒꯤ ꯋꯥꯍꯪꯁꯦ ꯕꯣꯏꯅꯥꯎ ꯋꯥꯍꯦꯡꯕꯝꯅ ꯍꯪꯉꯛꯏꯁꯦ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯔꯥ ꯃꯃꯥꯡꯗ ꯀꯃꯦꯟꯗꯁꯨ ꯇꯧꯔꯛꯈ꯭ꯔꯕ ꯅꯠꯇ꯭ꯔꯒ ꯁꯤꯒ ꯃꯥꯟꯅꯕ ꯑꯣꯏꯗꯣꯏꯔꯥ ꯑꯃꯗꯤ ꯌꯥꯎꯈ꯭ꯔꯦ eSIM ꯍꯥꯏꯁꯦ ꯃꯇꯥꯡꯗ ꯑꯩ ꯃꯃꯥꯡ ꯚꯤꯗꯤꯑꯣ ꯑꯝꯗ ꯄꯟꯈꯤꯕꯗ ꯃꯌꯦꯛ ꯁꯦꯡꯅꯗꯤ ꯍꯥꯏꯖꯍꯧꯗ꯭ꯔꯦ eSIM ꯍꯥꯏꯁꯦ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯤꯝ ꯀꯥꯔꯗ ꯑꯃ ꯂꯩꯔꯀꯥꯟꯗ ꯑꯩꯈꯣꯏ ꯐꯣꯟꯁꯤꯗ ꯍꯥꯞꯆꯜꯂꯤꯗꯅꯀꯣ ꯑꯗꯨꯒ ꯁꯤꯝꯗꯨꯒꯤ ꯀꯅꯦꯛ ꯇꯧꯔꯀꯥꯟꯗ ꯀꯅꯦꯛꯁꯟ ꯄꯤꯔꯀꯥꯟꯗ ꯃꯥꯏ ꯀꯥꯔꯠꯇꯨꯗ ꯀꯅꯦꯛꯁꯟ ꯇꯧꯔꯀꯥꯟꯗ ꯅꯦꯠꯋꯥꯔꯛ ꯐꯪꯍꯜꯂꯀꯥꯟꯗ ꯋꯥꯔꯤ ꯁꯥꯟꯅꯩꯅꯤꯅ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯒꯤ eSIM ꯍꯥꯏꯁꯤꯗꯤ eSIM ꯁꯞꯄꯣꯔꯠ ꯇꯧꯕ ꯐꯣꯟꯁꯤꯡꯗ ꯑꯗꯨꯒꯤ ꯀꯥꯔꯠꯇꯣ ꯃꯥ ꯃꯁꯥꯒꯤ ꯑꯣꯏꯅ ꯃꯅꯨꯡꯗꯨꯗ ꯌꯥꯎꯔ ꯂꯥꯛꯑꯦꯕ ꯅꯝꯕꯔ ꯄꯤꯔꯛꯇꯕ ꯍꯥꯏꯇꯥꯔꯦ ꯀꯔꯤ ꯀꯝꯄꯅꯤꯒꯤꯅꯣ ꯁꯤ ꯍꯥꯏꯗꯣꯛꯀꯅꯣ ꯇꯧꯗꯕꯤꯗ ꯕ꯭ꯔꯥꯟ ꯁ꯭ꯄꯦꯁꯤꯐꯤꯛ ꯑꯣꯏꯗꯕ ꯑꯗꯣ ꯑꯩꯅ ꯑꯗꯨꯒꯤ eSIMꯗꯣ ꯑꯩꯅ ꯖꯤꯑꯣꯒꯤ ꯄꯥꯝꯃꯦ ꯖꯤꯑꯣ ꯑꯣꯐꯤꯁꯇ ꯆꯠꯂꯀꯥꯟꯗ ꯃꯣꯏꯗ ꯔꯦꯖꯤꯁꯇꯔ ꯇꯧꯔꯅꯤ ꯑꯗꯨꯒ ꯑꯗꯨꯝ ꯑꯩꯒꯤ ꯐꯣꯟꯗ ꯅꯦꯠꯋꯥꯔꯛ ꯀꯥꯔꯛꯑꯅꯤ ꯐꯣꯟꯗꯣ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯔꯅꯤ ꯑꯩꯅ ꯄꯥꯝꯗꯦꯗꯅ ꯑꯃꯨꯛ ꯑꯇꯣꯞꯄ ꯀꯝꯄꯅꯤ ꯑꯣꯟꯒꯦ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯑꯣꯟꯊꯣꯛꯄ ꯌꯥꯕ ꯑꯗꯣ ꯍꯥꯏ ꯏꯟꯇꯤꯒ꯭ꯔꯦꯇꯦꯠ ꯑꯣꯏꯅ ꯌꯥꯎꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯁꯤꯝꯗꯣ ꯃꯅꯨꯡꯗꯨꯗ ꯌꯥꯎꯔꯤꯅꯤꯀꯣ ꯁꯤꯝꯒꯤ ꯄꯣꯠꯇꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯤ eSIM ꯍꯥꯏꯁꯦ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯍꯧꯖꯤꯛꯀꯥꯟ ꯁ꯭ꯃꯥꯔꯠ ꯋꯥꯆꯁꯤꯡꯗ ꯍꯥꯏꯇꯥꯔꯦ ꯁꯦꯝꯁꯪꯒꯤ ꯒꯦꯂꯦꯛꯁꯤ ꯋꯥꯠꯆ 7ꯒ ꯂꯣꯟꯁ ꯇꯧꯔꯤꯁꯦ ꯑꯗꯨꯗ ꯌꯥꯎꯔꯦ ꯑꯗꯩꯗꯤ ꯑꯥꯏꯐꯣꯟꯒꯤ ꯑꯦꯄꯜꯒꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯋꯥꯠꯆꯇ ꯌꯥꯎꯔꯦ ꯑꯗꯨꯗꯨ ꯀꯩꯗꯧꯔꯦ ꯍꯥꯏ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯁ꯭ꯃꯥꯔꯠ ꯋꯥꯆꯀꯨꯝꯕꯁꯤꯗꯤ ꯐꯣꯟꯗꯨꯅꯦ ꯁ꯭ꯃꯥꯔꯠ ꯋꯥꯆꯇꯨꯒ ꯕ꯭ꯂꯨꯇꯨꯠꯇꯅꯤ ꯈꯪꯗꯦ ꯋꯥꯏꯐꯥꯏꯗꯅꯤ ꯈꯪꯗꯦ ꯀꯅꯦꯛ ꯇꯧꯔꯀꯥꯟꯗ ꯐꯣꯟꯗꯨꯗ ꯂꯥꯛꯄ ꯄꯣꯠꯇꯨꯁꯨ ꯄꯥꯏꯈꯠꯄ ꯌꯥꯏ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯑꯅꯤꯗꯣ ꯀꯅꯦꯛꯁꯟ ꯇꯧꯔꯤꯅꯤꯗꯅ ꯐꯣꯟꯗꯣ ꯍꯦꯛ ꯂꯥꯞꯊꯣꯛꯅꯈꯤ ꯃꯇꯝꯗ
ꯉꯁꯥꯏꯒꯤ ꯁ꯭ꯃꯥꯔꯠ ꯋꯥꯆꯇꯣ ꯀꯅꯦꯛꯁꯟ ꯐꯪꯗ꯭ꯔꯒꯗꯤ ꯁꯤꯅ ꯌꯥꯗꯦꯗꯅ ꯑꯗꯣ ꯍꯧꯖꯤꯛꯀꯤꯁꯤꯗꯤ ꯐꯣꯟ ꯁꯨꯡꯌꯥꯎ ꯌꯥꯎꯗ꯭ꯔꯒꯁꯨ ꯁ꯭ꯃꯥꯔꯠ ꯋꯥꯆꯇꯨꯗꯒꯤ ꯗꯥꯏꯔꯦꯛ ꯑꯩꯒꯤ ꯐꯣꯟꯁꯤꯅ ꯌꯨꯝꯗ ꯊꯝꯃꯝꯃꯁꯨ ꯑꯩ ꯁ꯭ꯃꯥꯔꯠ ꯋꯥꯆꯇꯣ ꯏ ꯁꯤꯝ ꯌꯥꯎ ꯇꯥꯔꯒꯗꯤ ꯑꯗꯨ ꯀꯅꯦꯛ ꯇꯧꯈꯤ ꯇꯥꯔꯗꯤ ꯁ꯭ꯃꯥꯔꯠ ꯋꯥꯆꯇꯣ ꯏ ꯁꯤꯝꯗ ꯑꯦꯛꯇꯤꯚꯦꯠ ꯇꯧꯈꯤ ꯇꯥꯔꯗꯤ ꯑꯩ ꯐꯣꯟꯗꯨꯅ ꯌꯨꯝꯗ ꯊꯝꯃꯝꯃꯒ ꯑꯩ ꯕꯖꯥꯔꯗ ꯆꯠꯂꯁꯨ ꯀꯔꯥꯏꯗꯅ ꯆꯠꯂꯁꯨ ꯑꯗꯨꯝ ꯐꯣꯟ ꯇꯧꯕ ꯌꯥꯔꯅꯤ ꯋꯥꯆꯇꯨꯗꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯔꯅꯤ ꯍꯧꯖꯤꯛꯀꯥꯟ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯃꯁꯨ ꯁꯦꯝꯖꯔꯤ ꯁ꯭ꯃꯥꯔꯠ ꯋꯥꯆ ꯑꯃꯈꯛ ꯀꯦꯃꯦꯔꯥ ꯌꯥꯎꯕ ꯁ꯭ꯃꯥꯔꯠ ꯋꯥꯆ ꯑꯃꯈꯛ ꯀꯣ ꯑꯗꯨꯗ ꯀꯦꯃꯦꯔꯥ ꯌꯥꯎ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯘꯔꯤꯗꯨꯗꯒꯤ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯕꯁꯨ ꯌꯥꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯑꯃꯔꯖꯤꯠ ꯁꯥꯐꯝꯅ ꯍꯥꯏꯁꯦ ꯐꯣꯟ ꯃꯌꯥꯝ ꯐꯤꯆꯔꯁ ꯌꯦꯡꯒꯦ ꯑꯩꯒꯤ ꯑꯣꯞꯁꯟ ꯐꯣꯟ ꯃꯌꯥꯝ ꯐꯤꯆꯔꯁ ꯌꯦꯡꯉꯦ ꯑꯩꯒꯤ ꯑꯣꯞꯁꯟꯗ ꯔꯦꯗꯃꯤ 13 ꯄ꯭ꯔꯣ ꯄ꯭ꯂꯁ ꯇꯧꯔꯒꯦ ꯂꯦꯞꯄꯦ ꯑꯗꯨ ꯄ꯭ꯔꯥꯏꯁꯇꯤ ꯐꯤꯛꯁ ꯑꯗꯨꯝ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯔꯒ ꯇꯥꯔꯛꯇꯧ ꯃꯥꯟꯒꯦ ꯍꯥꯏ ꯔꯤꯌꯦꯜꯃꯤ 13 ꯄ꯭ꯔꯣ ꯄ꯭ꯂꯁ ꯃꯃꯥꯡꯗ ꯚꯤꯗꯤꯑꯣꯗꯁꯨ ꯁꯦꯝꯖꯈ꯭ꯔꯕꯅꯤ ꯌꯥꯝ ꯐꯕ ꯐꯣꯟꯅꯤ ꯀꯦꯃꯦꯔꯥ ꯌꯥꯝ ꯁꯦꯡꯕ ꯐꯣꯟꯅꯤ ꯑꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯐꯔ ꯃꯇꯝ ꯍꯟꯗꯛꯀꯤ ꯑꯣꯐꯔꯗꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯃꯜ ꯇꯥꯔꯛꯀꯅꯤ ꯑꯗꯨꯅ ꯑꯗꯨꯒꯤ ꯃꯇꯝꯗꯣ ꯉꯥꯏꯕꯤꯔꯣ ꯕꯣꯏꯅꯥꯎ ꯋꯥꯍꯦꯡꯕꯝꯅ ꯑꯩꯗꯤ ꯑꯦꯝ ꯑꯥꯏꯁꯦ ꯄꯥꯝꯗꯦ ꯍꯣꯏ ꯑꯦꯝ ꯑꯥꯏꯁꯦ ꯌꯥꯝ ꯀꯥ ꯍꯦꯟꯕ ꯐꯕ ꯕ꯭ꯔꯥꯟꯗꯤ ꯅꯠꯇꯦ ꯑꯗꯨ ꯃꯌꯥꯝ ꯑꯄꯥꯝꯕꯁꯨ ꯃꯌꯥꯝ ꯂꯩ ꯃꯁꯤ ꯃꯁꯥ ꯏꯁꯥ ꯏꯁꯥꯒꯤ ꯑꯣꯄꯤꯅꯤꯌꯟ ꯍꯥꯏꯇꯥꯔꯦ iPad Pro 11 inch 2018ꯁꯦ ꯁ꯭ꯇꯨꯗꯦꯟ ꯑꯣꯏꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯌꯥꯏ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯀꯨꯏꯔꯕ ꯃꯣꯗꯦꯜ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛꯁꯨ ꯃꯤ ꯃꯌꯥꯝ ꯁꯤꯖꯤꯟꯅꯔꯤ ꯀꯩꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦ ꯗꯤꯀꯦꯁ ꯑꯦꯟꯇꯔꯇꯦꯟꯅꯕ꯭ꯔꯣ ꯚꯤꯚꯣ ꯑꯦꯛꯁ ꯁꯦꯔꯤꯁꯁꯤꯡꯁꯦ ꯀꯦꯃꯦꯔꯥ ꯑꯗꯨꯝ ꯅꯩꯈꯥꯏꯕ ꯑꯣꯏꯕ꯭ꯔꯣ ꯍꯥꯏ ꯑꯁ ꯀꯦꯃꯦꯔꯥꯗꯤ ꯌꯥꯝ ꯐꯔꯕꯅꯤ ꯚꯤꯚꯣꯒꯤ ꯑꯦꯛꯁ ꯁꯦꯔꯤꯁꯇꯤꯀꯣ ꯃꯣꯏ ꯀꯦꯃꯦꯔꯥꯒꯤꯗꯃꯛꯇ ꯑꯗꯣ ꯚꯤꯚꯣꯒꯨꯝꯕ ꯑꯣꯞꯄꯣꯒꯨꯝꯕꯁꯦ ꯐꯤꯜꯇꯔꯗꯤ ꯌꯥꯝ ꯌꯥꯎꯕꯅꯤꯀꯣ ꯐꯤꯜꯇꯔ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯑꯣꯟ ꯇꯧꯗ꯭ꯔꯁꯨ ꯃꯁꯥꯒꯤ ꯑꯗꯨꯝ ꯐꯤꯜꯇꯔ ꯍꯥꯞꯆꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯁꯦꯜꯐꯤꯒꯁꯦ ꯌꯥꯝ ꯌꯦꯡꯕ ꯃꯇꯝꯗ ꯌꯥꯝ ꯐꯖ ꯊꯣꯛꯍꯟꯕꯗꯣ ꯀꯨꯆꯨꯒꯁꯦ ꯌꯥꯝ ꯉꯧꯊꯣꯛꯍꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯗꯨꯅ ꯀꯦꯃꯦꯔꯥꯒꯤꯗꯤ ꯑꯗꯨꯝ ꯐꯕꯗꯤ ꯐꯕꯅꯤ ꯃꯅꯤꯡꯗ ꯌꯥꯎꯔꯤꯕ ꯀꯦꯃꯦꯔꯥꯁꯤꯡ ꯑꯗꯣ ꯀꯦꯃꯦꯔꯥ ꯁꯦꯡꯕ ꯁꯦꯡꯗꯕ ꯍꯥꯏꯁꯦ ꯀꯝꯄꯅꯤꯗ ꯂꯩꯇꯦ ꯀꯝꯄꯅꯤꯗꯨꯅ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯦꯝ ꯑꯥꯏꯒꯤ ꯐꯣꯟ ꯑꯃ ꯂꯩꯔꯦ ꯄꯣꯀꯣꯒꯤ ꯐꯣꯟ ꯑꯃ ꯂꯩꯔꯦ ꯑꯦꯝ ꯑꯥꯏꯗꯨꯗꯅ ꯁꯦꯝꯁꯪꯒꯤ ꯁꯦꯟꯁꯔ ꯅꯠꯇ꯭ꯔꯒꯅ ꯁꯦꯟꯁꯔ ꯃꯃꯤꯡ ꯈꯪꯗꯕ ꯈꯔ ꯌꯥꯎꯔꯦ ꯑꯃ ꯐꯣꯟꯗꯨꯗꯅ ꯁꯣꯅꯤꯒꯤ ꯑꯥꯏ ꯑꯦꯝ ꯑꯦꯛꯁꯀꯨꯝꯕ ꯁꯦꯟꯁꯔ ꯌꯥꯎ ꯇꯥꯔꯗꯤ ꯃꯥꯅ ꯑꯗꯨꯝ ꯂꯥꯛꯆꯔꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯍꯥꯞꯄꯤꯕ ꯁꯦꯟꯁꯔꯗꯨꯁꯨ ꯃꯈꯥ ꯄꯣꯜꯂꯦꯕ ꯕ꯭ꯔꯣ ꯑꯥꯏꯀꯨ G9s ꯇꯣ ꯐꯕ꯭ꯔꯥ 20K ꯐꯥꯎ ꯃꯅꯨꯡꯗ ꯂꯩꯕ ꯐꯣꯟꯗ ꯀꯝꯕꯅ ꯏꯐ ꯐꯒꯅꯤ ꯑꯩ ꯂꯧꯗꯣꯔꯦ ꯍꯥꯏꯌꯦ iQOO G9s ꯇꯣ ꯐꯕꯅꯤ ꯍꯟꯗꯛꯇ ꯅꯧꯅ ꯂꯣꯟꯆ ꯇꯧꯕꯅꯤ ꯑꯩꯁꯨ ꯑꯗꯨꯒꯤ ꯐꯣꯟꯗꯣ ꯉꯔꯥꯡ ꯅꯍꯥꯟꯇꯩꯁꯨ ꯌꯦꯡꯉꯝꯕꯅꯤ ꯑꯗꯨ ꯒꯦꯝ ꯁꯥꯟꯅꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯑꯗꯨ ꯌꯥꯝ ꯐꯕ ꯐꯣꯟꯅꯤ ꯐꯔꯨꯛ ꯑꯦꯝꯑꯦꯝꯅ ꯕ꯭ꯔꯣ ꯃꯇꯝꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯐꯣꯟ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯨ ꯍꯥꯏ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯐꯣꯟ ꯄ꯭ꯔꯥꯏꯁ ꯔꯦꯟꯖꯀꯗꯤ ꯂꯩꯇꯕ ꯑꯗꯨ ꯑꯣꯏ ꯇꯥꯔꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯍꯥꯏ ꯇꯥꯔꯗꯤ ꯑꯅꯤꯈꯛ ꯍꯥꯏꯒꯦ S24 Ultraꯒ iPhone 15 Pro Maxꯀ ꯑꯅꯤꯗꯨ ꯈ꯭ꯋꯥꯏ ꯐꯔꯦ ꯄꯥꯔꯤ ꯃꯣꯝꯅ 13 ꯂꯥꯏꯛ ꯗꯟ 19 ꯂꯥꯏꯛ ꯗꯟ ꯍꯥꯏ ꯏꯆꯦ 19 ꯈꯛꯇ ꯁꯨꯔꯤꯁꯦ ꯑꯩꯗꯤ 100ꯀ ꯁꯨꯍꯟꯅꯤꯡꯕꯅꯦ ꯑꯗꯣ ꯉꯁꯤꯗꯤ ꯃꯌꯥꯝꯁꯦ ꯌꯥꯝꯅ ꯌꯦꯡꯉꯛꯇ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯃꯤ 30 ꯌꯦꯡꯉꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯀꯣ ꯑꯗꯨꯒ ꯀꯩꯅꯣ ꯉꯁꯤꯗꯤ ꯑꯩ ꯊꯦꯡꯅꯁꯨ ꯍꯧꯔꯦꯕ ꯄꯨꯡ 10 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯍꯧꯔꯦꯕ ꯑꯗꯨꯗꯨꯅ ꯌꯥꯝꯗ꯭ꯔꯦ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯗꯤ ꯆꯥꯖꯗ꯭ꯔꯤ ꯏꯆꯦꯅ ꯍꯪꯉꯛꯏꯁꯦ ꯃꯌꯥꯝ ꯆꯥꯕ ꯌꯥꯎꯔꯒꯗꯤ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯣ ꯏꯆꯦ ꯆꯦꯅꯦꯜꯗꯣ ꯑꯩ ꯉꯔꯥꯡꯇꯁꯨ ꯆꯪꯉꯒ ꯌꯦꯡꯉꯝꯕꯅꯦ ꯚꯤꯗꯤꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯊꯥꯒꯠꯂꯛꯑꯦ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯨ ꯌꯥꯝ ꯍꯦꯟꯒꯠꯂꯛꯑꯦ ꯌꯥꯝ ꯊꯨꯅ 100K ꯌꯧꯍꯜꯂꯁꯦ ꯁꯄꯤꯌꯥꯔꯤꯅ ꯍꯥꯏꯔꯛꯏꯁꯦ ꯇꯥꯃꯣ H50 ꯐ꯭ꯌꯨꯖꯟꯒ ꯀꯝꯄꯤꯌꯔ ꯇꯧꯕ ꯌꯥꯕ ꯄ꯭ꯔꯥꯏꯁ ꯃꯥꯟꯅꯕ ꯇꯥꯃꯣꯅ ꯁꯖꯦꯁ ꯇꯧꯕꯤꯔꯛꯑꯣ ꯍꯟꯖꯤꯟ ꯀꯃꯦꯟ ꯄꯤꯔꯛꯑꯦ ꯈꯜꯂꯅꯤ ꯍꯥꯏ ꯄ꯭ꯔꯥꯏꯁ ꯔꯦꯟꯖꯇꯨꯗ 25ꯀꯤ ꯄ꯭ꯔꯥꯏꯁ ꯔꯦꯟꯖꯁꯤꯗꯀꯣ ꯁꯦꯝꯁꯪꯒꯤ ꯐꯣꯟꯗꯤ ꯄꯥꯝꯗꯕ꯭ꯔꯥ ꯁꯦꯝꯁꯪꯒꯤ ꯐꯣꯟꯗꯤ ꯑꯩꯅ ꯈꯟꯕꯗ ꯌꯥꯝ ꯐꯩ ꯁꯣꯐꯋꯦꯔ ꯑꯞꯗꯦꯠꯁꯨ ꯌꯥꯝ ꯀꯩꯅꯣ ꯇꯧꯏ ꯌꯥꯝ ꯐꯖꯅ ꯃꯇꯝ ꯆꯥꯅ ꯂꯥꯛꯏ ꯃꯣꯏꯗꯤ ꯆꯍꯤ 4ꯒꯨꯝꯕꯒꯤ ꯑꯞꯗꯦꯠꯁ ꯄꯤꯀꯣ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ Android 14ꯗ ꯂꯥꯛꯇꯥꯔꯗꯤ ꯃꯣꯏ Android 15 16 17 18 ꯐꯥꯎꯕꯒꯤ ꯑꯞꯗꯦꯠ ꯄꯤꯅꯤ ꯍꯥꯏꯅ ꯀꯝꯄꯅꯤꯅ ꯗꯥꯏꯔꯦꯛ ꯀ꯭ꯂꯦꯝ ꯇꯧꯏ ꯄꯤꯁꯨ ꯄꯤ ꯑꯗꯨꯒ ꯀꯦꯃꯦꯔꯥ ꯍꯥꯏꯔꯦ ꯁꯦꯝꯁꯪꯒꯤ ꯐꯣꯟꯁꯤꯡ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯗꯨꯝ ꯁꯦꯡꯉꯤ ꯕꯦꯇ꯭ꯔꯤꯁꯨ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯈꯥꯡꯉꯦ ꯇꯧꯕꯇꯕꯨ ꯃꯣꯏꯒꯤꯗꯤ ꯐꯣꯟꯁꯦ ꯂꯩ ꯃꯇꯝꯗ ꯍꯧꯖꯤꯛꯀꯥꯟ ꯕꯣꯛꯁꯇ ꯆꯥꯔꯖꯔ ꯌꯥꯎꯔꯛꯇꯕꯗꯣ ꯑꯗꯨꯃꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏ ꯆꯥꯔꯖꯔ ꯑꯃꯗꯤ ꯇꯣꯉꯥꯟꯅ ꯂꯩꯕ ꯇꯥꯏ ꯑꯗꯨꯅ ꯑꯗꯨꯒꯤ ꯄ꯭ꯔꯥꯏꯁ ꯔꯦꯟꯖꯇ ꯂꯩꯕ ꯍꯥꯏꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯄ꯭ꯔꯥꯏꯁꯇꯒꯤ ꯈꯤꯇꯪꯗꯤ ꯍꯦꯜꯂꯦ ꯍꯧꯖꯤꯛ ꯑꯣꯐꯔꯗ ꯁꯣꯏꯅ ꯇꯥꯔꯛꯀꯅꯤꯅ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯉꯁꯥꯏꯒꯤ A55 ꯅꯠꯇ꯭ꯔꯒꯅ A35 ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯅꯤꯗꯣ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯐꯦꯠ ꯌꯦꯡꯕꯤꯔꯣ ꯑꯅꯤꯗꯣ ꯄꯥꯝꯕꯤꯔꯒꯗꯤ ꯑꯗꯨꯁꯨ ꯂꯩꯕ ꯌꯥꯏ ꯃꯣꯇꯣ ꯅꯠꯇꯕꯤꯗꯀꯣ ꯄꯥꯔꯤ ꯃꯣꯝꯅ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯌꯣ ꯏꯅꯥꯎꯒꯤ ꯂꯥꯏꯐꯁꯦ ꯍꯥꯏꯌꯦ ꯑꯁ ꯏꯆꯦ ꯑꯩꯁꯨ ꯍꯥꯏꯔꯝꯃꯤꯅꯦ ꯃꯌꯥꯝꯁꯦ ꯂꯥꯏꯛ ꯇꯧꯕꯤꯌꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯒꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯣ ꯃꯌꯥꯝꯅ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒ ꯍꯥꯏꯇꯥꯔꯦ ꯅꯨꯡꯁꯤꯕꯤꯗꯅ ꯈꯤꯇꯪ ꯊꯨꯅ ꯆꯦꯅꯦꯜꯁꯦ ꯃꯄꯨꯡ ꯐꯥꯕ ꯏꯆꯦꯒꯤ ꯑꯗꯨꯃꯥꯏꯅ ꯑꯩꯁꯨ ꯑꯦꯠꯂꯤꯁ 50Kꯒꯗꯣ ꯌꯧꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯅ
ꯈꯟꯖꯕꯅꯦ ꯑꯗꯣ ꯏꯌꯧ ꯌꯧꯗꯦ ꯆꯠꯇꯦ ꯏꯆꯦ ꯑꯗꯨꯅ ꯃꯌꯥꯝ ꯑꯝꯇꯪ ꯏꯆꯦꯒꯤ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯌꯥꯝꯗꯁꯨ ꯍꯦꯛꯇ ꯀ꯭ꯋꯥꯒꯤ ꯆꯦꯅꯦꯜꯁꯦ ꯑꯃꯨꯛꯇꯪ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯍꯥꯏꯇꯥꯔꯦ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯕꯤꯌꯨꯔꯀꯥꯟꯗꯀꯣ ꯑꯃꯨꯛꯇꯪ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤ ꯌꯥꯝꯍꯜꯍꯟꯗꯅ ꯑꯃꯨꯛꯇꯪ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯗꯣ ꯑꯣꯏꯖꯔꯒꯦ ꯑꯣꯜ ꯔꯥꯎꯟꯗꯔ ꯅꯤꯔꯖꯅ ꯍꯥꯏꯁꯦ ꯁ꯭ꯅꯦꯞ ꯗ꯭ꯔꯦꯒꯟꯒꯤ ꯑꯅꯧꯕ ꯄ꯭ꯔꯣꯁꯦꯁꯔ ꯂꯥꯛꯈ꯭ꯔꯕ꯭ꯔꯣ ꯂꯥꯛꯑꯒꯗꯤ ꯀꯔꯝꯕ ꯐꯣꯟꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯍꯥꯞꯈꯤꯅꯤ ꯍꯥꯏ ꯑꯗꯨꯒꯨꯝꯕꯗꯤ ꯂꯩꯇꯦ ꯃꯁꯤꯗꯤ ꯁ꯭ꯅꯦꯞꯗ꯭ꯔꯦꯒꯟꯒꯤ ꯑꯅꯧꯕ ꯄ꯭ꯔꯣꯁꯦꯁꯔ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯖꯦꯅꯦꯔꯦꯁꯟꯗ ꯁ꯭ꯅꯦꯞꯗ꯭ꯔꯦꯒꯟ 7S ꯖꯦꯟ 3 ꯀꯥꯏꯅ ꯍꯥꯏꯗꯣ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯒ ꯌꯥꯎꯔꯛꯏꯗꯣ 7S ꯖꯦꯟ 2 ꯀꯥꯏꯅ 7S ꯖꯦꯟ 3ꯁꯤꯅ ꯀꯩꯅꯣꯗ ꯋꯥꯟ ꯄ꯭ꯂꯁ ꯅꯣꯠ 3ꯗꯒ ꯌꯥꯎꯋꯤꯗꯅ ꯑꯗꯨꯝꯕꯗꯣ ꯔꯤꯕꯨꯁ ꯇꯧꯕ ꯑꯗꯨꯝꯕ ꯂꯦꯇꯦꯁ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁꯔ ꯉꯥꯛꯇꯅꯤ ꯑꯗꯨꯒ 8 ꯖꯦꯅꯦꯔꯦꯁꯟꯗꯁꯨ ꯑꯅꯧꯕ ꯂꯥꯛꯇ꯭ꯔꯤ ꯂꯥꯛꯑꯒꯗꯤ ꯀꯔꯝꯕ ꯀꯝꯄꯅꯤꯗ ꯍꯥꯟꯅ ꯌꯥꯎꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯀꯅꯥꯁꯨ ꯍꯥꯏꯕ ꯉꯝꯃꯣꯏ ꯃꯔꯝꯗꯤ ꯄ꯭ꯔꯣꯁꯦꯁꯔꯁꯦ ꯂꯣꯟꯆ ꯇꯧꯕ ꯃꯇꯝꯗ ꯇꯧꯗ꯭ꯔꯤꯉꯩꯗ ꯀꯝꯄꯅꯤ ꯃꯌꯥꯝꯁꯤꯅ ꯕꯤꯗꯤꯡ ꯇꯧꯅꯗꯣꯏꯅꯦꯕ ꯑꯩꯈꯣꯏꯒꯤ ꯊꯤꯀꯥ ꯂꯧꯕꯒꯤ ꯕꯤꯗꯤꯡ ꯇꯧꯅꯕꯗꯨꯅꯤꯅ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯑꯣꯛꯁꯟ ꯂꯥꯎꯕ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯀꯝꯄꯅꯤ ꯃꯌꯥꯝꯁꯦ ꯌꯣꯝꯁꯤꯜꯂꯀꯥꯟꯗ ꯑꯩ ꯍꯥꯞꯍꯧꯒꯦ ꯌꯣꯝꯅꯗꯣꯏꯅꯦ ꯑꯗꯨꯗꯨꯗ ꯑꯩꯅ ꯍꯥꯞꯍꯧꯔꯀꯥꯟꯗ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯀꯥꯟꯗ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯁ꯭ꯅꯦꯞꯗ꯭ꯔꯦꯒꯟꯒꯤ 8 ꯖꯦꯅꯦꯔꯦꯁꯟꯒꯤ ꯄ꯭ꯔꯣꯁꯦꯁꯔ ꯌꯥꯎꯕ ꯐꯣꯟꯅꯤ ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯒꯤ ꯐꯣꯟꯅꯤ ꯀꯥꯏꯅ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯔꯒ ꯃꯌꯥꯝꯁꯤꯗ ꯃꯣꯏꯒꯤ ꯃꯥꯔꯀꯦꯇꯤꯡ ꯇꯧꯔꯀꯥꯟꯗ ꯌꯣꯟꯅꯕ ꯍꯣꯠꯅꯕꯅꯤꯅ ꯃꯗꯨꯗꯤ ꯆꯞ ꯆꯥꯕ ꯍꯥꯏꯕ ꯉꯝꯃꯣꯏ ꯃꯅꯥꯎ ꯋꯥꯍꯦꯡꯕꯝꯅ ꯏꯁꯤꯡꯒꯤ ꯃꯇꯥꯡꯗꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯃꯃꯥꯡꯗ ꯍꯥꯏꯖꯈ꯭ꯔꯕꯅꯤ ꯏꯁꯤꯡꯒꯤ ꯃꯇꯥꯡꯗꯣ ꯔꯤꯌꯦꯜꯃꯤꯁꯦ ꯕ꯭ꯔꯣ ꯍꯤꯇꯤꯡ ꯏꯁꯨ ꯂꯩꯕ ꯃꯥꯜꯂꯤꯀꯣ ꯍꯥꯏ ꯔꯤꯌꯦꯜꯃꯤꯗ ꯍꯤꯇꯤꯡ ꯏꯁꯨ ꯂꯩꯕ ꯍꯥꯏꯁꯦ ꯐꯣꯟ ꯈꯨꯗꯤꯡꯃꯛꯇ ꯂꯩꯇꯦ ꯉꯁꯥꯏꯒꯤ ꯄ꯭ꯔꯣꯁꯦꯁꯔꯗꯨꯗ ꯈꯤꯇꯪ ꯋꯤꯛ ꯑꯣꯏꯕ ꯌꯥꯎꯔꯛꯑꯒꯗꯤ ꯑꯗꯨꯝ ꯌꯥꯎꯕꯁꯨ ꯌꯥꯎꯏ ꯑꯗꯨ ꯀꯥ ꯍꯦꯟꯅ ꯍꯤꯇꯤꯡ ꯏꯁꯨ ꯂꯩꯕ ꯒꯦꯝ ꯁꯥꯟꯅꯕꯗ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞ ꯑꯇꯣꯞꯄ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯤꯖꯤꯟꯅꯕꯗ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯍꯤꯇꯤꯡ ꯏꯁꯨ ꯑꯣꯏꯕ ꯐꯣꯟꯗꯤ ꯀꯌꯥ ꯇꯥꯗ꯭ꯔꯤ ꯕ꯭ꯔꯣ ꯍꯧꯖꯤꯛꯁꯦ ꯁꯦꯝꯁꯪꯒꯤ ꯐꯣꯟꯁꯤꯡꯁꯦ ꯃꯇꯝꯁꯤꯒ ꯌꯥꯝ ꯆꯥꯟꯅꯕ꯭ꯔꯥ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯣꯟ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯅꯩ ꯃꯁꯤꯕꯨ ꯆꯨꯝꯕ꯭ꯔꯣ ꯑꯗꯨꯒ ꯑꯦꯜ ꯖꯤ ꯑꯃꯁꯨꯡ ꯑꯩꯆ ꯇꯤ ꯁꯤ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯅꯤꯁꯤ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ ꯃꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯌꯦ ꯀꯩꯅꯣꯁꯦ ꯁꯦꯝꯁꯪꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯃꯔꯝꯗꯤ ꯃꯥꯗꯤ ꯕꯖꯦꯠ ꯔꯦꯟꯖꯇꯒꯤ ꯍꯧꯔꯀꯥꯟꯗ ꯗꯥꯏꯔꯦꯛ 10,000 ꯐꯥꯎꯒꯤ ꯍꯧꯔꯒ ꯑꯇꯥꯡꯕ ꯂꯥꯛ ꯄꯤꯕ ꯑꯦꯕ꯭ꯔꯤ ꯁꯦꯛꯁꯟ ꯑꯦꯕ꯭ꯔꯤ ꯁꯦꯒꯃꯦꯟ ꯈꯨꯗꯤꯡꯃꯛꯇ ꯐꯣꯟꯁꯦ ꯂꯣꯟꯆ ꯇꯧꯋꯦꯕ ꯑꯗꯨꯅ ꯃꯥꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯒꯤ ꯐꯣꯟ ꯁꯤꯖꯤꯟꯅꯕ ꯃꯤ ꯃꯁꯤꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯦꯕ ꯑꯗꯨꯅ ꯃꯥꯎꯠ ꯇꯨ ꯃꯥꯎꯠ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯕꯗꯣ ꯑꯩꯅ ꯉꯁꯤ ꯐꯣꯟ ꯑꯃ ꯄꯥꯏꯔꯦ ꯅꯨꯡꯉꯥꯏꯔꯛꯇ ꯁꯦꯝꯁꯪꯒꯤ ꯐꯣꯟꯗꯣ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯔꯦ ꯀꯅꯥꯒꯨꯝꯕ ꯃꯊꯪ ꯑꯃꯅꯁꯨ ꯁꯦꯝꯁꯪꯒꯤ ꯐꯣꯟ ꯐꯩ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯃꯥꯒꯤ ꯃꯥꯎꯠ ꯇꯨ ꯃꯥꯎꯠꯁꯦ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯁꯟꯗꯣꯛꯈꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯐꯕ ꯐꯣꯟꯁꯨ ꯑꯣꯏꯕꯇ ꯅꯠꯇꯅ ꯑꯗꯨꯃꯥꯏꯅꯁꯨ ꯃꯃꯤꯡ ꯌꯥꯝ ꯆꯠꯄ ꯐꯣꯟꯁꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯑꯩꯆ ꯇꯤ ꯁꯤ ꯑꯦꯜ ꯖꯤ ꯍꯥꯏꯗꯣ ꯑꯦꯜ ꯖꯤꯗꯤ ꯇꯁꯦꯡꯅ ꯀꯝꯄꯅꯤ ꯃꯁꯥꯃꯛꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗ ꯅꯠꯇꯅ ꯐꯣꯟ ꯁꯥꯕ ꯑꯩꯈꯣꯏ ꯂꯦꯞꯄꯅꯤ ꯋꯥꯁꯤꯡ ꯃꯦꯆꯤꯟꯒꯨꯝꯕ ꯇꯤꯚꯤꯒꯨꯝꯕ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁꯀꯤ ꯄꯣꯠ ꯑꯇꯩ ꯁꯥ ꯇꯥꯔꯒꯁꯨ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯐꯣꯟ ꯁꯥꯕꯁꯤ ꯂꯦꯞꯄꯦ ꯐꯣꯟ ꯁꯥꯕꯁꯤꯗ ꯑꯩꯈꯣꯏꯗ ꯄ꯭ꯔꯣꯐꯤꯠ ꯑꯣꯏꯗ꯭ꯔꯦ ꯑꯩꯈꯣꯏ ꯀꯝꯄꯅꯤꯅ ꯃꯥꯡꯖꯕꯅ ꯍꯦꯜꯂꯦ ꯍꯥꯏꯗꯅ ꯃꯣꯏ ꯇꯣꯛꯈ꯭ꯔꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩꯆ ꯇꯤ ꯁꯤꯁꯨ ꯏꯟꯗꯤꯌꯥ ꯊꯥꯗꯣꯛꯑ ꯆꯠꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯅꯧꯕ ꯐꯣꯟ ꯑꯃꯨꯛ ꯐꯪꯗꯕꯅꯤ ꯂꯣꯟꯆ ꯇꯧꯔꯛꯇꯕꯅꯤ ꯑꯗꯨꯒ ꯕ꯭ꯔꯣ ꯍꯨꯋꯥꯋꯦ ꯍꯥꯏꯔꯤꯕ ꯕ꯭ꯔꯦꯟ ꯑꯁꯤ ꯏꯟꯗꯤꯌꯥꯗ ꯕꯦꯟ ꯇꯧꯈ꯭ꯔꯕ꯭ꯔꯣ ꯍꯥꯏꯕꯤꯔꯛꯑꯣ ꯍꯨꯋꯥꯋꯦꯁꯨ ꯕꯦꯟ ꯇꯧꯈ꯭ꯔꯦ ꯆꯥꯏꯅꯤꯁꯀꯤ ꯀꯝꯄꯅꯤ ꯈꯔ ꯕꯦꯟ ꯇꯧꯕꯗ ꯇꯤꯛꯇꯣꯛꯀ ꯕꯦꯟ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗ ꯍꯨꯋꯥꯋꯦꯁꯨ ꯌꯥꯎꯈ꯭ꯔꯦ ꯑꯗꯣ ꯍꯨꯋꯥꯋꯦꯁꯤꯗꯤ ꯏꯟꯗꯤꯌꯥꯗ ꯈꯛꯇ ꯅꯠꯇꯦ ꯃꯥ ꯕꯦꯟ ꯇꯧꯔꯤꯁꯦ ꯃꯥꯗꯤ ꯑꯃꯦꯔꯤꯀꯥꯗꯁꯨ ꯕꯦꯟ ꯇꯧꯏ ꯃꯔꯝꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯌꯨꯖꯔꯁ ꯃꯌꯥꯝꯒꯤ ꯗꯦꯇꯥꯁꯦ ꯑꯩꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯗꯣꯝꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯃꯌꯥꯝꯁꯦ ꯃꯣꯏ ꯆꯥꯏꯅꯥꯗ ꯁꯔꯚꯔꯗꯨꯗ ꯊꯥꯕ ꯍꯥꯏꯇꯥꯔꯦ ꯏꯟꯐꯣꯔꯃꯦꯁꯟꯁꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯗꯦꯇꯥ ꯃꯌꯥꯝꯁꯦ ꯈꯪꯖꯤꯜꯂꯒ ꯆꯥꯏꯅꯥꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗꯤ ꯂꯥꯟꯁꯤꯗꯤ ꯅꯣꯡꯃꯩ ꯀꯥꯞꯅꯗ꯭ꯔꯁꯨ ꯗꯦꯇꯥꯒꯤ ꯂꯥꯟꯅꯤꯗꯅꯀꯣ ꯏꯟꯇꯔꯅꯦꯠꯀꯤ ꯂꯥꯟꯅꯤꯗꯅꯀꯣ ꯏꯁꯝ ꯁꯝꯅ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯅ ꯑꯗꯣꯝꯒꯤ ꯃꯔꯝꯗ ꯑꯗꯣꯝ ꯀꯔꯤ ꯇꯧꯔꯤ ꯀꯗꯥꯏꯗ ꯆꯥꯛ ꯆꯥꯏ ꯅꯣꯡꯉꯥꯟꯕꯒ ꯀꯗꯥꯏ ꯆꯠꯂꯤ ꯀꯩꯗꯧꯔꯤ ꯍꯥꯏꯁꯦ ꯂꯣꯏ ꯈꯪ ꯇꯥꯔꯗꯤ ꯑꯩꯅ ꯑꯦꯇꯦꯛ ꯇꯧꯕꯅꯤ ꯈꯪꯗꯦ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯑꯗꯣꯝꯗ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯒꯦ ꯍꯥꯏꯕꯁꯤ ꯌꯥꯝ ꯂꯥꯏꯅ ꯈꯪꯉꯤꯗꯅ ꯉꯝꯅꯤꯗꯅꯀꯣ ꯑꯗꯨꯗꯨꯅ ꯍꯧꯖꯤꯛꯇꯤ ꯗꯦꯇꯥꯒꯤ ꯃꯇꯝꯅꯤꯅ ꯗꯦꯇꯥ ꯀꯂꯦꯛ ꯇꯧꯅꯕ ꯍꯣꯠꯅꯕꯁꯦ ꯑꯗꯨꯅ ꯑꯃꯦꯔꯤꯀꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯣꯏ ꯗꯦꯇꯥ ꯀꯂꯦꯛ ꯇꯧꯒꯦ ꯍꯥꯏꯅ ꯕꯦꯟ ꯇꯧꯈꯤꯕꯅꯦꯕ ꯑꯗꯣ ꯗꯦꯇꯥꯒꯤ ꯃꯇꯥꯡꯗꯣ ꯑꯩ ꯚꯤꯗꯤꯑꯣ ꯁꯦꯝꯃꯤꯗꯣ ꯑꯗꯨꯗ ꯑꯩ ꯍꯥꯏꯐꯦꯠꯇꯤ ꯄꯟꯖꯈ꯭ꯔꯕꯅꯦ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯉꯁꯤ ꯇꯟꯖꯥ ꯆꯥꯔꯤꯉꯩꯁꯤꯗ ꯑꯩ ꯍꯥꯏꯍꯧꯒꯦꯕ ꯑꯩꯈꯣꯏꯒꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯀꯩꯅꯣ ꯇꯧꯋꯤꯗꯅ ꯑꯁ ꯑꯩ ꯃꯣꯏꯕꯨ ꯑꯩꯅ ꯍꯟꯊꯅ ꯍꯥꯏꯕ ꯅꯠꯇꯦ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏꯗꯣ ꯑꯩꯅ ꯅꯨꯡꯁꯤꯖꯕꯒꯤ ꯃꯈꯣꯏꯒꯤ ꯁꯤꯀ꯭ꯌꯣꯔ ꯑꯣꯏꯍꯟꯅꯤꯡꯕꯒꯤ ꯍꯥꯏꯕꯅꯤꯀꯣ ꯑꯁ꯭ꯋꯥꯏꯐꯥꯎ ꯆꯠꯂꯦ ꯐꯣꯇꯣ ꯑꯃ ꯀꯥꯞꯄ ꯑꯩ ꯊꯥꯒꯠꯂꯛꯄ ꯑꯩ ꯑꯗꯨꯗ ꯂꯩꯔꯦ ꯑꯁ꯭ꯋꯥꯏꯐꯥꯎ ꯆꯠꯂꯦ ꯑꯩ ꯁꯤꯗ ꯂꯩꯔꯦꯅ ꯂꯥꯏꯚ ꯇꯧꯔꯛꯄ ꯑꯗꯩ ꯑꯁ꯭ꯋꯥꯏꯐꯥꯎ ꯆꯠꯂꯦ ꯑꯩ ꯁꯤ ꯇꯧꯔꯤ ꯍꯥꯏꯅ ꯂꯥꯏꯚ ꯇꯧꯔꯛꯄ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯑꯩ ꯀꯔꯤ ꯇꯧꯔꯤ ꯑꯩ ꯀꯗꯥꯏꯗ ꯂꯩ ꯑꯩ ꯀꯔꯤ ꯀꯔꯤ ꯇꯧꯔꯤ ꯑꯩꯅ ꯅꯣꯡꯉꯥꯟꯕꯗꯩ ꯅꯨꯃꯤꯠ ꯇꯥꯕꯥꯎ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯁꯦ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯤꯗ ꯍꯥꯏꯈꯤꯕ ꯍꯥꯏꯁꯦ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯈꯪꯗꯣꯏꯅꯦꯕ ꯑꯗꯣ ꯑꯩꯅ ꯍꯦꯛꯇ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗꯤ ꯅꯠꯇꯕꯅꯤꯅ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯃꯤꯕꯨꯗꯤ ꯑꯣꯏꯗꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯗꯣꯝꯕꯨ ꯅꯨꯡꯁꯤꯗꯕ ꯑꯗꯣꯝꯕꯨ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯅꯤꯡꯕ ꯑꯗꯣꯝꯕꯨ ꯃꯥꯡꯍꯟꯕ ꯄꯥꯝꯕ ꯃꯤ ꯑꯃ ꯂꯩꯔꯝ ꯇꯥꯔꯒꯗꯤ ꯑꯗꯣꯝꯅ ꯀꯔꯤ ꯇꯧꯔꯤꯒꯦ ꯍꯥꯏꯁꯦ ꯅꯣꯡꯉꯥꯟꯕꯗ ꯅꯨꯃꯤꯠ ꯇꯥꯕꯧ ꯃꯥꯅ ꯈꯪꯕ ꯇꯥꯔꯒꯗꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯑꯗꯣꯝꯅ ꯐꯦꯁꯕꯨꯛꯇ ꯋꯥꯆꯞꯇ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ
ꯌꯨꯇ꯭ꯌꯨꯕꯇ ꯍꯥꯏꯗꯣꯛꯄ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯈꯨꯗꯣꯡꯊꯤꯕ ꯅꯪꯕ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁꯇꯣ ꯌꯥꯝ ꯋꯥꯡꯗꯅꯀꯣ ꯑꯗꯨꯗꯨꯅ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯚꯦꯁꯤꯁꯦ ꯈꯔ ꯃꯈꯩꯗꯤ ꯊꯝꯒꯗꯕꯅꯤ ꯃꯇꯝ ꯂꯩꯕ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯁꯦꯡꯅ ꯍꯦꯛꯇ ꯊꯃꯣꯏ ꯁꯦꯡꯉꯤꯕꯅꯤ ꯑꯩꯈꯣꯏꯗꯤ ꯄꯨꯛꯆꯦꯜ ꯁꯦꯡꯉꯤꯕꯅꯦꯅ ꯍꯥꯏꯗꯣꯛꯄꯁꯦ ꯃꯁꯤ ꯌꯥꯝ ꯐꯠꯇꯕ ꯄꯣꯠꯅꯤ ꯑꯗꯨꯅ ꯑꯩꯁꯨ ꯌꯥꯔꯤꯈꯩꯗꯤ ꯇꯧꯖꯗꯦ ꯑꯗꯨ ꯃꯌꯥꯝꯁꯨ ꯇꯧꯕꯤꯒꯅꯨ ꯕ꯭ꯔꯣ ꯔꯦꯗꯃꯤ ꯅꯣꯠ 13ꯒꯤ ꯃꯃꯥꯡꯗ ꯃꯇꯥꯡꯗ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯌꯦ ꯁꯒꯣꯜꯁꯦꯝ ꯁꯅꯥꯊꯣꯏꯅ ꯑꯩ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈ꯭ꯔꯕꯅꯦ ꯅꯣꯠ 13ꯁꯦ ꯑꯗꯨꯝ ꯐꯩꯌꯦ ꯃꯥꯒꯤ ꯄ꯭ꯔꯥꯏꯁ ꯔꯦꯟꯖꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯂꯩꯕ ꯌꯥꯕ ꯐꯣꯟ ꯑꯣꯏ ꯗꯤꯖꯥꯏꯟꯁꯨ ꯌꯥꯝ ꯐꯖꯕꯅꯦ ꯑꯗꯨꯝ ꯄꯥꯏꯕ ꯌꯥꯔꯦ ꯂꯩꯕ ꯌꯥꯔꯦ ꯑꯗꯨꯒꯤ ꯄ꯭ꯔꯥꯏꯁ ꯔꯦꯟꯖꯇꯨꯗ ꯑꯗꯣ ꯃꯈꯥꯗ ꯐꯥꯔꯨꯛ ꯑꯦꯝ ꯕ꯭ꯔꯣ 30K ꯐꯥꯎꯒꯤ ꯀꯔꯝꯕ ꯐꯣꯟ ꯐꯒꯅꯤ ꯅ ꯐꯕꯒꯤ ꯍꯥꯏ ꯁꯦꯝꯁꯪꯅ ꯐꯕꯅꯦ ꯁꯦꯝꯁꯪ S23 ꯍꯥꯏꯕꯤꯔꯣ ꯒꯨꯒꯜ ꯁ꯭ꯂꯥꯏꯠꯅ ꯄꯣꯀꯣꯁꯦ ꯑꯞꯗꯦꯠ ꯇꯧꯕꯗ ꯐꯣꯟꯁꯦ ꯍꯦꯡ ꯆꯠꯂꯦ ꯍꯥꯏꯁꯦ ꯆꯨꯝꯕ꯭ꯔꯣ ꯍꯣꯏ ꯃꯗꯨ ꯆꯠꯂꯝꯒꯅꯤ ꯁꯤꯖꯤꯟꯅꯕꯩꯁꯨ ꯃꯈꯥ ꯄꯣꯜꯂꯦ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯅ ꯁꯤ ꯄꯥꯏꯔꯤꯁꯦ ꯄꯣꯀꯣꯒꯤ ꯐꯣꯟꯅꯦꯕꯀꯣ ꯑꯗꯣ ꯑꯩꯗꯤ ꯁꯤ ꯐꯣꯟꯁꯦ ꯑꯇꯣꯞꯄ ꯊꯕꯛ ꯑꯝꯇ ꯇꯧꯗꯦꯕ ꯒꯦꯝꯁꯨ ꯁꯥꯟꯅꯗꯦ ꯑꯩ ꯃꯔꯛ ꯃꯔꯛꯇ ꯌꯨꯇ꯭ꯌꯨꯕ ꯌꯦꯡꯉꯤ ꯁꯤ ꯐꯣꯟꯁꯤꯗ ꯏꯚꯟ ꯀꯣꯜ ꯇꯧꯕ ꯑꯗꯨꯝꯕ ꯈꯛꯇꯅꯦꯕ ꯑꯗꯨꯅ ꯑꯩꯗꯤ ꯀꯩꯝ ꯍꯥꯞꯇꯕꯅꯤꯅ ꯑꯞꯗꯦꯠ ꯇꯧꯔꯒꯁꯨ ꯑꯩꯗꯤ ꯑꯗꯨꯝ ꯍꯦꯡ ꯆꯠꯇꯦꯕ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯗꯨꯒꯤ ꯁꯦꯝ ꯐꯣꯟꯗꯨꯗ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯍꯦꯛꯇ ꯒꯦꯝꯁꯨ ꯍꯥꯞꯆꯟꯕ ꯑꯗꯩꯗꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯨ ꯃꯈꯜ ꯁꯨꯅꯕ ꯍꯥꯞꯆꯟꯕ ꯐꯣꯟ ꯑꯣꯏꯕ ꯇꯥꯔꯗꯤ ꯃꯦꯃꯣꯔꯤꯗꯣ ꯊꯜꯂꯛ ꯇꯥꯔꯒꯗꯤ ꯑꯞꯗꯦꯠ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯥꯏ ꯃꯦꯃꯣꯔꯤꯗꯨꯅ ꯆꯠꯂꯛꯇ꯭ꯔꯒꯗꯤ ꯑꯗꯨꯝ ꯍꯦꯡ ꯆꯠꯈꯤꯅꯦꯕꯀꯣ ꯑꯗꯨꯅ ꯁꯤꯖꯤꯟꯅꯕꯒꯤ ꯃꯈꯥ ꯌꯥꯝ ꯄꯣꯜꯂꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯂꯟꯆꯦꯟꯕ ꯂꯥꯏꯁ꯭ꯔꯝꯅ ꯑꯅꯣꯛꯁꯤꯕꯨ ꯀꯔꯤꯅ ꯈ꯭ꯋꯥꯏ ꯐꯔꯤꯒꯦ ꯍꯧꯖꯤꯛꯁꯤꯕꯨ ꯍꯥꯏ ꯕ꯭ꯔꯣ ꯑꯩꯗꯤ ꯑꯅꯣꯞꯁꯦ ꯏꯁꯥꯒꯤ ꯑꯣꯏꯅ ꯀꯁꯇꯝ ꯇꯧꯔꯦ ꯀꯁꯇꯝ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜ ꯃꯥꯔꯀꯦꯠꯇ ꯍꯥꯏꯇꯥꯔꯦꯀꯣ ꯂꯦꯟꯁꯀꯨꯝꯕ ꯑꯩꯅ ꯄꯥꯝꯕ ꯂꯦꯟꯁ ꯈꯜꯂꯒ ꯑꯩꯅ ꯐ꯭ꯔꯦꯝ ꯐꯕꯒꯤꯗꯤ ꯕ꯭ꯔꯥꯟ ꯑꯗꯨꯝ ꯃꯌꯥꯝ ꯂꯩꯗꯅꯀꯣ ꯂꯦꯟꯁꯀꯥꯔꯠꯁꯨ ꯑꯗꯨꯝ ꯐꯕꯅꯤ ꯇꯥꯡꯗꯤ ꯈꯔ ꯇꯥꯡꯕꯅꯤ ꯑꯗꯨꯒ ꯕꯨꯏꯅꯥꯎ ꯋꯥꯍꯦꯡꯕꯝꯅ ꯁꯦꯝꯁꯪ A55ꯒꯤ ꯑꯥꯏ ꯄꯤꯁꯦ ꯀꯌꯥꯅꯣ ꯍꯥꯏ ꯑꯥꯏ ꯄꯤ ꯃꯥꯁꯦ 65 ꯅꯠꯇ꯭ꯔꯒꯅ 67 ꯑꯣꯏꯔꯝꯕꯅꯤ ꯑꯩ ꯆꯞ ꯆꯥꯕ ꯑꯗꯨ ꯀꯥꯎꯔꯦ 67 ꯑꯣꯏꯒꯅꯦꯅ ꯈꯜꯂꯦ iPad 9 ꯖꯦꯅꯦꯔꯦꯁꯟ 20Kꯗ ꯊꯥꯗꯣꯛꯆꯒꯦ ꯍꯥꯏꯔꯤꯌꯦ ꯃꯌꯥꯝ iPad 9 ꯖꯦꯅꯦꯔꯦꯁꯟ ꯄꯥꯝꯕ ꯂꯩꯔꯗꯤ ꯑꯝꯇ ꯂꯩꯁꯟꯂꯨ ꯖꯦꯂꯦꯛꯁ ꯋꯥꯔꯜ ꯍꯥꯏꯁꯦ ꯀꯟꯇꯦꯛ ꯇꯧꯁꯟꯕꯤꯔꯣ ꯃꯉꯣꯟꯗ ꯑꯗꯨꯝ ꯂꯩ ꯌꯥꯔꯅꯤ ꯃꯥ ꯌꯣꯟꯒꯦ ꯍꯥꯏꯔꯤꯌꯦ ꯁꯦꯝꯁꯪ A15ꯁꯦ ꯀꯦꯃꯦꯔꯥ ꯐꯕ꯭ꯔꯣ ꯍꯥꯏꯕꯤꯔꯛꯑꯣ A15 ꯀꯦꯃꯦꯔꯥꯁꯦ ꯐꯒꯅꯤ ꯃꯔꯝꯗꯤ ꯀꯩꯅꯣ ꯇꯧꯋꯤ ꯃꯥꯒꯤ ꯄ꯭ꯔꯥꯏꯁ ꯔꯦꯟꯖꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯖꯕꯅꯤꯀꯣ ꯑꯇꯥꯡꯕ ꯐꯣꯟꯒꯗꯤ ꯀꯝꯄꯦꯌꯔ ꯇꯧꯕꯗꯤ ꯑꯃꯨꯛ ꯌꯥꯔꯔꯣꯏꯗꯅꯀꯣ ꯑꯗꯨ ꯃꯥꯒꯤ ꯄ꯭ꯔꯥꯏꯁ ꯔꯦꯟꯖꯇꯨꯗ ꯑꯗꯨꯝ ꯐꯩ ꯐꯔꯦ ꯃꯣꯡꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯕꯥꯏ ꯕꯥꯏ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯏꯆꯦ ꯍꯣꯏ ꯌꯥꯏꯐꯔꯦ ꯑꯍꯤꯡꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯕꯅꯤꯅ ꯀꯩꯅꯣ ꯇꯧꯔꯁꯤ ꯀꯥꯏꯅꯅꯕ ꯑꯩꯁꯨ ꯌꯥꯝ ꯀꯨꯏꯅ ꯇꯧꯔꯔꯣꯏ ꯑꯩꯁꯨ ꯂꯥꯏꯐꯁꯦ ꯉꯥꯛꯇꯪꯗ ꯂꯣꯏꯁꯤꯜꯂꯅꯤ ꯁꯕꯅꯥ ꯁꯍꯥꯏꯅꯤꯅ 20Kꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ 5Gꯗ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯌꯦ 20K ꯃꯅꯨꯡꯗ ꯂꯩꯕ ꯍꯧꯖꯤꯛꯀꯤ ꯐꯣꯟꯗꯗꯤ 5G ꯁꯞꯄꯣꯔꯠ ꯇꯧꯗꯕꯗꯤ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯑꯩꯅ ꯃꯃꯥꯡꯗ ꯍꯥꯏꯖꯈꯤꯕ ꯁꯦꯝꯁꯪꯒꯤ M35 ꯑꯗꯒꯤ ꯃꯣꯇꯣ G85 ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯋꯥꯟ ꯄ꯭ꯂꯁ ꯅꯣꯠ CE3 ꯂꯥꯏꯠ ꯀꯝꯕ ꯑꯗꯨꯝꯕ ꯐꯣꯟꯁꯤꯡꯗꯨ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒ ꯕ꯭ꯔꯣ ꯕꯤꯛ ꯕꯤꯂꯤꯌꯟ ꯗꯦ ꯐ꯭ꯂꯤꯞꯀꯥꯔꯠꯀ ꯑꯦꯃꯥꯖꯣꯟꯒꯁꯦ ꯍꯌꯦꯡꯗꯩ ꯍꯧꯗꯣꯏꯔꯥ ꯍꯥꯏ ꯍꯌꯦꯡꯗꯒꯤꯗꯤ ꯍꯧꯔꯣꯏꯕ꯭ꯔꯣ ꯃꯇꯝ ꯈꯔ ꯋꯥꯠꯂꯤ ꯑꯀꯛꯅꯕ ꯃꯇꯝ ꯈꯪꯗ꯭ꯔꯤ ꯁꯄ꯭ꯌꯥꯔꯤꯅ ꯍꯥꯏꯔꯛꯏꯁꯦ ꯍꯥꯟꯅ A33 ꯄꯥꯏꯔꯤꯌꯦ ꯑꯗꯣ ꯀꯦꯃꯦꯔꯥ ꯀ꯭ꯋꯥꯂꯤꯇꯤ ꯍꯟꯊꯔꯛꯑꯦ ꯍꯣꯏ ꯍꯟꯊꯔꯛꯄꯅꯦ ꯑꯁꯤꯗꯤ ꯑꯗꯣꯝꯒꯤ ꯐꯣꯟꯗꯨ ꯈꯛꯇ ꯅꯠꯇꯦ ꯐꯣꯟ ꯈꯨꯗꯤꯡꯃꯛꯇ ꯇꯧꯏ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯁꯣꯐꯋꯦꯔ ꯑꯞꯗꯦꯠꯁꯦ ꯇꯧꯔꯀꯥꯟꯗꯀꯣ ꯀꯝꯄꯅꯤꯁꯤꯡꯁꯤꯅ ꯊꯑꯣꯏꯀꯤ ꯇꯧꯋꯦꯕ ꯁꯤꯁꯦ ꯃꯃꯥꯡꯗ ꯀꯝꯄꯅꯤꯁꯤꯡꯗ ꯏꯚꯟ ꯑꯥꯏꯐꯣꯟ ꯐꯥꯎꯕꯗ ꯀꯩꯅꯣꯗ ꯀꯣꯔꯠꯇ ꯁꯨ ꯇꯧꯁꯟꯕ ꯌꯥꯎꯈ꯭ꯔꯗꯨꯅꯤ ꯃꯔꯝꯗꯤ ꯍꯥꯟꯅ ꯄꯥꯏꯔꯝꯃꯤꯕ ꯐꯣꯟꯗꯣ ꯃꯣꯏꯅ ꯑꯞꯗꯦꯠ ꯄꯤꯔꯒ ꯁꯦꯡꯍꯜꯂꯛꯇꯦ ꯍꯥꯏꯗꯅ ꯇꯧꯈꯤꯕꯅꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏ ꯇꯥꯔꯒꯗꯤ ꯐꯣꯟꯁꯦ ꯑꯩꯅ ꯉꯁꯤ ꯂꯩꯔꯤꯕ ꯐꯣꯟꯁꯦ ꯀꯦꯃꯦꯔꯥꯗꯒꯤ ꯀꯩꯗꯒꯤ ꯂꯣꯏꯅ ꯑꯗꯨꯝ ꯁꯦꯡꯉꯒ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯂꯩꯇꯥꯔꯒꯗꯤ ꯀꯝꯄꯅꯤꯁꯤꯡꯁꯦ ꯃꯊꯪ ꯂꯣꯟꯁ ꯇꯧꯔꯛꯄ ꯐꯣꯟꯗꯣ ꯀꯅꯥꯁꯨ ꯂꯩꯕꯤꯅꯕ ꯂꯩꯇꯦ ꯁꯤꯠꯂꯣꯏꯗꯣꯏꯅꯤꯗꯅꯀꯣ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯣꯏꯅ ꯊꯑꯣꯏꯀꯤ ꯑꯞꯗꯦꯠ ꯇꯧꯕ ꯃꯇꯝꯗ ꯁꯣꯛꯍꯜꯂꯤ ꯍꯥꯏꯗꯅ ꯃꯌꯥꯝ ꯀꯁꯇꯃꯔ ꯃꯌꯥꯝꯅ ꯀꯟꯖꯨꯃꯔ ꯃꯌꯥꯝꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯕꯁꯦ ꯁꯦꯝꯁꯪ ꯈꯛꯇ ꯅꯠꯇꯦ ꯀꯝꯄꯅꯤ ꯑꯌꯥꯝꯕ ꯂꯣꯏꯅꯃꯛ ꯀ꯭ꯂꯦꯝ ꯇꯧꯕ ꯂꯩꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯃꯃꯥꯡꯗꯁꯨ ꯑꯩ ꯍꯥꯏꯖꯈꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯄꯥꯏꯔꯤꯕ ꯐꯣꯟꯗꯣ ꯀꯦꯃꯦꯔꯥꯗꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯆꯥꯡꯗꯨꯗ ꯀꯦꯃꯦꯔꯥ ꯅꯣꯡꯃ ꯅꯣꯡꯃ ꯁꯦꯝꯒꯠꯂꯛꯀꯅꯤ ꯍꯥꯏꯕꯁꯤꯗꯤ ꯂꯩꯇ꯭ꯔꯦ ꯀꯩꯗꯧꯅꯨꯡꯗꯁꯨ ꯑꯦꯅꯤ ꯐꯣꯟ ꯈꯨꯗꯤꯡꯃꯛꯇ ꯅꯣꯡꯃ ꯅꯣꯡꯃꯒꯤꯗꯤ ꯀꯩꯗꯧꯅꯨꯡꯗꯁꯨ ꯁꯦꯝꯒꯠꯂꯛꯑꯔꯣꯏ ꯑꯗꯨꯅ ꯑꯗꯣꯝꯅ ꯄꯥꯏꯔꯤꯕ ꯐꯣꯟꯗꯨꯒꯤ ꯀꯦꯃꯦꯔꯥ ꯁꯦꯡꯉꯦ ꯈꯪꯕꯤꯔꯦ ꯁꯤ ꯆꯥꯡꯁꯤꯗ ꯂꯩꯇꯥꯔꯗꯤ ꯑꯩ ꯁꯤꯖꯤꯟꯅꯕ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯑꯩꯒꯤ ꯗꯦ ꯇꯨ ꯗꯦ ꯂꯥꯏꯐꯇ ꯁꯤꯖꯤꯟꯅꯔꯤꯕꯁꯦ ꯁꯤ ꯑꯗꯨꯝ ꯌꯥꯔꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯞꯗꯦꯠ ꯂꯥꯛꯄ ꯃꯇꯝꯗ ꯇꯧꯗ꯭ꯔꯁꯨ ꯌꯥꯏꯑꯕ ꯑꯦꯟꯗ꯭ꯔꯣꯏꯗ 13 ꯌꯥꯎꯔ ꯃꯇꯝꯗ 14 ꯂꯥꯛꯑꯦ ꯍꯥꯏꯗꯤ ꯑꯞꯗꯦꯠ ꯇꯧꯊꯣꯛꯄ ꯌꯥꯏ ꯀꯩꯝ ꯀꯥꯏꯗꯦꯀꯣ ꯃꯥ ꯁꯣꯐꯋꯦꯌꯔ UI ꯁꯣꯐꯋꯦꯌꯔꯅꯤꯅꯀꯣ ꯑꯗꯨ ꯅꯠꯇꯕ ꯀꯦꯃꯦꯔꯥ ꯐꯤꯛꯁ ꯇꯧꯔꯤꯅꯤ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ
ꯑꯗꯨ ꯐꯤꯛꯁ ꯇꯧꯔꯤꯅꯤ ꯀꯥꯏꯅ ꯑꯞꯗꯦꯠ ꯃꯌꯥꯝ ꯊꯥꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯦꯖꯀ ꯂꯥꯛꯏꯗꯅ ꯑꯗꯨꯝꯕ ꯃꯌꯥꯝꯁꯤꯡꯗꯣ ꯗꯔꯀꯥꯔ ꯇꯥꯗ꯭ꯔꯒꯗꯤ ꯇꯧꯗ꯭ꯔꯁꯨ ꯌꯥꯏ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯒꯦ ꯗꯤꯚꯥꯏꯟ ꯍꯥꯔꯠꯅ S23 FE ꯕꯨꯗꯤ S23 ꯂꯧꯕꯅ ꯐꯩ ꯈꯜꯂꯦ ꯍꯣꯏ ꯐꯦꯟ 에디션ꯗꯒꯤꯗꯤ ꯐꯦꯟ 에디션 ꯅꯠꯇꯕꯅ ꯍꯦꯟꯅ ꯐꯩ ꯉꯝꯃꯒꯗꯤ S23 ꯂꯧꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯩ ꯑꯗꯨꯒ ꯕ꯭ꯔꯣ ꯁꯥꯝꯁꯪ M55 ꯀ ꯑꯥꯏꯀꯣ ꯖꯦꯅꯥ S ꯀ ꯀꯔꯝꯕꯅ ꯐꯅꯤ ꯍꯦ ꯑꯗꯨꯝꯅ ꯁꯤꯖꯤꯟꯅꯗꯣꯏ ꯃꯈꯥ ꯄꯣꯜꯂꯦ ꯒꯦꯝ ꯁꯥꯟꯅꯕ ꯈꯣꯠꯄ ꯁꯨꯝ ꯑꯩꯈꯣꯏ ꯈꯔ ꯇꯧꯒꯗꯕ ꯑꯣꯏꯇꯥꯔꯗꯤ G9S ꯅ ꯐꯒꯅꯤ ꯀꯪꯂꯩ ꯗ꯭ꯔꯤꯝꯁꯅ ꯄꯤꯛꯁꯦꯜ 7 Pro ꯚꯔꯁꯦꯁ iPhone 13 iPhone 13 ꯚꯔꯁꯦꯁ Samsung S23 Pro ꯑꯝꯇ ꯃꯣꯠꯇ ꯀꯔꯝꯕꯅ ꯍꯦꯟꯅ ꯐꯒꯅꯤ ꯄꯤꯛꯁꯦꯜ 7 Pro iPhone 13 S23 iPhone 13 ꯍꯦꯟꯅ ꯐꯅꯤ ꯈꯜꯂꯦ ꯑꯩꯗꯤ S23ꯁꯨ ꯌꯥꯏ ꯑꯗꯨꯒ ꯄꯤꯛꯁꯦꯜꯗꯤ ꯑꯩ ꯃꯣꯠꯇ ꯂꯧꯍꯟꯅꯤꯡꯗꯦ ꯄꯤꯛꯁꯦꯜꯁꯤ ꯀꯦꯃꯦꯔꯥꯕꯨꯗꯤ ꯁꯦꯡꯕꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯃꯥꯒꯤꯁꯨ ꯑꯐꯕ ꯂꯩꯀꯣ ꯃꯥꯒꯤ ꯁꯣꯐꯋꯦꯌꯔ ꯑꯦꯟꯗ꯭ꯔꯣꯏꯗꯀꯗꯤ ꯑꯗꯨꯝ ꯌꯥꯝ ꯁꯦꯡꯉꯦ ꯑꯗꯨꯒ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯁꯦꯡꯕ ꯐꯕ ꯐꯣꯟꯗꯤ ꯑꯣꯏꯗꯦꯅ ꯈꯟꯖꯩ ꯑꯩꯗꯤ ꯄꯤꯛꯁꯦꯜꯁꯦ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯑꯩ ꯀꯅꯥꯝꯇꯗ ꯉꯁꯤꯐꯥꯎꯗ ꯄꯤꯛꯁꯦꯜꯁꯦ ꯁꯖꯦꯁ ꯇꯧꯖꯗ꯭ꯔꯤ ꯃꯗꯨ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯈꯥꯕꯨꯗꯤ ꯄꯣꯜꯂꯦ ꯕ꯭ꯔꯣ 20K ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ 5Gꯗꯣ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈ꯭ꯔꯕꯅꯦ ꯑꯁꯤꯁꯦ ꯑꯩꯗꯤ ꯕ꯭ꯔꯣꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯗ ꯂꯥꯏꯛ ꯇꯧꯖꯕꯅꯦ ꯌꯦꯡꯕꯒ ꯂꯥꯏꯛ ꯇꯧꯖꯕꯅꯦ ꯍꯥꯏ ꯐꯔꯨꯛ MM ꯅ ꯊꯥꯒꯠꯆꯔꯤ ꯐꯔꯨꯛ MM ꯕꯨ ꯑꯗꯨꯒ ꯗꯤꯀꯦꯁ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯅ ꯕ꯭ꯔꯣ ꯑꯅꯤꯁꯨꯕ ꯀꯃꯦꯟ ꯑꯣꯏꯅ ꯋꯥꯍꯪ ꯑꯃꯇꯪ ꯍꯪꯖꯒꯦ ꯑꯣꯅꯔ 200 5G ꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯑꯣꯏꯒꯗ꯭ꯔꯥ ꯑꯣꯅꯔꯁꯦ ꯑꯗꯨꯝ ꯃꯃꯤꯡ ꯂꯩꯕ ꯀꯝꯄꯅꯤ ꯑꯃ ꯑꯣꯏꯕ꯭ꯔꯥ ꯑꯣꯅꯔꯁꯦ ꯃꯃꯤꯡ ꯑꯣꯏꯕ ꯀꯝꯄꯅꯤꯗꯤ ꯑꯣꯏ Huawei ꯍꯥꯏꯔꯤꯕ ꯀꯝꯄꯅꯤꯗꯨꯒꯤ ꯁꯕ ꯕ꯭ꯔꯥꯟꯅꯤ ꯃꯇꯝ ꯈꯔ ꯏꯟꯗꯤꯌꯥꯗꯒꯤ ꯊꯤꯡꯉꯨꯔꯦ ꯑꯃꯨꯛ ꯀꯟꯅ ꯂꯣꯟꯁ ꯇꯧꯔꯛꯏ ꯑꯗꯨꯅ ꯃꯣꯏꯁꯦ ꯃꯣꯏꯒꯤ ꯁꯥꯔꯚꯤꯁ ꯁꯦꯟꯇꯔꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯀꯔꯤꯁꯦ ꯑꯩ ꯆꯞ ꯆꯥꯕ ꯈꯪꯖꯗꯦ ꯂꯩꯇꯦ ꯑꯗꯨꯅ ꯃꯁꯤ ꯐꯣꯟꯒꯤ ꯑꯣꯏꯅꯗꯤ ꯐꯩ ꯍꯌꯦꯡ ꯂꯩꯔꯕ ꯃꯇꯨꯡꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯄ ꯃꯇꯝꯗ ꯈꯨꯗꯣꯡ ꯆꯥꯔꯣꯏꯗꯕ ꯈꯔꯁꯨ ꯂꯩꯒꯗꯕ ꯃꯥꯜꯂꯤ ꯑꯗꯨꯅ ꯃꯁꯤ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯕꯤꯀ꯭ꯔꯝꯖꯤꯠ ꯈ꯭ꯋꯥꯏꯔꯥꯛꯄꯝꯅ OnePlus Nord 4 ꯊꯥꯒꯠꯂꯛꯀꯗꯧꯕ ꯃꯇꯝ ꯆꯞ ꯆꯥꯕꯤ ꯑꯃ ꯍꯥꯏꯔꯝꯃꯣ ꯏꯇꯥꯎ ꯅꯪ ꯉꯁꯤ ꯆꯦꯟ ꯌꯥꯔꯣꯏ ꯑꯁ ꯕꯤꯀ꯭ꯔꯝꯖꯤꯠ ꯈ꯭ꯋꯥꯏꯔꯥꯛꯄꯝꯁꯦ ꯌꯥꯝ ꯇꯣꯏꯅ ꯀꯃꯦꯟ ꯇꯧꯔꯛꯄꯗꯣ ꯉꯁꯥꯏ ꯂꯥꯏꯐ ꯍꯧꯔꯛꯄ ꯃꯇꯝꯗꯒꯤ ꯊꯦꯡꯅꯔꯝꯃꯗꯤ ꯉꯁꯤ ꯄꯥꯎꯈꯨꯝꯁꯦ ꯐꯪꯉꯝꯃꯅꯤ ꯈꯜꯂꯦ ꯑꯗꯣ ꯂꯥꯏꯐꯀꯤ ꯃꯔꯛꯁꯤꯗ ꯆꯪꯉꯛꯄ ꯃꯥꯜꯂꯦꯀꯣ ꯑꯩ ꯍꯌꯦꯡ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯥꯒꯠꯂꯛꯑꯗꯕꯅꯤ OnePlus Nord 4ꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯩ ꯃꯃꯥꯡꯗ ꯑꯩꯅ ꯍꯥꯏꯖꯈ꯭ꯔꯕꯅꯤ ꯃꯌꯥꯝ ꯌꯦꯡꯉꯤꯕꯁꯤꯡ ꯍꯧꯔꯛꯄꯗ ꯌꯦꯡꯕꯁꯤꯡ ꯇꯥꯔꯝꯃꯅꯤ ꯑꯩ ꯁꯦꯝꯃꯒ ꯂꯩꯔꯦ ꯍꯌꯦꯡ ꯊꯥꯒꯠꯂꯛꯀꯦ ꯍꯥꯏꯅ ꯑꯩ ꯃꯇꯝ ꯊꯝꯖꯔꯕꯅꯤ ꯍꯌꯦꯡ ꯍꯦꯛꯇ ꯉꯥꯏꯕꯤꯔꯝꯃꯣ ꯍꯌꯦꯡ ꯁꯣꯏꯗꯅ ꯎꯕ ꯐꯪꯒꯅꯤ ꯅꯣꯀꯤꯌꯥ ꯐꯣꯟꯁꯤꯗꯤ ꯀꯝꯗꯧꯒꯦ ꯍꯥꯏ ꯅꯣꯀꯤꯌꯥꯒꯤ ꯐꯣꯟꯁꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯗꯤ ꯆꯥꯟꯅꯗ꯭ꯔꯦ ꯃꯣꯏꯗꯤ ꯑꯅꯧꯕ ꯐꯣꯟꯁꯨ ꯀꯌꯥ ꯂꯣꯟꯁ ꯇꯧꯗ꯭ꯔꯦ ꯃꯃꯜꯁꯨ ꯌꯥꯝ ꯇꯥꯡꯉꯦ ꯂꯣꯟꯁ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯃꯃꯥꯡꯉꯩꯒꯤ ꯅꯣꯀꯤꯌꯥ ꯍꯥꯏꯅ ꯀꯤꯄꯦꯗꯀꯤ ꯃꯇꯝꯗ ꯃꯃꯤꯡ ꯆꯠꯈꯤꯕ ꯑꯐꯥꯎꯕ ꯀꯝꯄꯅꯤꯗꯣ ꯃꯃꯤꯡ ꯈꯛꯇ ꯉꯥꯏꯔꯦ ꯃꯣꯏ ꯀꯌꯥ ꯊꯣꯏꯅ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯣꯜ ꯔꯥꯎꯟꯗꯔ ꯅꯤꯔꯖꯅ ꯕ꯭ꯔꯣ ꯁꯦꯝꯁꯪ ꯐꯣꯟꯁꯦ ꯂꯣꯟ ꯂꯧꯕꯗꯤ ꯌꯥꯝ ꯂꯥꯏꯅ ꯂꯧꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯑꯦꯅꯤ ꯐꯣꯟꯗꯤ ꯂꯧꯕꯗꯤ ꯈꯔ ꯋꯥꯅ ꯊꯣꯛꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏ ꯑꯗꯨꯗꯤ ꯀꯝꯄꯅꯤꯅ ꯃꯥꯒꯤ ꯄꯣꯠꯇꯣ ꯍꯦꯟꯅ ꯁꯤꯠꯅꯕꯩ ꯍꯥꯏꯗꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯍꯧꯗꯣꯛꯄꯅꯤ ꯑꯗꯨꯗꯩꯗ ꯃꯌꯥꯝꯗ EMIꯒꯤ ꯁꯤꯁꯇꯦꯝꯗ ꯄꯩꯁꯥ ꯈꯔ ꯊꯤꯔꯒ ꯍꯥꯏꯗꯤ ꯁꯦꯜꯁꯇꯣ ꯍꯦꯟꯒꯠꯅꯕꯒꯤꯗꯃꯛꯇ ꯇꯧꯕꯅꯤ ꯑꯗꯨꯅ ꯑꯇꯣꯞꯄꯁꯤꯡ ꯀꯝꯄꯅꯤꯁꯤꯡꯅ ꯇꯧꯔꯛꯑꯒꯗꯤ ꯃꯣꯏꯁꯨ ꯑꯗꯨꯝ ꯌꯥꯅꯤ ꯏꯕꯨꯡꯉꯣ ꯃꯉꯥꯅ ꯁꯣꯝꯒꯤ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡꯁꯤ ꯀꯔꯤ ꯑꯦꯞꯇꯒꯤ ꯇꯧꯒꯦ ꯀꯔꯝꯕ ꯋꯥꯈꯜꯗꯒꯤ ꯌꯨꯇꯨꯕꯁꯤꯗ ꯆꯪꯕꯤꯔꯛꯄꯅꯣ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏ ꯏꯕꯨꯡꯉꯣ ꯃꯉꯥꯡ ꯍꯥꯏꯁꯦ ꯏꯌꯥꯝꯕ ꯑꯣꯏꯗꯣꯏꯔꯥ ꯏꯅꯥꯎ ꯑꯣꯏꯗꯣꯏꯔꯥ ꯑꯩ ꯈꯪꯖꯗ꯭ꯔꯦꯀꯣ ꯉꯁꯥꯏꯒꯤ ꯀꯃꯦꯟ ꯇꯧꯕꯤꯔꯛꯏꯁꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡ ꯇꯧꯕꯁꯦ ꯑꯩꯗꯤ ꯀꯩꯅꯣꯗꯒꯤ ꯇꯧꯖꯩ ꯄꯋꯥꯔ ꯗꯥꯏꯔꯦꯛꯇꯔꯗꯒꯤ ꯇꯧꯏ ꯀꯅꯥꯒꯨꯝꯕ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯅ ꯀꯦꯟꯚꯥꯗꯒꯤ ꯇꯧ ꯍꯥꯏꯅ ꯁꯖꯦꯁ ꯇꯧꯏ ꯑꯩꯗꯨ ꯀꯦꯟꯚꯥꯗꯣ ꯁꯤꯖꯤꯟꯅꯕ ꯍꯧꯔꯁꯤꯔꯥ ꯍꯥꯏꯅ ꯑꯃꯨꯛ ꯑꯅꯤꯔꯛ ꯆꯪꯉꯒ ꯌꯦꯡꯉꯝꯃꯦ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯟꯅꯗꯒꯤ ꯄꯋꯥꯔ ꯗꯥꯏꯔꯦꯛꯇꯔ ꯁꯤꯖꯤꯟꯅꯔꯛꯄꯅꯤꯅ ꯑꯩꯉꯣꯟꯗ ꯈꯨꯠꯂꯣꯏꯕ ꯍꯦꯟꯕꯗꯨꯒꯤ ꯑꯩ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯄꯋꯥꯔ ꯗꯥꯏꯔꯦꯛꯇꯔ ꯁꯤꯖꯤꯟꯅꯔꯤ ꯑꯣꯞꯁꯟꯗꯤ ꯀꯦꯟꯚꯥꯗꯅ ꯈꯔ ꯍꯦꯟꯅ ꯌꯥꯎꯕ ꯑꯗꯨꯃꯥꯏꯅ ꯇꯧꯏ ꯑꯗꯨꯒ ꯌꯨꯇꯨꯕꯇ ꯆꯪꯉꯛꯏꯁꯦ ꯌꯨꯇꯨꯕꯁꯦ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩ ꯌꯨꯇꯨꯕꯁꯦ ꯌꯥꯝ ꯀꯨꯏꯔꯦ ꯑꯩꯅ ꯍꯥꯡꯒꯦ ꯈꯜꯂꯛꯄ ꯑꯃꯁꯨꯡ ꯀꯩꯅꯣ ꯇꯧꯔꯝꯕꯁꯦ ꯑꯗꯨꯒꯤ ꯆꯪꯉꯛꯄꯒꯤ ꯋꯥꯈꯜꯂꯣꯟꯗꯁꯨ ꯍꯥꯏꯖꯔꯛꯀꯦꯕꯀꯣ ꯑꯩꯁꯦ 2016 17 ꯑꯗꯨꯋꯥꯏꯗꯒꯤ ꯌꯨꯇꯨꯕꯁꯦ ꯐꯖꯅ ꯌꯦꯡꯉꯦ ꯑꯗꯣ ꯑꯩꯅ ꯐꯣꯂꯣ ꯇꯧꯕ ꯑꯩꯅ ꯌꯦꯡꯖꯕ ꯇꯦꯛꯀꯤ ꯆꯦꯅꯦꯜ ꯑꯃꯁꯨ ꯂꯩꯀꯣ ꯍꯤꯟꯗꯤꯒꯤ ꯑꯗꯨꯗ ꯃꯣꯏꯒꯤꯗꯨꯗꯒꯤ ꯎꯔꯀꯥꯟꯗ ꯑꯩꯉꯣꯟꯗ ꯌꯥꯝ ꯃꯣꯇꯤꯚꯦꯠ ꯇꯧꯈꯤꯕ ꯑꯩꯅꯁꯨ ꯌꯥꯝ ꯄꯥꯝꯖꯕ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯁꯦ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁꯀꯤ ꯄꯣꯠꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁꯀꯤ ꯄꯣꯠ ꯑꯅꯧ ꯑꯅꯧꯕ ꯂꯣꯟꯁꯀꯨꯝꯕ ꯇꯧꯔꯛꯄ ꯈꯣꯠꯄꯁꯦ ꯑꯩꯅ ꯂꯩꯕ ꯉꯝꯕ ꯄꯣꯠ ꯑꯣꯏꯇꯥꯔꯗꯤ ꯑꯩꯒꯤ ꯕꯖꯦꯠꯀꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯣꯏꯇꯥꯔꯗꯤ ꯑꯩ ꯍꯦꯛꯇ ꯂꯩꯌꯦꯕꯀꯣ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯔꯤꯁꯦ ꯍꯦꯛꯇ ꯑꯩ ꯃꯌꯥꯝꯗ ꯁꯣ ꯑꯣꯐ ꯇꯧꯕ ꯅꯠꯇꯦ ꯑꯩꯒꯤ ꯑꯄꯥꯝꯕꯗꯣ ꯍꯥꯏꯖꯕꯅꯤ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗꯗ ꯑꯅꯤ ꯑꯍꯨꯝ ꯂꯩ ꯑꯗꯩ ꯁ꯭ꯃꯥꯔꯠ ꯋꯥꯠꯆꯇꯗ ꯑꯅꯤ ꯑꯍꯨꯝ ꯂꯩ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯐꯣꯟꯗ ꯑꯣꯔ ꯅꯠꯇ꯭ꯔꯒ ꯏꯁꯄꯤꯀꯔꯗ ꯑꯣꯔ ꯈꯔ ꯍꯥꯏꯇꯥꯔꯦ ꯑꯩ ꯇꯦꯛꯀꯤ ꯄꯣꯠꯁꯦ ꯈꯔ ꯄꯥꯝꯖꯩ ꯑꯃꯁꯨꯡ ꯉꯥꯎꯖꯩ ꯑꯗꯨꯒ ꯑꯩꯁꯦ ꯑꯗꯨꯝ ꯂꯩꯁꯨ ꯂꯩꯒꯜꯂꯦ ꯑꯗꯨꯒ ꯑꯩꯅ ꯄꯥꯝꯖꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯅ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯜꯂꯨꯕꯗꯨꯅ ꯑꯩꯅ ꯃꯌꯥꯝꯗ ꯑꯩꯅ ꯁꯖꯦꯁꯀꯨꯝꯕ ꯇꯧꯕꯁꯦ ꯐꯣꯟꯒꯨꯝꯕꯒꯤ ꯃꯇꯥꯡꯗ ꯂꯩꯒꯦꯅ ꯇꯧꯔꯛꯄ ꯃꯇꯝꯗ ꯏꯃꯥꯟꯅꯕꯒꯨꯝꯕꯗꯒ ꯑꯗꯨꯝ ꯑꯩꯅ ꯁꯖꯦꯁ ꯇꯧꯖꯈꯤꯕꯁꯦ ꯃꯌꯥꯝꯅꯁꯨ ꯑꯩꯒꯤ
ꯇꯧꯔꯤꯕ ꯄꯣꯠꯇꯨ ꯁꯤꯖꯤꯟꯅꯔ ꯃꯇꯨꯡꯗ ꯌꯥꯝ ꯐꯩ ꯅꯨꯡꯉꯥꯏ ꯅꯪꯅ ꯍꯥꯏꯔꯛꯄ ꯐꯣꯟꯗꯣ ꯂꯩꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯥꯏꯅ ꯍꯥꯏꯕꯤꯔꯛꯄ ꯒꯨꯗ ꯀꯃꯦꯟ ꯐꯤꯗꯕꯦꯛ ꯃꯌꯥꯝ ꯇꯥꯕ ꯐꯪꯕꯗꯒꯤ ꯑꯩꯅ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯐꯣꯟ ꯂꯩꯕ ꯄꯥꯝꯕ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯐꯣꯟ ꯂꯩꯕ ꯆꯠꯂꯒ ꯗꯨꯀꯥꯟꯒꯨꯝꯕ ꯑꯃꯗ ꯂꯩꯕ ꯆꯠꯄ ꯃꯇꯝꯗ ꯍꯧꯖꯤꯛꯀꯥꯟ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯊꯦꯡꯅꯔꯝꯅꯤ ꯏꯁꯥꯗ ꯊꯣꯛꯑꯝꯗꯧꯕ ꯃꯥꯜꯂꯦ ꯑꯩꯅ ꯈꯟꯕꯗ ꯑꯩꯅ ꯐꯣꯟ ꯑꯃ ꯂꯩꯒꯦꯅ ꯆꯠꯂꯦ ꯗꯨꯀꯥꯟ ꯃꯄꯨꯁꯤꯅ ꯐꯣꯟ ꯃꯌꯥꯝ ꯄꯨꯊꯣꯔꯛꯑꯦ ꯁꯤꯁꯨ ꯐꯕꯅꯤ ꯁꯤꯁꯨ ꯐꯕꯅꯤ ꯑꯗ ꯃꯌꯥꯝ ꯄꯨꯊꯣꯔꯛꯑꯅꯤ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯌꯨꯝꯗꯒꯤ ꯅꯤꯡꯉꯒ ꯑꯩ ꯁꯤ ꯐꯣꯟꯁꯦ ꯂꯩꯔꯒ ꯂꯥꯛꯀꯅꯤꯅ ꯈꯜꯂꯒ ꯆꯠꯈꯤꯕ ꯃꯤꯗꯤ ꯑꯗꯨ ꯂꯩꯔꯒ ꯂꯥꯛꯄꯗꯤ ꯌꯥꯏ ꯑꯗꯨ ꯅꯠꯇ꯭ꯔꯕꯤꯗ ꯐꯣꯟ ꯑꯃ ꯂꯩꯔꯨꯔꯒꯦ ꯍꯥꯏꯅ ꯄꯩꯁా ꯄꯥꯏꯔꯒ ꯗꯨꯀꯥꯟꯗ ꯆꯠꯄ ꯑꯣꯏꯇꯥꯔꯗꯤ ꯑꯩꯅ ꯄꯥꯝꯕꯗꯣ ꯅꯠꯇꯕ ꯗꯨꯀꯥꯟ ꯃꯄꯨꯅ ꯄꯥꯝꯕꯗꯣ ꯑꯣꯏꯅ ꯑꯩꯈꯣꯏꯗ ꯌꯣꯟꯁꯜꯂꯛꯑꯦꯕ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯄ꯭ꯔꯣꯐꯤꯠ ꯃꯥꯔꯖꯤꯟ ꯈꯔ ꯍꯦꯟꯅ ꯋꯥꯡꯕ ꯁꯤ ꯄꯣꯠꯁꯤ ꯌꯣꯜꯂꯒꯗꯤ ꯑꯩꯉꯣꯟꯗ ꯂꯨꯄꯥ 500 ꯂꯤꯁꯤꯡ ꯍꯦꯟꯅ ꯇꯣꯡꯒꯅꯤꯅ ꯈꯟꯕꯗꯣ ꯌꯥꯔꯤꯈꯩ ꯃꯗꯨ ꯍꯥꯟꯅ ꯌꯣꯟꯅꯕ ꯍꯣꯠꯅꯔꯦꯕꯀꯣ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯗ ꯂꯩꯔꯨꯔꯒ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯀꯗꯕ ꯑꯗꯨꯝꯕ ꯃꯌꯥꯝꯁꯤꯡꯗꯨꯗꯒꯤ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯃꯌꯥꯝꯁꯦ ꯑꯋꯦꯌꯔ ꯇꯧꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯒ ꯆꯪꯖꯔꯛꯄꯅꯤ ꯑꯗꯨꯅ ꯑꯗꯣꯝꯅ ꯍꯪꯕꯤꯔꯛꯏꯕ ꯋꯥꯍꯪꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯦ ꯑꯩ ꯐꯪꯉꯝꯒꯅꯤꯅ ꯈꯟꯖꯔꯦ ꯕ꯭ꯔꯣ ꯑꯩꯒꯤ ꯀꯃꯦꯟ ꯄꯥꯕ ꯉꯥꯏꯕ ꯌꯥꯝꯅ ꯋꯥꯏ ꯍꯥꯏ ꯑꯗꯨꯒ ꯅꯟꯗꯀꯨꯃꯥꯔꯅ ꯁꯦꯝꯁꯪ ꯒꯦꯂꯦꯛꯁꯤ S23 ꯑꯜꯇ꯭ꯔꯥ ꯌꯥꯎꯔꯤꯕ ꯄꯦꯔꯤꯁꯀꯣꯞ ꯀꯦꯃꯦꯔꯥꯁꯤ ꯐꯪꯁꯟꯁꯦ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏ ꯃꯗꯨ ꯖꯨꯝꯒꯤꯗꯃꯛꯇꯅꯤ ꯀꯦꯃꯦꯔꯥꯗꯣ ꯑꯔꯥꯞꯄ ꯖꯨꯝ ꯇꯧꯁꯜꯂꯒ ꯀꯥꯞꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯒ ꯌꯦꯡꯁꯦ ꯃꯌꯥꯝ ꯍꯥꯏ iPhone 15ꯁꯦ ꯕ꯭ꯔꯣ ꯄꯥꯏꯕꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏ SE ꯁꯤ ꯍꯥꯏꯗꯣꯏꯔꯦ SEꯗꯤ ꯂꯩꯇꯦꯀꯣ 15ꯗ ꯅꯨꯡꯉꯥꯏ ꯍꯥꯏ ꯍꯣꯏ ꯅꯨꯡꯉꯥꯏꯅꯤ iPhone ꯑꯗꯨꯝ ꯁꯦꯔꯤꯁ iPhone ꯍꯥꯏꯁꯦ ꯑꯐꯕ ꯐꯣꯟꯅꯤ ꯅꯨꯡꯉꯥꯏꯕ ꯐꯣꯟꯅꯤ ꯔꯤꯁꯔꯆ ꯁꯦꯛꯅ Oppo K12X Amazonꯗ ꯐꯪꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯕ꯭ꯔꯣ ꯍꯥꯏ ꯑꯗꯨꯗꯣ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯀ꯭ꯂꯨꯁꯤቭ ꯑꯣꯏꯅ ꯕ꯭ꯔꯦꯟꯁꯤꯡꯅ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯥꯏꯐꯣꯟꯒꯨꯝꯕ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯋꯥꯟ ꯄ꯭ꯂꯁꯀꯨꯝꯕ ꯐꯣꯟꯁꯦ ꯂꯣꯟꯆ ꯇꯧꯕ ꯃꯇꯝꯗ ꯑꯌꯥꯝꯕ ꯃꯇꯝꯗ ꯁꯨꯝ ꯌꯦꯡꯕꯤꯌꯣ ꯑꯦꯃꯥꯖꯣꯟꯗ ꯑꯗꯨꯝ ꯐꯪꯒꯅꯦꯕ ꯑꯇꯣꯞꯄ ꯔꯤꯌꯦꯜꯃꯤꯒꯨꯝꯕ ꯁꯦꯝꯁꯪꯒꯨꯝꯕꯁꯤꯅ ꯂꯣꯟꯆ ꯇꯧꯕ ꯃꯇꯝꯗ ꯑꯌꯥꯝꯕ ꯃꯇꯝꯗ ꯐ꯭ꯂꯤꯞꯀꯥꯔꯠꯇ ꯐꯪꯒꯅꯤ ꯑꯗꯣ ꯕ꯭ꯔꯦꯟꯁꯤꯡꯅ ꯊꯑꯣꯏꯀꯤ ꯑꯗꯨꯗꯣ ꯃꯣꯏ ꯄꯩꯁꯥ ꯄꯤꯔꯒ ꯀꯣꯂꯥꯕꯔꯦꯁꯟ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯗꯨꯗꯨꯅꯅꯦ ꯂꯣꯏꯇꯣꯟꯖꯝ ꯁꯅꯥꯊꯣꯏꯅ F55ꯁꯤ ꯒꯦꯝꯒꯤꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯃꯥꯒꯤ ꯐꯕ ꯄꯣꯏꯟ ꯈꯔ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏ F55 ꯑꯣꯀꯦ ꯃꯥꯒꯤ ꯒꯦꯝꯒꯤꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯃꯉꯣꯟꯗ ꯑꯗꯨꯛ ꯌꯥꯝꯅ ꯀꯩꯅꯣ ꯅꯠꯇꯦ ꯃꯥꯒꯤ ꯑꯣꯚꯔꯑꯣꯜꯗ ꯑꯩ ꯃꯃꯥꯡꯗ ꯍꯥꯏꯖꯈ꯭ꯔꯦ ꯃꯁꯤ ꯀꯦꯃꯦꯔꯥ ꯁꯦꯡꯕ ꯗꯤꯖꯥꯏꯟ ꯐꯖꯕ ꯁꯣꯐꯋꯦꯔ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒꯨꯝꯕ ꯁꯦꯝꯁꯪ ꯈꯛꯇꯒꯤ ꯕ꯭ꯔꯥꯟ ꯄꯥꯝꯕꯁꯤꯡꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯅꯤ ꯖꯦꯟꯕꯨꯛꯁꯦ ꯐꯕ꯭ꯔꯣ ꯕ꯭ꯔꯣ ꯍꯥꯏ ꯖꯦꯟꯕꯨꯛꯁꯦ ꯀꯃꯥꯏ ꯍꯥꯏꯅꯤ ꯐꯩ ꯍꯥꯏꯇꯥꯔꯦꯀꯣ ꯐꯠꯇꯦꯁꯨ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯑꯩꯅ ꯉꯁꯥꯏ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈꯤꯕꯗꯣ ꯁꯤꯖꯤꯟꯅꯕꯒꯤ ꯃꯈꯥ ꯌꯥꯝ ꯄꯣꯜꯂꯦ ꯍꯥꯏꯗꯅ ꯍꯥꯏꯖꯈꯤꯕꯗꯣ ꯑꯗꯨꯅꯅꯦ ꯑꯗꯨꯅ ꯃꯉꯣꯟꯗ ꯐꯩ ꯐꯠꯇꯦ ꯍꯥꯏꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯑꯝꯇ ꯂꯩꯇꯦ ꯑꯩꯅ ꯁꯤꯖꯤꯟꯅꯕ ꯑꯩꯅ ꯂꯨꯅ ꯅꯥꯟꯅ ꯐꯖꯅ ꯁꯤꯖꯤꯟꯅ ꯇꯥꯔꯒꯗꯤ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯐꯖꯅ ꯐꯩ ꯀꯨꯏꯅ ꯁꯥꯡꯅ ꯆꯠꯂꯤ ꯑꯗꯣ ꯐꯅ ꯌꯥꯝꯅ ꯇꯥꯡꯕ ꯐꯅ ꯌꯥꯝꯅ ꯑꯐꯕ ꯐꯣꯟ ꯂꯩꯔꯒꯁꯨ ꯑꯩꯅ ꯐꯖꯅ ꯁꯤꯖꯤꯟꯅꯗ꯭ꯔꯒꯗꯤ ꯑꯗꯨꯝ ꯈꯔ ꯂꯩꯔꯒ ꯕꯦꯔꯥ ꯇꯧꯔꯛꯄ ꯌꯥꯎꯏ ꯌꯥꯈꯤꯗꯕ ꯌꯥꯎꯏ ꯑꯗꯨꯝ ꯐꯠꯇꯦ ꯑꯗꯨꯅꯤ ꯁꯣꯃꯦꯟꯗ꯭ꯔꯣ ꯅꯤꯡꯊꯧꯖꯝꯅ ꯆꯥꯛ ꯆꯥꯔꯁꯤꯔ ꯅꯪ ꯃꯄꯥꯟꯗꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯃꯥꯜꯂꯦ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯑꯅꯤ ꯆꯥꯕ ꯉꯥꯏꯔꯝꯃꯣ ꯕ꯭ꯔꯣ iPhone 25K ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯁꯦꯀꯦꯟ ꯍꯦꯟꯒꯤ 25K ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯦꯟꯗ꯭ꯔꯣꯏꯗꯇ ꯂꯩꯕ ꯀꯔꯝꯕꯅ ꯐꯒꯅꯤ ꯍꯥꯏꯌꯦ iPhone 25K ꯐꯥꯎ ꯃꯅꯨꯡꯗ ꯂꯩꯕ ꯁꯦꯀꯦꯟ ꯍꯦꯟꯗ 25 ꯁꯦꯀꯦꯟ ꯍꯦꯟꯗ ꯂꯩꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯉꯁꯥꯏꯒꯤ ꯄꯩꯁꯥꯒꯤ ꯕꯖꯦꯠꯇꯨ ꯈꯛꯇꯪꯗꯁꯨ ꯌꯦꯡꯕꯤꯒꯅꯣ ꯈꯤꯇꯪ ꯈꯖꯤꯛ ꯈꯔ ꯍꯥꯞꯆꯤꯜꯂꯀꯥꯟꯗ ꯑꯐꯕ ꯂꯩꯕ ꯌꯥꯕ ꯐꯣꯟ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯀꯅꯤ ꯑꯗꯣ ꯑꯄꯥꯝꯕꯗꯨꯗꯤ ꯃꯈꯥ ꯄꯣꯜꯂꯦ ꯇꯧꯕꯇꯕꯨ ꯐꯣꯟꯗꯣ ꯂꯩꯒꯗꯧꯔꯤꯕ ꯐꯣꯟꯗꯨꯗ ꯑꯩ ꯃꯃꯥꯡꯗ ꯚꯤꯗꯤꯑꯣ ꯑꯃꯁꯨ ꯁꯦꯝꯖꯈ꯭ꯔꯕꯅꯦꯕꯀꯣ ꯑꯥꯏꯐꯣꯟ ꯂꯩꯕ ꯃꯇꯝꯗ ꯀꯔꯤ ꯀꯔꯤ ꯆꯦꯛꯁꯤꯟꯒꯅꯤ ꯕꯦꯇ꯭ꯔꯤ ꯍꯦꯜꯊꯀꯨꯝꯕ ꯌꯦꯡꯕꯤꯔꯣ ꯁ꯭ꯀ꯭ꯔꯦꯁꯀꯨꯝꯕ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯖꯤꯅ꯭ꯌꯨꯟ ꯑꯣꯏꯕ ꯑꯩꯅ ꯂꯩꯗꯣꯔꯤꯁꯦ ꯃꯤꯉꯣꯟꯗ ꯂꯩꯗꯣꯏꯔꯥ ꯄꯣꯠ ꯅꯠꯇ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯌꯦꯡꯕꯤꯌꯣ ꯇꯧꯕꯇꯕꯨ iPhone 25K ꯐꯥꯎꯗ 13ꯒꯤ ꯃꯊꯛꯇ 13ꯒꯤ ꯃꯈꯥꯗꯕꯨꯗꯤ ꯂꯩꯕꯤꯔꯨꯅꯨ 12ꯁꯨ ꯑꯗꯨꯝ ꯑꯗꯥꯏꯒꯤ ꯆꯥꯡꯗ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯐꯔꯒꯗꯤ ꯑꯗꯨꯝ ꯐꯪꯕꯅꯤꯀꯣ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯏ Infinix GT20 Pro ꯃꯣꯕꯥꯏꯜ ꯑꯁꯤ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯕ꯭ꯔꯗꯔ ꯍꯥꯏ Infinix GT20 Pro ꯅꯨꯡꯉꯥꯏꯒꯅꯤ ꯒꯦꯝ ꯁꯥꯟꯅꯕꯒꯤꯗꯃꯛꯇꯗꯤ ꯐꯖꯅ ꯅꯨꯡꯉꯥꯏꯒꯅꯤ ꯃꯔꯝꯗꯤ ꯃꯥꯒꯤ ꯒꯦꯝ ꯁꯥꯟꯅꯕ ꯐꯣꯟꯗꯣ ꯂꯩꯕꯗꯗꯤ ꯌꯥꯎꯔꯣꯏꯑꯕ ꯃꯥꯒꯤ ꯒꯦꯃꯤꯡ ꯀꯤꯠ ꯑꯃ ꯂꯥꯛꯄꯗꯣ ꯃꯅꯤꯡꯗꯒ ꯀꯩꯅꯣ ꯃꯦꯒꯅꯦꯠꯅ ꯅꯞꯄꯒ ꯑꯩꯈꯣꯏ ꯐꯦꯟꯒ ꯌꯥꯎꯕꯗꯣ ꯐꯣꯟꯗꯣ ꯀꯨꯜ ꯑꯣꯏꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯗꯨ ꯌꯥꯝ ꯐꯔꯝꯅꯤ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯁꯤ ꯃꯈꯥꯗ ꯀꯃꯦꯟꯄꯨꯗꯤ 5-6 ꯂꯩꯔꯦꯕꯀꯣ ꯑꯁꯤꯁꯦ ꯄꯥꯔꯀꯥꯟꯗ ꯑꯩꯒꯤ ꯄꯨꯡꯁꯤꯁꯨ ꯄꯨꯡ 12 ꯇꯥꯁꯜꯂꯛꯀꯗꯧꯔꯦ ꯑꯩ ꯀꯩꯅꯣꯁꯦ ꯂꯥꯏꯐꯁꯦ ꯂꯣꯏꯁꯟꯅꯕ ꯇꯧꯖꯔꯒꯦ ꯑꯗꯣ ꯃꯌꯥꯝ ꯍꯪꯅꯤꯡꯕ ꯂꯩꯔꯁꯨ ꯑꯃꯨꯛ ꯁꯠ ꯍꯪꯖꯟꯕꯤꯔꯛꯑꯣ ꯑꯩ ꯃꯈꯥꯒꯤ ꯀꯃꯦꯟ ꯑꯃꯅꯤꯁꯦ ꯄꯥꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯖꯦꯟꯕꯨꯛ 14X OLEDꯁꯦ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯍꯥꯏꯒ ꯅꯨꯡꯉꯥꯏꯒꯅꯤ ꯖꯦꯟꯕꯨꯛ ꯑꯗꯨꯝ OLED ꯁꯀ꯭ꯔꯤꯟꯒ ꯑꯣꯏꯕꯗꯣ ꯌꯥꯝ ꯐꯔꯦ ꯁꯀ꯭ꯔꯤꯟꯗꯨꯗꯤꯀꯣ ꯑꯗꯨꯒ ꯇꯆꯀ ꯑꯣꯏꯇꯥꯔꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯃꯥꯗꯤ ꯐꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯂꯦꯞꯇꯣꯞꯀꯨꯝꯕ ꯁꯤꯗꯤ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅꯗꯤ ꯁꯨꯝ ꯀꯩꯅꯣ ꯄꯥꯏ ꯃꯦꯛꯕꯨꯛ ꯀꯔꯤ ꯀꯔꯤ ꯌꯥꯝ ꯄꯥꯝꯅ ꯁꯤꯖꯤꯟꯅꯩꯗꯅꯀꯣ ꯑꯗꯣ ꯂꯦꯅꯣꯚꯣ ꯊꯤꯡꯄꯦꯠꯀꯨꯝꯕꯁꯤꯁꯨ ꯌꯥꯝ ꯐꯕꯅꯤ
ꯂꯣꯟꯗ ꯂꯧꯕ ꯌꯥꯕ ꯐꯣꯟꯁꯦ ꯀꯔꯤ ꯀꯔꯤ ꯂꯩꯒꯦ ꯑꯗꯨꯗꯤ ꯑꯩ ꯍꯥꯏꯕ ꯉꯝꯃꯔꯣꯏ ꯂꯣꯟꯗ ꯂꯧꯕ ꯌꯥꯕꯗꯤ ꯃꯥꯒꯤ ꯃꯥꯒꯤ ꯁ꯭ꯇꯣꯔꯁꯤꯡꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯀꯣ ꯑꯗꯨꯝ ꯐꯣꯟ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯌꯥꯔꯝꯒꯅꯤꯅ ꯈꯟꯖꯩ ꯑꯗꯣ ꯏꯕꯨꯡꯉꯣ ꯃꯉꯥꯡꯅ ꯍꯥꯏꯔꯛꯏꯁꯦ ꯁꯣꯅꯤ ꯐꯣꯟꯒꯤ ꯀꯟꯗꯤꯁꯟꯁꯦ ꯀꯔꯤꯗ ꯂꯩꯒꯦ ꯍꯧꯖꯤꯛꯀꯥꯟ ꯃꯅꯤꯄꯨꯔꯗ ꯗꯨꯀꯥꯟꯁꯤꯡ ꯊꯥꯏ ꯍꯧꯖꯤꯛꯀꯥꯟ ꯃꯅꯤꯄꯨꯔꯒꯤ ꯗꯨꯀꯥꯟꯁꯤꯡꯗ ꯐꯪꯉꯝꯗꯧ ꯃꯥꯟꯗꯦ ꯁꯣꯅꯤꯁꯤ ꯏꯟꯗꯤꯌꯥꯗ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅ ꯑꯅꯧꯕ ꯐꯣꯟ ꯑꯝꯇ ꯂꯣꯟꯆ ꯇꯧꯗ꯭ꯔꯤ ꯁ꯭ꯌꯥꯃꯥꯏꯕꯝꯅ ꯏꯅꯥꯎ ꯍꯥꯏꯒꯗ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯑꯩ 50+ ꯏꯑꯣꯏꯔꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯝ ꯆꯥꯡ ꯅꯥꯏꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯤꯔꯛꯑꯣ ꯍꯥꯏ ꯁ꯭ꯌꯥꯃꯥꯏꯕꯝꯅ ꯍꯣꯏ ꯏꯌꯥꯝꯕ ꯑꯩꯗꯤ ꯏꯌꯥꯝꯕꯒ ꯍꯥꯏꯗꯤ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯩꯉꯣꯟꯗꯒꯤꯗꯤ ꯃꯌꯥꯝ ꯑꯃ ꯍꯟꯕꯤꯔꯦ ꯑꯗꯣ ꯊꯥꯒꯠꯆꯔꯤ ꯚꯤꯗꯤꯑꯣꯁꯤꯡ ꯅꯨꯡꯉꯥꯏ ꯊꯥꯒꯠꯄꯤꯔꯛꯄ ꯐꯣꯡꯗꯣꯛꯄꯤꯔꯛꯄ ꯁꯣꯏꯗꯅꯃꯛꯀꯤ ꯃꯇꯝ ꯃꯇꯝꯒꯤ ꯚꯤꯗꯤꯑꯣ ꯂꯦꯞꯄ ꯂꯩꯇꯅ ꯑꯩ ꯊꯥꯒꯠꯄ ꯉꯝꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯂꯦꯞꯄ ꯂꯩꯇꯅ ꯌꯦꯡꯕꯤꯌꯨ ꯑꯃꯁꯨꯡ ꯑꯗꯣꯝꯅ ꯈꯪꯅꯤꯡꯕ ꯅꯠꯇ꯭ꯔꯒꯅ ꯑꯗꯣꯝ ꯀꯥꯟꯅꯕ ꯅꯠꯇ꯭ꯔꯒꯅ ꯃꯌꯥꯝꯗ ꯀꯥꯟꯅꯒꯅꯤ ꯈꯟꯕ ꯂꯩ ꯇꯥꯔꯒꯁꯨ ꯑꯗꯨꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯉꯝꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯕ꯭ꯔꯣ ꯑꯩ ꯁ꯭ꯃꯥꯔꯠ ꯋꯥꯆ ꯑꯃꯁꯨ ꯂꯩꯒꯦꯅ ꯈꯜꯂꯦ ꯍꯧꯖꯤꯛ ꯂꯩꯍꯧꯕꯅ ꯐꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯌꯦꯡ ꯑꯣꯐꯔ ꯂꯥꯛꯑꯀꯥꯟꯗ ꯂꯩꯕꯅ ꯐꯒꯗ꯭ꯔꯥ ꯑꯣꯐꯔ ꯀꯌꯥꯗꯒ ꯄꯤꯔꯛꯀꯅꯤ ꯍꯥꯏ ꯑꯣꯐꯔ ꯂꯥꯛꯑ ꯂꯩꯕꯅꯗꯤ ꯈ꯭ꯋꯥꯏ ꯐꯔꯅꯤ ꯀꯌꯥ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯑꯦꯠꯂꯤꯁ ꯂꯨꯄꯥ 1,000,000ꯃꯨꯛꯀꯤ ꯆꯥꯡꯗꯤ ꯑꯗꯨꯝ ꯍꯟꯊꯔꯛꯀꯅꯤ ꯑꯜꯂꯤꯕꯗ ꯀꯪꯂꯩ ꯗ꯭ꯔꯤꯝꯁꯅ ꯕ꯭ꯔꯣ ꯚꯤꯗꯤꯑꯣꯁꯤꯡꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯨꯕꯨ ꯐꯣꯟꯁꯤꯡꯒꯤ ꯔꯤꯚ꯭ꯌꯨ ꯇꯧꯕ ꯃꯇꯝꯗ ꯈꯔ ꯗꯤꯞ ꯑꯣꯏꯅ ꯍꯥꯏꯕꯤꯔꯨ ꯇ꯭ꯔꯦꯀꯤꯡ ꯇꯦꯛ ꯃꯣꯅꯣꯁ ꯍꯣꯏꯒꯤ ꯃꯑꯣꯡꯗ ꯍꯥꯏ ꯍꯣꯏ ꯐꯣꯟꯁꯤꯡꯁꯤꯒꯤ ꯃꯇꯥꯡꯗ ꯗꯤꯞ ꯑꯣꯏꯅ ꯍꯥꯏꯕꯁꯦ ꯌꯥꯏ ꯑꯗꯣ ꯑꯩꯁꯨ ꯍꯥꯏꯒꯦꯅꯗꯤ ꯈꯜꯂꯤ ꯇꯧꯕꯇꯕꯨ ꯚꯤꯗꯤꯑꯣꯗꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯁꯥꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯦꯅꯤ ꯐꯣꯟ ꯑꯃꯒꯤ ꯃꯇꯥꯡꯗ ꯁꯦꯝꯕ ꯃꯇꯝꯗ ꯀꯥ ꯍꯦꯟꯅ ꯁꯥꯡꯕꯗꯨꯁꯨ ꯃꯤꯅ ꯇꯥꯅꯤꯡꯉꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯌꯥꯝ ꯁꯥꯡꯉꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯋꯥꯊꯤ ꯉꯥꯡꯕ ꯑꯣꯏꯅ ꯈꯜꯂꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯈꯟꯒꯗ꯭ꯔꯥ ꯍꯥꯏꯅ ꯃꯔꯨ ꯑꯣꯏꯕ ꯄꯣꯏꯟ ꯑꯩꯈꯣꯏꯅ ꯈꯪꯗ ꯌꯥꯗꯕ ꯐꯣꯟꯗꯣ ꯂꯩꯕ ꯃꯇꯝꯗ ꯈꯪꯕꯗ ꯀꯥꯟꯅꯒꯗꯕ ꯄꯣꯠꯇꯣ ꯑꯗꯨ ꯈꯛꯇꯪ ꯑꯣꯏꯅ ꯑꯩꯅ ꯍꯥꯏꯖꯕꯅꯤ ꯑꯗꯣ ꯃꯌꯥꯝꯅ ꯄꯥꯝꯃꯒꯗꯤ ꯑꯗꯨꯁꯨ ꯑꯗꯨꯝ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯒ ꯑꯣꯜ ꯔꯥꯎꯟꯗꯔ ꯅꯤꯔꯖꯅ ꯕ꯭ꯔꯣ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯪꯖꯒꯦ ꯍꯧꯖꯤꯛ ꯌꯥꯝ ꯁꯥꯕ ꯃꯇꯝꯅꯤꯅ ꯑꯦꯅꯤ ꯐꯣꯟ ꯈꯨꯗꯤꯡꯃꯛ ꯒꯦꯝ ꯁꯥꯟꯅꯔꯀꯥꯟꯗ ꯁꯥꯒꯠꯂꯛꯄ ꯃꯇꯝ ꯐꯦꯟ ꯃꯆꯥ ꯑꯃ ꯑꯗꯨꯝ ꯍꯥꯞꯄꯜꯂꯒ ꯀꯔꯤꯁꯨ ꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯕꯤꯔꯛꯑꯣ ꯕ꯭ꯔꯣ ꯁꯥꯒꯠꯄꯗ ꯏꯪꯊꯅꯕ ꯍꯣꯠꯅꯕꯗꯤ ꯀꯩꯝꯇ ꯑꯀꯥꯏꯕ ꯂꯩꯇꯦ ꯏꯪꯍꯜꯂꯤꯉꯩ ꯐꯔꯤ ꯐꯣꯟꯗꯣ ꯁꯥꯔꯒꯗꯤ ꯃꯥꯒꯤ ꯃꯅꯨꯡꯒꯤ ꯀꯝꯄꯣꯅꯦꯟꯁ ꯅꯠꯇ꯭ꯔꯒꯅ ꯄ꯭ꯔꯣꯁꯦꯁꯔꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯇꯅꯕꯒꯤꯗꯃꯛꯇ OnePlus 9 Proꯒ Moto H50 Proꯒ ꯑꯅꯤꯁꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯀꯔꯝꯕꯅ ꯍꯦꯟꯅ ꯐꯒꯗꯒꯦ ꯍꯥꯏꯕꯤꯔꯛꯑꯣ OnePlus 9 Pro 9 Proꯁꯦ ꯃꯇꯝꯗꯨꯗꯗꯤ ꯌꯥꯝ ꯐꯈꯤꯕ ꯐꯣꯟꯅꯤ ꯃꯇꯝꯗꯣ ꯈꯤꯇꯪ ꯂꯤꯔꯦ ꯑꯗꯨꯗꯨꯅꯀꯣ ꯆꯍꯤ ꯑꯃꯅꯤ ꯃꯃꯥꯡꯗ ꯑꯣꯏꯕꯅꯤꯅ ꯑꯩ ꯃꯣꯠꯇꯗꯤ ꯍꯧꯖꯤꯛ ꯃꯃꯜꯁꯨ ꯍꯣꯡꯉꯕ ꯃꯃꯜꯗꯨ ꯌꯦꯡꯅꯕ ꯃꯇꯝꯗ ꯑꯗꯨꯝ ꯑꯩ 50 Pro ꯑꯣꯏꯅ ꯁꯖꯦꯁ ꯇꯧꯖꯅꯤꯡꯉꯤ ꯕ꯭ꯔꯣ 30Kꯒꯤ ꯒꯦꯃꯤꯡ ꯐꯣꯟ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯣ ꯍꯥꯏ 30Kꯗ ꯒꯦꯃꯤꯡ ꯐꯣꯟ ꯍꯥꯏꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯍꯥꯏꯈꯤꯕꯗꯣ 30K ꯌꯧꯍꯟꯗꯕꯤꯗ F16 ꯌꯥꯝ ꯐꯔꯦ ꯃꯥꯏ F6 ꯍꯥꯏꯕꯅꯤ ꯁꯣꯔꯤ ꯃꯥꯒꯤ ꯂꯨꯄꯥ 15,000 ꯄꯤꯔꯁꯨ ꯉꯁꯥꯏ 30ꯒꯤ ꯂꯦꯚꯦꯜꯒꯤ ꯐꯣꯟꯗ ꯌꯥꯎꯔꯤꯕ ꯄ꯭ꯔꯣꯁꯦꯁꯔꯗꯨꯒꯤ ꯍꯦꯟꯅ ꯐꯕ ꯄ꯭ꯔꯣꯁꯦꯁꯔ ꯌꯥꯎꯕꯅꯤ ꯒꯦꯝ ꯁꯥꯟꯅꯕꯗ ꯃꯥꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯦꯕ ꯑꯗꯨꯒꯤꯗꯃꯛꯇ ꯍꯥꯏꯖꯕꯅꯤ ꯁꯅꯥꯊꯣꯏꯅ ꯃꯣꯇꯣ H50 Proꯒ F55ꯒ ꯀꯅꯥꯅ ꯍꯦꯟꯅ ꯐꯒꯗꯒꯦ ꯍꯥꯏ H50 Proꯅ ꯐꯒꯅꯤ ꯃꯩꯇꯩ ꯂꯤꯡꯀꯨꯅ ꯍꯥꯏꯁꯦ ꯀꯔꯤ ꯂꯝꯗꯩꯅꯣ ꯕ꯭ꯔꯗꯔ ꯍꯥꯏ ꯑꯩ ꯁꯥꯏꯇꯣꯟꯗꯩꯅꯤ ꯕ꯭ꯔꯗꯔ ꯑꯗꯨꯒ ꯕ꯭ꯔꯣ ꯗꯦꯛꯁꯇꯣꯞ ꯁꯦꯠꯑꯞ 20K ꯁ꯭ꯋꯥꯏꯗ ꯑꯐꯕ ꯈꯔ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏ ꯑꯗꯨꯗꯤ ꯁꯦꯠꯑꯞ ꯇꯧꯕꯗꯨ ꯗꯦꯛꯁꯇꯣꯞꯇꯨꯗꯤ ꯃꯥꯏ ꯄꯥꯔꯠꯁꯤꯡꯗꯨ ꯑꯩꯅ ꯑꯄꯥꯝ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯈꯜꯂꯒ ꯍꯥꯞꯄ ꯌꯥꯕꯅꯤꯅꯀꯣ ꯑꯦꯠꯂꯤꯁ ꯃꯥꯒꯤ ꯄ꯭ꯔꯣꯁꯦꯁꯔꯗꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ i5ꯇꯒꯤ ꯇꯥꯗꯕ ꯑꯗꯨꯝꯕ ꯄ꯭ꯔꯣꯁꯦꯁꯔ ꯍꯥꯞꯄꯤꯔꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯦꯠꯑꯞ ꯇꯧꯕꯤꯌꯣ ꯑꯁꯤ ꯑꯣꯏꯅꯤ ꯍꯥꯏꯕ ꯊꯥꯡꯉꯩ ꯁꯦꯡꯅ ꯑꯗꯨꯝꯕꯗꯤ ꯂꯩꯇ꯭ꯔꯦ ꯕ꯭ꯔꯣ X6 Neo ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯒꯦ ꯐꯒꯗ꯭ꯔꯥ ꯍꯥꯏꯌꯦ Poco X6 Neoꯗꯣ Poco X6 Neo ꯑꯗꯨꯝ ꯐꯒꯅꯤ ꯏꯌꯥꯝꯕ ꯍꯥꯏꯒꯗ꯭ꯔꯥ ꯏꯅꯥꯎ ꯍꯥꯏꯒꯗ꯭ꯔꯥ ꯏꯌꯥꯝꯕ ꯑꯣꯏꯗꯧ ꯃꯥꯜꯂꯤꯀꯣ ꯑꯗꯨꯝ ꯂꯩꯕ ꯌꯥꯕ ꯐꯣꯟꯅꯤ ꯏꯕꯨꯡꯉꯣ ꯃꯥꯅ ꯌꯨꯇꯨꯕꯀ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗ ꯆꯪꯉꯛꯄꯁꯤꯗ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯃꯇꯤꯛ ꯇꯦꯟꯅ ꯂꯤꯕꯤꯔꯝꯃꯣ ꯍꯥꯏ ꯌꯨꯇꯨꯕ ꯆꯪꯉꯛꯄꯒꯤ ꯃꯇꯥꯡꯁꯦꯀꯣ ꯑꯩ ꯁꯤ ꯃꯇꯥꯡꯁꯦ ꯀꯃꯦꯟ ꯑꯅꯤꯁꯦ ꯑꯍꯨꯝꯁꯦ ꯄꯥꯔꯒ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯣ ꯑꯩꯅ ꯇꯧꯁꯜꯂꯛꯏꯁꯤꯁꯨ ꯄꯨꯡꯃꯨꯛꯇꯨ ꯐꯥꯖꯤꯜꯂꯛꯑꯦꯀꯣ ꯑꯗꯨ ꯍꯪꯅꯤꯡꯕ ꯂꯩꯔꯒꯗꯤ ꯑꯃ ꯑꯅꯤ ꯍꯪꯉꯛꯄ ꯀꯩꯁꯨ ꯀꯥꯏꯗꯦ ꯌꯨꯇꯨꯕ ꯆꯪꯉꯛꯄꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯅ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕꯗꯤ ꯑꯩꯅ ꯃꯌꯥꯝꯗꯒ ꯚꯤꯗꯤꯑꯣ ꯁꯦꯝꯃꯒ ꯑꯗꯩꯗꯤ ꯁꯖꯦꯁꯀꯨꯝꯕ ꯇꯧꯖꯔꯒ ꯐꯣꯟꯁꯦ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯗꯣꯝꯅ ꯍꯥꯏꯔꯛꯄ ꯐꯣꯟꯗꯣ ꯂꯩꯔꯒ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯐꯩ ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯒꯤ ꯐꯣꯟꯗꯣ ꯑꯩ ꯑꯇꯣꯞꯄ ꯐꯣꯟ ꯑꯃ ꯂꯩꯒꯦꯅ ꯈꯜꯂꯝꯕꯅꯦ ꯑꯗꯨꯒꯤ ꯐꯣꯟꯗꯣ ꯑꯣꯏꯅ ꯂꯩꯔꯦ ꯑꯗꯨ ꯂꯩꯔꯕ ꯃꯇꯨꯡꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯩꯔꯝꯃꯦ ꯀꯥꯏꯅꯒ ꯅꯨꯡꯉꯥꯏ ꯑꯗꯨꯝꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯩꯗꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯃꯇꯝꯗ ꯂꯥꯏꯛꯀ ꯇꯧꯕꯤꯔꯛꯄ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄꯗꯣ ꯑꯩꯉꯣꯟꯗ ꯌꯥꯝ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯣꯏꯅ ꯊꯣꯛꯑꯦ ꯑꯩ ꯃꯇꯨꯡꯗ ꯅꯧꯅ ꯍꯦꯟꯅ ꯚꯤꯗꯤꯑꯣ ꯁꯦꯝꯅꯤꯡꯉꯦ ꯑꯗꯨꯒ ꯌꯨꯇꯨꯕ ꯇꯧꯔꯛꯄꯒꯤ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯋꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯨꯡꯉꯥꯏꯇꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯍꯥꯟꯕꯗ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯅꯕ ꯍꯣꯠꯅꯕꯗ ꯑꯩꯒꯤ ꯄꯔꯁꯣꯅꯦꯜ ꯂꯥꯏꯐꯇꯁꯨ ꯑꯀꯥꯏꯕ ꯃꯌꯥꯝ ꯑꯣꯏꯔꯦ ꯍꯥꯏꯇꯥꯔꯦ ꯃꯔꯝꯗꯤ ꯑꯩ ꯃꯁꯤꯅ ꯑꯩꯒꯤ ꯃꯦꯟ ꯁꯣꯔꯁ ꯑꯣꯐ ꯏꯟꯀꯝ ꯑꯣꯏꯗꯕꯅꯤꯅꯀꯣ ꯚꯤꯗꯤꯑꯣ ꯁꯦꯝꯕꯁꯦ ꯌꯥꯝ ꯋꯥꯏ ꯍꯥꯏꯕꯗꯤ ꯅꯝꯅꯕ ꯍꯣꯠꯅꯩ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯂꯩꯇꯦ ꯑꯩ ꯏꯁꯥ ꯏꯇꯣꯝꯇꯅ ꯇꯧꯖꯕꯅꯦꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯅꯝꯕ ꯑꯃꯨꯛ ꯁꯣꯏꯕ꯭ꯔꯥ ꯁꯣꯏꯗꯕ꯭ꯔꯥ ꯑꯃꯨꯛ ꯌꯦꯡꯕ
ꯑꯗꯩ ꯑꯃꯨꯛ ꯁꯣꯏꯔꯝꯃꯒꯗꯤ ꯑꯃꯨꯛ ꯔꯤꯇꯦꯛ ꯇꯧꯔꯒ ꯅꯝꯕ ꯃꯌꯥꯝꯅ ꯈꯪꯕꯤꯔꯝꯒꯅꯤ ꯑꯗꯩ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡ ꯇꯧꯕꯁꯤꯗ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯐꯝꯃ ꯇꯧꯕꯁꯤ ꯉꯝꯗꯕꯅꯤꯅ ꯅꯨꯃꯤꯗꯥꯡꯗꯒꯨꯝꯕ ꯇꯧꯋꯦ ꯑꯗꯨꯅ ꯑꯍꯤꯡ ꯊꯦꯡꯅꯒ ꯌꯥꯝ ꯊꯦꯡꯅꯒ ꯇꯧꯕ ꯌꯥꯎꯋꯦꯕ ꯁꯨꯝꯕ ꯃꯌꯥꯝꯁꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯗꯣ ꯃꯌꯥꯝꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯑꯣꯚꯔꯀꯝ ꯇꯧꯔꯒ ꯃꯌꯥꯝꯅꯕꯨ ꯄꯦꯟꯕꯤꯔꯒꯗꯤ ꯑꯩ ꯅꯨꯡꯉꯥꯏꯔꯒꯗꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯁꯦꯝꯕꯁꯤꯗ ꯑꯃꯨꯛ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯃ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯅꯪꯒꯤꯗꯣ ꯁꯤꯗ ꯁꯣꯏꯔꯦ ꯁꯦꯝꯗꯣꯛꯑꯒ ꯁꯨꯃꯥꯏꯅ ꯇꯧꯍꯟꯅꯤꯡꯉꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯕꯦꯗ ꯀꯃꯦꯟ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯦꯒꯦꯇꯤꯚ ꯑꯣꯏꯕ ꯀꯃꯦꯟ ꯇꯧꯔꯛꯄꯁꯦ ꯃꯤ ꯂꯣꯏꯅꯃꯛ ꯅꯠꯇꯦꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯆꯥꯝꯃ ꯑꯃ ꯑꯅꯤ ꯍꯧꯔꯛꯑꯦꯕ ꯑꯗꯨꯝꯕꯁꯤꯡꯗꯣ ꯊꯦꯡꯅꯕ ꯃꯇꯝꯗ ꯎꯕ ꯃꯇꯝꯗ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯀꯌꯥ ꯊꯣꯏꯅꯗꯤ ꯈꯟꯖꯜꯂꯨꯗꯦ ꯑꯗꯨꯁꯤꯡꯗꯣ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏꯇꯕꯁꯤꯅ iPhone 13 Pro Max ꯁꯦ ꯄꯥꯏꯕ ꯑꯗꯨꯝ ꯌꯥꯕ꯭ꯔꯣ iPhone 13 Pro Max ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯁꯨ ꯑꯗꯨꯃꯛ ꯌꯥꯝ ꯐꯔꯤ ꯍꯥꯏꯇꯥꯔꯦ iQOOꯒ ꯄꯣꯀꯣꯒꯅ ꯂꯣ ꯕꯖꯦꯠꯇ ꯄꯋꯥꯔ ꯑꯣꯏꯕ ꯐꯣꯟ ꯌꯥꯝꯅ ꯄꯨꯊꯣꯛꯏꯁꯦ ꯀꯝꯄꯅꯤ ꯀꯣꯁ ꯀꯠꯇꯤꯡꯗ ꯈꯥꯡꯗꯧ ꯃꯥꯟꯗꯦ ꯕ꯭ꯔꯣ ꯑꯩꯗꯤ ꯍꯥꯏ ꯍꯣꯏ ꯃꯣꯏꯅ ꯂꯣꯟꯆ ꯇꯧꯔꯤꯁꯦ ꯃꯣꯏꯗꯤ ꯇꯁꯦꯡꯅ ꯃꯣꯏꯗꯤ ꯒꯦꯝ ꯁꯥꯟꯅꯕ ꯒꯦꯃꯔꯁꯤꯡꯗ ꯇꯥꯔꯒꯦꯠ ꯇꯧꯕꯅꯦꯕꯀꯣ ꯑꯗꯨꯅ ꯃꯣꯏ ꯀꯣꯁ ꯀꯠꯇꯤꯡꯗꯤ ꯑꯗꯨꯝ ꯇꯧꯏ ꯀꯦꯃꯦꯔꯥꯒꯨꯝꯕ ꯀꯌꯥ ꯃꯌꯦꯛ ꯁꯦꯡꯍꯜꯂꯣꯏ ꯃꯣꯏꯅ ꯇꯧꯔꯤꯁꯦꯀꯣ ꯒꯦꯝ ꯁꯥꯟꯅꯕꯗ ꯗꯔꯀꯥꯔ ꯑꯣꯏꯕ ꯄꯣꯠ ꯈꯔ ꯍꯥꯞꯄ ꯀꯥꯟꯗ ꯑꯇꯣꯞꯄ ꯗꯤꯁꯄ꯭ꯂꯦꯒꯨꯝꯕꯗ ꯀꯩꯗ ꯈꯔ ꯁꯨꯝ ꯂꯩꯗꯅ ꯑꯗꯨꯃꯥꯏꯅ ꯀꯣꯁ ꯀꯠꯇꯤꯡꯗꯤ ꯇꯧꯔꯤꯅꯤ ꯑꯗꯨꯅ ꯐꯣꯟ ꯑꯃꯅ ꯆꯍꯤ 2-3ꯗꯒꯤ ꯍꯦꯟꯅ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯃꯉꯥꯒ ꯁꯤꯖꯤꯟꯅꯕꯁꯦ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅꯗꯤ ꯑꯣꯏꯗꯧ ꯃꯥꯟꯗꯦ ꯑꯗꯨꯝ ꯍꯥꯏꯖꯒꯦ ꯕꯤꯀ꯭ꯔꯝꯖꯤꯅ ꯁꯣꯐꯋꯦꯌꯔ ꯑꯞꯗꯦꯠ ꯇꯧꯔꯒ ꯀꯦꯃꯦꯔꯥ ꯃꯌꯦꯛ ꯍꯟꯊꯔꯛꯄꯒꯤ ꯃꯇꯥꯡꯗꯣ ꯅꯣꯡꯃ ꯚꯤꯗꯤꯑꯣ ꯁꯦꯝꯕꯤꯔꯛꯑꯣ ꯏꯇꯥꯎ ꯀꯥꯎꯅꯤꯀꯣ ꯍꯥꯏ ꯑꯗꯨ ꯍꯣꯏ ꯁꯦꯝꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯃꯗꯨ ꯑꯗꯨꯒ ꯑꯣꯜ ꯔꯥꯎꯟꯗꯔ ꯅꯤꯔꯖꯅ ꯍꯥꯏꯁꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯕ꯭ꯔꯣ ꯒꯦꯃꯤꯡ ꯕꯦꯁ ꯄ꯭ꯔꯣꯁꯦꯁꯔ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯕꯦꯁ ꯄ꯭ꯔꯣꯁꯦꯁꯔꯗꯤ ꯍꯧꯖꯤꯛ ꯁ꯭ꯅꯦꯞꯗ꯭ꯔꯦꯒꯟꯒꯤ 8 ꯖꯦꯅꯦꯔꯦꯁꯟ 3 ꯍꯥꯏꯅ ꯂꯩꯔꯤꯗꯣ ꯑꯗꯨ ꯌꯥꯝ ꯐꯔꯦ ꯑꯗꯨꯒ ꯑꯦꯄꯜꯒꯤ ꯑꯥꯏꯐꯣꯟꯗ ꯌꯥꯎꯔꯤꯕ A17 Bionic chipset ꯍꯥꯏꯗꯣ ꯑꯗꯨꯁꯤꯡꯁꯨ ꯌꯥꯝ ꯐꯔꯦ ꯑꯗꯨꯒ ꯃꯦꯗꯤꯌꯥꯇꯦꯛ ꯗꯥꯏꯃꯦꯟꯁꯤꯇꯤꯗꯁꯨ 1000+ ꯃꯌꯥꯝ ꯂꯩꯕꯅꯤꯀꯣ ꯑꯗꯨꯝꯕꯁꯤꯡꯗꯣ ꯑꯐꯕ ꯄ꯭ꯔꯣꯁꯦꯁꯔ ꯉꯥꯛꯇꯅꯤ ꯕ꯭ꯔꯣꯒꯤ ꯚꯤꯗꯤꯑꯣ ꯃꯈꯥ ꯉꯥꯏꯖꯔꯤ ꯍꯩ ꯍꯣꯏ ꯁꯣꯏꯗꯅ ꯉꯥꯏꯕꯤꯔꯝꯃꯣ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯊꯥꯒꯠꯆꯔꯛꯀꯦ ꯑꯗꯨꯒ ꯕ꯭ꯔꯣ ꯗꯦꯛꯁꯇꯣꯞ ꯒꯦꯝ ꯁꯥꯟꯅꯔꯤꯉꯩꯗ ꯃꯨꯠꯈ꯭ꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯑꯣꯟ ꯇꯧꯕꯗ ꯃꯇꯝꯗ CPU ꯃꯩ ꯀꯩ ꯍꯥꯏꯅꯣ ꯐꯪꯉꯒ ꯗꯦꯛꯁꯇꯣꯞꯇꯤ ꯚꯤꯗꯤꯑꯣ ꯇꯣꯛꯈ꯭ꯔꯦ ꯁꯤ ꯀꯩ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯐꯦꯠ ꯅꯣꯂꯦꯖ ꯂꯩꯒꯗ꯭ꯔꯥ ꯍꯥꯏ ꯃꯗꯨ ꯑꯩꯅ ꯈꯟꯖꯕꯗ ꯉꯁꯥꯏꯒꯤ ꯗꯤꯁꯄ꯭ꯂꯦꯒꯤ ꯋꯥयꯔꯤꯡ ꯂꯥꯏꯟꯗꯨꯗ ꯈꯤꯇꯪ ꯁꯣꯏꯕ ꯂꯩꯔꯝꯒꯅꯤ ꯅꯠꯇ꯭ꯔꯒꯅ ꯃꯗꯨꯗ ꯃꯅꯨꯡꯗ ꯀꯝꯄꯣꯅꯦꯟꯁꯤꯡ ꯄꯥꯔꯠꯁꯤꯡꯗ ꯑꯁꯣꯏ ꯑꯔꯥꯛ ꯂꯩꯔꯝꯒꯅꯤ ꯑꯗꯨꯝꯇꯪ ꯌꯦꯡꯊꯣꯛꯄꯤꯔꯣ ꯕ꯭ꯔꯣ ꯈꯔ ꯇꯣꯏꯅ ꯌꯦꯡꯕ ꯏꯟꯗꯤꯌꯥꯒꯤ ꯇꯦꯛ ꯆꯦꯅꯦꯜ ꯈꯔ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩꯅ ꯌꯥꯝ ꯇꯣꯏꯅ ꯌꯦꯡꯕ ꯑꯩꯅ ꯌꯥꯝ ꯇꯣꯏꯅ ꯌꯦꯡꯕꯁꯦ ꯑꯩꯈꯣই ꯀꯩꯅꯣ ꯌꯦꯡꯉꯦ ꯀꯔꯤ ꯃꯃꯤꯡꯗꯣ ꯀꯥꯎꯔꯁꯦ ꯇꯦꯛꯅꯣꯔꯨꯍꯦꯁꯇꯣ ꯑꯩꯅ ꯌꯦꯡꯕꯒꯤ ꯃꯔꯝꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯃꯥꯁꯦ ꯌꯥꯝꯅ ꯄꯨꯔ ꯑꯣꯏꯕ ꯌꯥꯝ ꯂꯥꯏꯔꯕ ꯕꯦꯛꯒ꯭ꯔꯥꯎꯟ ꯏꯃꯨꯡ ꯑꯃꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯂꯤꯒꯔꯗꯒꯤ ꯍꯧꯔꯛꯈꯤꯕ ꯅꯨꯄꯥ ꯑꯃꯅꯦꯕ ꯃꯥ ꯀꯦꯃꯦꯔꯥꯒꯤ ꯁꯦꯜꯐꯤ ꯏꯁꯇꯤꯛꯁꯤꯐꯥꯎ ꯂꯩꯇꯗꯅ ꯕꯣꯇꯜ ꯑꯃꯗ ꯀꯩꯅꯣ ꯇ꯭ꯔꯥꯏꯄꯣꯠ ꯂꯩꯇꯕꯩꯀꯣ ꯕꯣꯇꯜ ꯑꯃꯗ ꯁꯦꯜꯐꯤ ꯏꯁꯇꯤꯛꯀꯤ ꯌꯨꯡꯁꯤꯜꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯈꯨꯕ ꯀꯥ ꯑꯃꯗꯒꯤ ꯚꯤꯗꯤꯑꯣ ꯅꯝꯃꯛꯈꯤꯕ ꯅꯨꯄꯥ ꯑꯃ ꯉꯁꯤ ꯃꯤꯂꯤꯌꯟ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯧꯔꯀꯥꯟꯗ ꯃꯥ ꯍꯧꯖꯤꯛ ꯃꯨꯝꯕꯥꯏꯗ ꯂꯩꯈ꯭ꯔꯦ ꯃꯥꯒꯤ ꯂꯥꯏꯐꯁꯦ ꯄꯨꯔꯥ ꯆꯦꯟꯖ ꯑꯣꯏꯈ꯭ꯔꯦ ꯃꯥꯁꯨ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯃꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯁꯨꯝ ꯇꯧꯔꯒ ꯍꯩꯔꯛꯑꯒ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯗ ꯌꯥꯝ ꯆꯦꯟꯖ ꯇꯧꯈ꯭ꯔꯦ ꯑꯗꯨꯝꯕ ꯃꯤ ꯑꯃꯈꯛꯇ ꯑꯩꯅ ꯃꯣꯇꯤꯚꯦꯠ ꯇꯧꯅꯕ ꯍꯦꯟꯅ ꯑꯩ ꯃꯥꯗ ꯌꯥꯝ ꯐꯣꯂꯣ ꯇꯧꯔ ꯌꯦꯡꯉꯦ ꯑꯗꯨꯒ ꯑꯇꯣꯞꯄꯗꯤ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯇ꯭ꯔꯦꯀꯤꯡ ꯇꯦꯛꯀꯨꯝꯕꯁꯨ ꯌꯦꯡꯉꯦ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯏꯪꯂꯤꯁꯀꯤ ꯆꯦꯅꯦꯜ ꯃꯌꯥꯝ ꯑꯃꯁꯨ ꯌꯦꯡꯉꯦ ꯑꯗꯨꯒ ꯂꯣꯏꯇꯣꯟꯖꯝ ꯁꯅꯥꯊꯣꯏꯅ ꯕ꯭ꯔꯣ ꯃꯣꯇꯣ H50 ꯐ꯭ꯌꯨꯖꯟꯒ F55ꯒꯗꯤ ꯀꯅꯥꯅ ꯐꯒꯦ ꯍꯥꯏ H50 ꯐ꯭ꯌꯨꯖꯟꯗꯣ ꯑꯣꯏꯅ ꯐꯅꯦꯅ ꯈꯜꯂꯦ ꯑꯗꯨꯒ ꯃꯈꯥꯗ ꯕꯤꯀ꯭ꯔꯝꯖꯤꯠ ꯒꯨꯗ ꯅꯥꯏꯠ ꯍꯥꯏ ꯕꯤꯀ꯭ꯔꯝꯖꯤꯠ ꯈꯛꯇ ꯅꯠꯇꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯦ ꯑꯩ ꯉꯁꯤꯒꯤꯗꯤ ꯂꯥꯏꯐꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯟꯅꯕ ꯇꯧꯖꯔꯒꯦ ꯑꯩꯅ ꯁ꯭ꯇ꯭ꯔꯤꯝ ꯇꯧꯖꯔꯛꯏꯁꯤꯁꯨ ꯃꯇꯝꯁꯤꯁꯨ ꯁꯥꯡꯖꯜꯂꯛꯄꯇ ꯅꯠꯇꯅ ꯑꯩ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯝꯒꯅꯤ ꯉꯁꯤꯗꯤ ꯆꯥꯛꯁꯨ ꯆꯥꯗ꯭ꯔꯤ ꯍꯌꯦꯡ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛ ꯊꯦꯡꯅꯅꯕ ꯍꯣꯠꯅꯁꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯂꯣꯏꯁꯤꯟꯖꯅꯕ ꯇꯧꯖꯔꯒꯦ ꯁ꯭ꯌꯥꯝꯃꯥꯏꯕꯝꯅ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯦ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯦꯄꯜꯒꯤ MacBook Air 3ꯒꯤ ꯔꯤꯚꯤꯌꯨ ꯑꯝꯇ ꯇꯧꯕꯤꯔꯛꯑꯣ ꯒꯨꯗ ꯅꯥꯏꯠ ꯍꯥꯏ ꯍꯣꯏ ꯃꯗꯨ ꯑꯩ ꯉꯝꯅꯕ ꯍꯣꯠꯅꯖꯔꯛꯑꯒꯦ ꯉꯝꯃꯒꯗꯤ ꯌꯥꯔꯒꯗꯤ ꯇꯧꯖꯔꯛꯑꯒꯦ ꯃꯗꯨ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯨꯃꯛꯇꯤ ꯑꯩ ꯍꯥꯏꯕ ꯉꯝꯖꯗ꯭ꯔꯦ ꯑꯗꯨꯒ ꯑꯊꯣ ꯑꯊꯦꯡꯉꯦ ꯍꯌꯦꯡ 1+Nord 4ꯒꯤ ꯚꯤꯗꯤꯑꯣ ꯉꯥꯏꯖꯔꯦ ꯃꯟꯇꯣꯊꯤ ꯌꯥꯝꯅ ꯍꯣꯏ ꯁꯣꯏꯗꯅ ꯉꯥꯏꯕꯤꯔꯝꯃꯣ ꯑꯩ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯚꯁꯦ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯤꯡ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯆꯦꯅꯦꯜꯁꯦ ꯍꯦꯛ ꯍꯧꯕꯗꯒꯤ ꯌꯦꯡꯕꯤꯔꯛꯄ ꯃꯤ ꯃꯌꯥꯝ ꯌꯥꯎꯔꯤꯀꯣ ꯑꯩꯅ ꯁꯨꯝ ꯀꯃꯦꯟ ꯄꯥꯕꯗ ꯑꯩ ꯁꯨꯝ ꯈꯪꯖꯩ ꯑꯗꯨꯒ ꯉꯁꯤꯐꯥꯎꯗ ꯆꯦꯅꯦꯜꯁꯤꯗ ꯑꯗꯨꯝ ꯌꯦꯡꯕꯤꯔꯛꯄ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯄ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯩꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯀꯔꯤꯒꯨꯝꯕ ꯂꯥꯏꯚꯁꯤ ꯂꯣꯏꯈ꯭ꯔ ꯃꯇꯨꯡꯗ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯊꯦꯡꯅꯔꯒ ꯌꯦꯡꯕ ꯇꯥꯔꯒꯁꯨ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕ ꯑꯣꯏꯇꯥꯔꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯣ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯕ ꯆꯦꯅꯦꯜ ꯑꯃ ꯑꯣꯏꯔꯀꯥꯟꯗ ꯑꯩ ꯇꯥꯔꯒꯦꯠ ꯑꯃꯈꯛ ꯊꯝꯖꯔꯤ ꯍꯥꯏ ꯇꯥꯔꯦ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯁꯤꯡꯁꯦ ꯑꯩ ꯆꯞ ꯆꯥꯕꯗꯤ
ꯑꯩ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯍꯥꯏꯔꯔꯣꯏꯒꯦ ꯑꯗꯨꯒꯤ ꯇꯥꯔꯒꯦꯠꯇꯣ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯆꯥꯎꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒꯤ ꯇꯥꯔꯒꯦꯠꯇꯣ ꯍꯦꯛ ꯌꯧꯕ ꯃꯇꯝꯗ ꯑꯩ ꯃꯌꯥꯝꯗ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩ ꯒꯤꯞ ꯑꯋꯦ ꯐꯣꯟ ꯑꯃꯗꯤ ꯑꯩ ꯒꯤꯞ ꯑꯋꯦ ꯇꯧꯒꯦꯅ ꯈꯜꯂꯤ ꯑꯗꯨꯒꯤ ꯐꯣꯟꯗꯣ ꯒꯤꯞ ꯑꯋꯦ ꯇꯧꯕ ꯉꯝꯅꯕ ꯑꯗꯨꯒꯤ ꯂꯦꯚꯦꯜꯗꯣ ꯌꯧꯕ ꯉꯝꯅꯕ ꯃꯌꯥꯝꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣꯅ ꯍꯥꯏꯔꯒ ꯑꯩ ꯉꯁꯤꯒꯤ ꯂꯥꯏꯚꯁꯦ ꯁ꯭ꯋꯥꯏꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯀ꯭ꯔꯤꯌꯦꯇꯤꯞ ꯃꯅꯤꯄꯨꯔ ꯕꯤꯀꯝꯁꯤ ꯄꯨꯝꯅꯃꯛꯄꯨ ꯑꯩ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯂꯥꯏꯚ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ